Mathai Thaina, Yamnanga Lingi Matamamada, Singna Pungkoi Kosin de Nalaiba, a pick Pakungangamada, Kejo, Amadi Bias. Marupani si Manglana Matada, Pantunga Matada, Aronba Amata Tamnatana, Puxel Yamna Sengna, Luna Sana Tinasaba, Marupani Kaki. Makoina Lady Bakungangasi, Malengi Atopama from Singna, Mamingta Maktaba Fangmanatana, Lamlena City, Sahike Adak Sutiba Fangdana, Lakliba Mafam, Amakakwerakli. Kulaski Mamingti, Sarangtel, Hainakawe. Masida Maruina Sarangtel Sibo, Malengi Miam Singasina. Sahili Sinkaya Sangna, Tina Honariba Sigi, Marueva Pandamte. Kutsu Tanglin Sabada, Zado Mantrada, Langi Poram Singda. Ana Layong Kayagi, Sida Hirak Marangkaina Putok Pangamba, Amati. Prakitiki Oiba, Polam Sing Marangkaina Fangba, Asina Maru Oiba Marang, Wedame. Kejuna Maru Karigumba, Nang Aining a Sikan Honaduna. Matam Kaya Sangas Hamin Batang Tangasina. Mapung Maray Paraklo Matamda. Mahaki Singam Sakadu Weglo Matamda. Itawu, Karikaramotang Pangtupi Kaliban. Ita Aidi Matam Queen Sahikia Kulasida Lerak Lavadina. Ano wapun sima. Mapuk ama sim ladun ay hitungi pun siyase. Nungain hingba pa may maro. Maruki wafam sibo. Ay wugyan nama. Ita ay di mapangi oiba kulsing asida. Kuy na satuna tangsang asibo para dun ita. Ay kuy oiba mahising ase. Karisu kangzada ba ay kuy bagi miyam sing aduda. Matik mayay layra ba tangsang asibo pura duna. Mahizadu kaya tambi bagi kongsat na. Nungay ba punsi marilam. Punsi marilam mo inilening ito. Kari hai ba ito husikita? Kari su kangzada ba hai ba? Nang kaur ba ito? Adungay nang ay napiling ay matamda. Ay kuy ozare mo. Makuy na kari su naitaba si mitawag sa fu amagi naman. Ay kuy mima ang magtada. Makuy kulay aduna. Luriel faunga tindun amok ka na miyoy bagi pusida pupangamda ba dagi. Kulgi kunjina sida. Sa hilising kya dagi. Ngasi pauday kuy bu karida suy higadagi haiduna. Layoy na ba sana kong nang na sayo unduna. Layli ba se? Itaw nang uudra nito. Maro. Karigumba. Hausik ay na mapung maray fatun layli ba? Miyoy mitaw asima. Matam maduda karigumba. Asum na walang batok labadi. Itaw. Ay nasuida na siya mitaw sa puwado ba? Karisusing na balay na. May tongda mamon. Tamoy na minuktam la duna. Haraw-haraw ang sinaram gani itaw. Oh. Pare. Maru. Nanggi wakal na bumadu yorobadi. Pare. Adu maru. Ngasi pawda. Ay tamoy sinade. Nahang. Sa hilising kya hingma pamlabaso. Madugi lising dugi nungo wat pa namin aduda. Nahakita ba? Taway se. Taragi haidun kandun na laki ba? Biyas. Nangbo. Kunjasing sinapat na lana kalaga. Nahakpo intoki ba daw? Marup amoy na ay napamdi. Marup ay away sidi. Nang ay marup wari siya ay naraga. Marup ay ni hekta kawayaban. Adabo. Asing marup ay bisidi. Matam kaya sang. Upala man da pali buhay. Buhay ama na mapung maray parak na wuhan na matamda. Matam kaya. Say kaya sang magum na. Asing marup umasaga na wuhan na matamda so. Maduga sap mana na. Lian na magtaybang miyebe ko'y da suway tuwi ito. Masimadi. Marup na kofadi ko. Bias, kezugi wahay singa sida mun na kantara ba matong. Wadi ngangda, sari batang sang adawa adama makatan sutarami. Kula sida layri ba miyo singa sigi, soy fadra ba po lam ama hayragadi. Semitaw sa puhay ba posak asini. Semitaw sa puhay ba di. Miyoy ba amagi haksangi kayat amabo kudong tiwa natraga. Lansok na ba matamda, asway ngam yorok na tatki ba togla ba di. Amuk hana nahong na hanagat sa mana ba kayat ama mo. Semgalak pa. Wahelak pangamba sida hidak amakakni. Hari ba maruwari ba sa puwasi kuladugi polak liba ngang singaduna. Sa hitarahek surak pa matam madudagi makoy singadugi. Sa hisama sudri fawba sisin na bahay duna. Kuladugi sakrakaw ba sa hilising maripus sura ba alamana. Makoy singadugi amamamta oy na sembirame. Matam na sumhaw kiba na kunza singadu sa hisama hena. Henzilak pa miyoy kaya ama yauraki. Loyna na. Pikli ba angang kaya amaso. Mapung maray kaya panaraglato na. May masing kaya tamsin bagi. Sapsara ba matang kaya ama. Yaw naragpasuyarong ki. Sakra.
musing musing ngaliba thongmai amagi makhongda famladuna mahaki saikhaiduna leiriba hidak manasing amadi yang hanglaba hidak sapusing adubu munna yengjaduna leiringai tanza asida maikai khangdana khanghodana purakpa soijainira wakhalgi ipo mamada asumna khalai Aibu kawbagi khonjal natabra aina tariba asiba natte aibu kawbagi khonjal natte makoina aibu korakpade makoigi darkar oirakpa matam kaktada aibu ningsinglakpane aibu korakpane aigi wakhal asidi manglanga taibanga kenaba karisu leitrena ai hausi kari tawgani makoigi thawai kayabo walam khigani aigi aroiba swara sina leptringai aigi thongsil asida lepladaba makoidi khangde kanamatana khangbide masi phawbada sahi lising marifu asida aina yamlaba semitau sapu sing asibu sembada ai leizaba mai sing asibu puthokpu maramna aidi makoibu thadokduna soidina satlagani aduga amuk karigumba aina thabak asibu amuk leplagana makoi sing asi awaba soidina tagadaurebaniba isa asisu asum sonzilagli tauribase karigumba aina miyam sing asigi hanagum semidau sapu sing asibu makatana piragana ai thawai sidi kana su uba fangda mikup amada ayhak asibu leramli haibagi khudam amata fau piramta mabungo mahaki saiwan onkiba ai bu hausi kari tawgani masida sakrana wakhal wazariba asigi maramde kulla sida leiriba kunsa sing asi sakragi matik mayai leiriba hidak sing asigi matengna makoi sing adubusu siba naidana hingduna leiribani adubu makoina maru oina khangadaba amadi singthabigidaba thabak sing adudi sakragidaba ngasi phawbada thagat wahi amata phawba hairamdaba maram asinani sakra kunja singidama semitau hidak masing thingamdana sakre adubu hidak asibu sabada mahaki mapangal amade mantra kaya sinnaba helakpa maramna haksangi kaya sing khara kemthaba hawraklame miyoiba ama oina kusa manga palamba ase ahum tamak mangaire murama samlang angowa masugi pok kaya tana yomsinkre sarugi pibam kaya kaitharakduna mapung pana hawatuna ningthina satpangamdre asigumba mahaki honglakliba phibam sing asibo khunja sing adinadi kuina sangna sahi lising kaya lisang sitna hinglakpagi wahelakliba honglakliba mahusagi oiba ahongwa masatni haiduna khandoknarami kanamatan sakragidama lumloksilaba leite adubu kariguma mahakna leikidaba thoklabade sarangthel hairiba khullasi malengwi atopa mafam sing aduna singthanaramba pumba sing adu karisu leitaba upulgumna mangkhragani haibasidi kanamatana thausanaramde nongmata fawba ningsingnaramde khalamde nongmade kejogi mapa pramasna fonganakta famladuna manakta thangmai semladuna leiriba nungsiraba mahaki thawai mangadagi hena lumna laujariba masa kejubu munna yengladuna asumna hairai Shatoiba Baba ngasidi nangwana wa khara haini haigedari wa singase yamna maru oiba warol ngaktani bungo kari wafam oiruna baba nasada singnaba leitane hekta takpi nahakbo ningsinglibra khullasi sidaida leiba ahal oiraba sahi kayadagi khullasi khunja singasibu karida soikigidagi khalladuna siksinna senazaduna lagliba semitau hidak semba ahalladu mahakna nangbusu yamna luna tawsabani nahakna pikningai
ꯅꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯆꯍꯤ 10 ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯆꯐꯨ ꯑꯃ ꯃꯍꯥꯛꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯅꯍꯥꯛꯀꯤꯗꯃꯛ ꯁꯦꯝꯕꯤꯈꯤꯕꯅꯤ. ꯕꯥꯕꯥ, ꯅꯆꯥ ꯅꯤꯡꯁꯤꯡꯂꯤ. ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯃꯍꯥꯛꯅ ꯏꯪꯂꯕ ꯎꯂꯦꯡꯒꯤ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯏꯃꯥꯕꯨ ꯍꯤꯡꯒꯅꯤ ꯊꯥꯖꯗꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯏꯄꯨ ꯃꯍꯥꯛ ꯈꯛꯇꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯃꯨꯛ ꯐꯍꯟꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯗꯨꯅ ꯍꯤꯡꯈꯤꯕ ꯑꯗꯣ ꯅꯆꯥ ꯅꯤꯡꯁꯤꯡꯉꯤꯌꯦ. ꯆꯨꯝꯃꯤꯀꯣ ꯕꯥꯕꯥ? ꯋꯥꯈꯜ ꯂꯩꯕ ꯃꯔꯝ ꯃꯣꯛꯄ ꯑꯩꯒꯤ ꯏꯆꯥꯅꯤ. ꯕ꯭ꯔꯍ꯭ꯃꯥꯁ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯁꯥꯡꯅ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯂꯛꯂꯤꯕ ꯑꯁꯦ ꯏꯆꯥꯒꯤꯗꯃꯛ. ꯑꯩꯅ ꯏꯆꯥꯕꯨ ꯄꯣꯛꯆꯕꯒꯤ ꯃꯍꯩ, ꯑꯩꯅ ꯏꯆꯥꯕꯨ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯂꯦ. ꯃꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯐꯪꯕ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ. ꯆꯨꯝꯃꯤ, ꯌꯥꯝꯅ ꯆꯨꯝꯃꯤ. ꯏꯆꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ. ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯤꯡꯊꯥꯅꯔꯤꯕ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯇꯦꯡ ꯀꯌꯥ ꯑꯃꯅ ꯄꯥꯡꯕꯤꯈꯤꯕꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ. ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒꯤꯁꯨ ꯃꯇꯦꯡ ꯅꯤꯗ꯭ꯔꯤ. ꯏꯆꯥꯊꯣꯏꯕ, ꯅꯍꯥꯛꯄꯨ ꯄꯥꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯍꯟꯅꯤꯡꯉꯤꯅꯦ ꯏꯕꯨꯡꯉꯣ. ꯀꯦꯖꯨ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄ ꯍꯥꯏꯕ ꯕꯥꯕꯥ? ꯃꯔꯝꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯕꯥꯕꯥ? ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯅꯕꯒꯤꯗꯃꯛ. ꯃꯁꯦ ꯃꯔꯨ ꯌꯥꯝꯅ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤꯅꯦ ꯏꯕꯨꯡꯉꯣ. ꯏꯆꯥꯊꯣꯏꯕ, ꯃꯤꯁꯛ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯧꯖꯥꯜ ꯎꯠꯄ ꯍꯥꯏꯕꯁꯦ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯉꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯅꯠꯇꯦ ꯏꯕꯨꯡꯉꯣ. ꯃꯁꯤꯗꯤ ꯅꯍꯥꯛꯅ ꯊꯃꯣꯏꯗꯒꯤ ꯃꯅꯤꯡꯇꯝꯅ ꯄꯤꯊꯣꯔꯛꯀꯗꯕꯅꯤ. ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯃꯜ ꯌꯥꯝꯂꯕ ꯊꯃꯣꯏꯒꯤ ꯃꯔꯤ ꯀꯌా ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯂꯤꯕꯅꯤ. ꯑꯩꯅ ꯁꯣꯛꯂꯕ ꯃꯇꯝ, ꯋꯥꯔꯛꯂꯕ ꯃꯇꯝ ꯀꯌꯥ ꯑꯃꯗꯁꯨ ꯃꯍꯥꯛꯀꯤ ꯃꯃꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯛꯈꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤꯀꯣ. ꯕꯥꯕꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯨꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯗꯨꯈꯛ ꯍꯥꯏꯅꯕꯒꯤ ꯅꯠꯇꯦꯅꯦ. ꯅꯍꯥꯛꯅ ꯎꯠꯀꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ. ꯏꯪꯈꯣꯜ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯈꯔ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ. ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯃꯥꯡꯍꯟꯒꯅꯨꯀꯣ ꯏꯕꯨꯡꯉꯣ. ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯛꯈꯤꯕ, ꯃꯇꯦꯡ ꯇꯧꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯔꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥ, ꯃꯗꯨꯒꯨꯝꯂꯕ ꯋꯥ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯃꯔꯨ ꯌꯥꯝꯅ ꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃꯈꯛꯅꯤꯀꯣ. ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯜ ꯑꯃꯠꯇ ꯌꯥꯎꯗꯅ, ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯁꯨ ꯊꯧꯖꯥꯜ ꯀꯌꯥꯅ ꯌꯣꯝꯂꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯈꯤꯕꯅꯤ. ꯕꯥꯕꯥ, ꯅꯆꯥ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ. ꯅꯆꯥ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯆꯠꯆꯔꯨꯒꯅꯤ. ꯏꯄꯨꯗꯨꯅ ꯇꯧꯕꯤꯔꯛꯈꯤꯕꯁꯤꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯉꯝꯕ ꯈꯔꯗꯪ ꯇꯧꯕꯤꯃꯜ ꯎꯠꯄ ꯆꯠꯆꯔꯨꯒꯦ. ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯕꯁꯤꯗꯤ. ꯏꯆꯥꯊꯣꯏꯕ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯒꯗꯕꯅꯤ. ꯃꯤꯑꯣꯏ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯃꯣꯏꯒꯤ ꯃꯔꯤꯁꯤꯡꯗ ꯑꯃꯗꯤ ꯊꯥꯖꯅꯕ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯇꯧꯐꯗ꯭ꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯒꯨꯜ ꯑꯃꯅꯤꯀꯣ. ꯁꯤꯁꯦ ꯃꯁꯤꯒꯤ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯄ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯏꯆꯥꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯈꯤꯒꯅꯤ. ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯂꯥꯏꯋꯥꯅꯤꯀꯣ ꯏꯆꯥꯊꯣꯏꯕ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯕꯥꯕꯥ. ꯉꯁꯤꯗꯤ
Pabana nasagi sanglo pusi lambisi. Sang draw yadaba. Si dai dak ori ba pusi rol. Mahi ama pabana pibi base. Nasa mamal lain loksin jari. Aduga aini ipu dubuso maki mafamda. Thamoy sengna tawiban usaru ko ni papa. Ha, lao lao. Ipa kon ki lao ni. Na puisa na pangjaba se. Ipa ki thamoy si pung pen pele. Aduga napu aduda tawi maluluraba mato. Isagi mahilok sing aduso. Mapal na idana. Liep na mahingat pangambo ijarako. Ipa na tokzal piraban. Keju amadi bias no magimikup amata una hawdaba matamda laitana bangamnada thadokpa yanadraba maro ani khakni hanagi matawgum makoy ani thang sapam maduda punduna leirami bias keju gi mafamda mahangna pamjariba ningjariba pandam pumna makadubu liba horaklami maro mamangdaina haijakiba mapalgi khulsing aduda hinglubagi wafam maduna nasidi khamba yada Mairigi matawgum ay wakal asida pataba ngamdraba. Mithil kaya amana aybu mafam asidagi thadoktunan satkro haiduna. Itaw, puning nasa. Laitafam pothaba ngamata khangandre. Kari hai bai ta. Kari ge. Maru wakal mun amukta tari tara thongna khandabi ko. Hauji ai khoina lariba mafam ase. Ai khoi gi damuktadi sab saraba sarga gumna awaipa mata leitraba. Darkar khudimik phanglaba mafam amasu oiribani masidagi hena nungaiba afaba lamlendi malengi atoba mafam singdasu leiramloi haibada haimen mathok loita Itaw, pumnamak singado natawsi loina khangi. Adubu aigidamakti khudong saba haibado amata leitre. Ai isana isagidama kariguma khara pangthokpa pami itaw. Aroibu oina tanja amakakte imathok tai itaw. Phare maruk ki thamoina madu yong lep khabanina aisu maruk ki damuktadi mapu khudi maktasu sama pamomusi wanga thagatuni tawgdu lep lage aisu naha ki khungcha adu saruk yana matung illage to Sengmur maro kejo nang hai badu ba sengmro naha madu makta sengna higidama adumna tawbigadra asengmani maruk yaudana ai mikup ama phawba hingma ngam nangna chatpam hong khuding aisu saruk yana matung ingini Tanza sida Brahmas keju amada bias ki manakta laklami adugu masani ki dama sana thaknaba chayomani amasu yawbiraklami asumna ngaihak pothanaraduna sayomadu sanaraduna nungaiba wari kya saraduna mayum maikei pangbaki hawaibagi matamsu yoksilaklami Brahmas keju amadi bias lambida asum bias ki mayum maikei romda thinbiba laklami Brahmasna isa agi yumdi yaugadore kharaga thilamko haibrani hoini maruk ki yumdi yaugador maleni aswai sidanga kotha khidana kunthong me asidaita hoi ta aisu madu haigi toramlini yai ta ado ayumda phalau namta sangu khi ta thurakani goi ta yakta ngai biramo aha kaide isa sidi chango ai khoi masida simleiramake ko tau bias aijla ki tau ima pa boidubo amuk tawni ni neiba unadab siam kuirita Brahmas konthongi wangmaduda adung pothaduna lehowi bias amadi keju bias ki mayum maikei tamna changkhirami sumangda lepladuna biasna ima baba mapanam da tholo kanano mala tabro ima baba ngasidi aikhoigi ima pabaso marub lakpasida othokna haraujaranida bias ki mapa sak thonglambadagi pairamma chekap adubu thamlam kawraduna hobe chenthoraklami bias ki mapana hai maima isa kejo na lakthokna matam kayagi matungda ngasi ipagi yum masida lakpa side sanupa sakhi gadabani ko baba su udaba yamna kuire sangamini
Nungaina leibra tro baba. Ado ima de lebe ude. Kada de lei ima bo. Ima zu ni ni baba. Namadi magi mata amagi angang ama sahi tara mapung phare haidana ha napu sakragi manakta semitawg sa phulawruni haidana hobe satkibani ha adunani napana se gap kapairaga hobe sen thorakli base sak thonglambagi nibu saka sakhi gadabani ko ado nakoi pabadi dum nungairi ko Koi baba. Koi baba zu dung nungaina leiri. Ma koi baba zu kundong sigi wangda. Ai ngai ga pothar le ho ni baba. ए अदुगा करिगी संगलक्त्रिबा नसीदी sak isingga phasna saraga hankhigadabaniko matam kaya unaraktabagi pungwin pamwinagadabasu kaya amale phare ai konthongda maru brahmasada amukta kokshillukhigi nakhoyani ningthijana iru maithajaraga potharaga leiramuko asumna brahmasu sanglakladuna matam kuina piaski mapa makhoyani unaraktabana haukraba punsigi awa nungai wari kaya pungwin pamwinaraduna sak ising tokladuna keju amadi brahmas mapa masa makhoyanisu mayumda halwai khirami numit adugi numida nongalamdai matam masida keju gi mangla namada bias sakhangdaba yamlaba miyoi kaya amana kanna tanarakle bias yamna kina khonjal nikna keju maro ai pamukta kanbiuba ai bu thaduktuna satkino se maro sanbiduna aigi mateng muda pangbiyosi keju mahaki nungsiraba marup adubo kannaba haiduna biyaski manakta sensinnaba haiduna kanna honajai adubu makhong ani maglumsinkhiduna khongkap ama fawwa thangba thokta murtigumna leptuna lei oithoklaroi khanglaba upai leitraba kejuna ningamdana Nate bias. Nakoi kanamtana aigi maruki. Tubum na amata bok sokya. Karigumba. Aigi wasi nakoi na thawoidana. Laimai thaka tan ba thoklabadi. Maruk kidi ma. Jingjawgumna leptuna leiriba. Nakoi gi namang makta da leiriba aise. Aise. Nakoi. Ai ti khangani da. sakhangdaba singaduna kejugi kallaba wahai singadubu napanglaba miyoi matawgumna karisu nasungdana mahaki mamang maktada thawaidagi hena lumna loksariba khanjariba mataw biaspu thaurina laksilladuna khongpham ama fawwa lenghanba tawda makoina purakliba saitup singaduna mamai mamit khangda kansinduna temsingnaba hawraklame chaina khangliba biasna itaw haibo mukta kanbiyo itaw upai leitraba keju mahaki maru biaski maithongda lepa leitana achenba turelgi lepa naitraba ichelgi matawgo sintharakliba ikheng adubu yengjaduna karisu tawba ngamda kapchaba natana tengthana oinana tanikpa khonjelda keju makhuru animak laimaida taraduna makhut ani adubu lonaraduna sakhangdaba miyoi adugi mafamda mahaki matawgidama figausana yazaraduna mating nijarame Nate modudari tawbiganuba aina hajaribase amuktari tabiyo magu phubigano nakoina sunu tawu pamlabasu itawgi muhut chaina singado matawagi phumdo ine pinabiyo amukta lepi ho kaidoge itawse chaina singado na yamna wari mahaki siguma matawse amangda mukta bawa aigi misinu ukiba leitri umonta nukko pamjaba aigi marupni aina so mahaki mafamda wasaktuna haikibani Itawbo, matam pumbad mamonta nuholaga thamgani hai. Adugo itaw, ngasidi, itawgi mafamda mangphong na wangamloida wasak sakpa na taw haibado. Ai oiri ngasidi. Aina pangthokpa ngamloidaba, itawgidaba lepa ngamloidaba. Sakhi wasak asina ai hoksidi khangle. Wasak amagi polum. Kayagi matik lumi haibado. Kaya da maru ekrawa wasak. Ngasidi nangi namang maktada itawgi dama sakhi wasak ado ai ngakpa ngamde khongpham ama phawa thangdokpa ngamdana muti ama gung ngangi lowai khara asinatana chawraba pamel amana mahaki makhongda urum khakta piba ngambagu asit awan thala ku matamdadi mahangna urum piduna nungaina thambikhiba jiba panbadabu mara phuktatladuna hawgalaga kallaba nuksidadabu ngakthoknaba konsinbadi ngamdabu Ngasidi, natawso,
ꯄꯥꯝꯃꯦꯜ ꯑꯗꯨꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯏꯇꯥꯎ ꯅꯇꯥꯎ ꯋꯥꯔꯧꯒꯅꯨꯀꯣ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯇꯥꯎꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯔꯛꯎꯀꯣ ꯏꯇꯥꯎ ꯕꯤꯌꯥꯁ ꯆꯩꯅꯥꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯕꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯏ ꯆꯪꯂꯕ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯦꯖꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯂꯝꯃꯤ ꯃꯔꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯔꯨ ꯑꯩꯅ ꯏꯇꯥꯎꯒꯤꯗꯃꯛ ꯉꯝꯈꯤꯗ꯭ꯔꯦ ꯕꯤꯌꯥꯁ ꯅꯤꯡꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯈꯔꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯀꯦꯖꯨ ꯂꯪ ꯂꯪ ꯂꯥꯎꯔꯕ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯪ ꯂꯪ ꯂꯥꯎꯅ ꯃꯍꯥꯛꯀꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯄꯨꯡꯇꯨꯝ ꯇꯨꯝꯁꯤꯟꯈ꯭ꯔꯦ ꯃꯔꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯔꯨ ꯑꯩ ꯅꯪꯕꯨ ꯃꯈꯣꯏꯅ ꯀꯩꯁꯨ ꯁꯣꯛꯍꯜꯂꯣꯏꯌꯦ ꯃꯔꯨ ꯁꯛꯈꯪꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯕꯤꯌꯥꯁꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯒꯣꯜ ꯃꯅꯤꯡ ꯑꯗꯨꯗ ꯊꯧꯔꯤꯅ ꯆꯦꯠꯅ ꯀꯤꯔꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯗꯨꯅ ꯑꯁꯨꯝ ꯄꯨꯈꯤꯕꯅ ꯀꯦꯖꯨꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯗꯨꯅ ꯃꯇꯥꯎ ꯕꯤꯌꯥꯁꯄꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯒꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯀꯦꯖꯨ ꯕꯤꯌꯥꯁꯄꯨ ꯄꯨꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯆꯥꯛꯅ ꯌꯦꯡꯖꯗꯨꯅ ꯇꯦꯡꯊꯥꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯀꯦꯖꯨ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯍꯣꯡꯕ ꯂꯩꯇ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯕꯤꯌꯥꯁ ꯅꯠꯇꯦ ꯑꯣ ꯃꯪꯂꯥꯟ ꯑꯣꯏꯔꯕ ꯃꯥꯜꯂꯤꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯀꯦꯖꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯁꯥꯗꯨ ꯐꯥꯊꯖꯅꯕ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯑꯗꯨꯅ ꯄꯤꯈꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯅꯤꯛꯄꯗꯤ ꯐꯠꯇ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯖꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯆꯀ꯭ꯔꯒꯤ ꯃꯅꯥꯛ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯗꯨꯅ ꯑꯋꯥꯠꯄ ꯄꯣꯠꯌꯣꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯀꯦꯖꯨ ꯐꯤꯅꯥꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯑꯌꯨꯛꯀꯤ ꯐꯖꯔꯕ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯅ ꯌꯩꯕꯗ ꯅꯤꯡꯊꯤꯖꯅ ꯂꯪꯅ ꯉꯥꯜꯂꯤꯕ ꯏꯪꯂꯕ ꯂꯤꯛꯂꯥꯁꯤꯡ ꯑꯗꯨꯗ ꯅꯦꯠꯂꯗꯨꯅ ꯁꯦꯡꯂꯕ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨꯕꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯖꯤꯟꯖꯔꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯅ ꯂꯥꯛꯏ ꯃꯁꯦꯛ ꯃꯉꯥꯜꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯝ ꯄꯨꯝꯕꯁꯤꯕꯨ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯕꯨ ꯍꯧꯗꯣꯛꯂꯤꯕꯅꯤꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯊꯔꯣꯒꯤ ꯂꯩꯅꯥꯅ ꯅꯨꯃꯤꯠꯀꯤ ꯅꯤꯡꯊꯤꯖꯕ ꯃꯁꯦꯛꯄꯨ ꯎꯔꯒ ꯊꯥꯖ ꯃꯥꯒꯤ ꯃꯐꯝꯗꯤ ꯀꯥꯏꯗꯨꯅ ꯑꯍꯤꯡꯗ ꯂꯣꯠꯂꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯦꯛꯄꯨ ꯎꯕꯗ ꯐꯨꯒꯥꯏꯅ ꯁꯥꯠꯄꯒꯨꯝ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯅꯧꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯔꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯀꯣ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯒꯤ ꯄꯤꯊꯣꯡꯗ꯭ꯔꯕ ꯏꯈꯣꯡ ꯑꯁꯤꯁꯨ ꯂꯤꯛꯂꯥ ꯃꯈꯣꯏꯒ ꯂꯣꯏꯅꯕꯗ ꯄꯤꯔꯛꯄꯒꯨꯝ ꯇꯧꯔꯤ ꯏꯟꯁꯤꯟꯕꯒꯨꯝ ꯐꯥꯎꯔꯤ ꯊꯧꯅꯥ ꯀꯌꯥ ꯑꯩ ꯊꯥꯖꯩ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯩ ꯏꯄꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤ ꯑꯩ ꯊꯥꯖꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯒꯅꯤ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯕꯗ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯔꯥꯎꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯦ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯏꯇꯧꯁꯤ ꯈꯪꯉꯤ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯎꯆꯦꯛꯁꯤꯡ ꯂꯥꯎ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯣ ꯂꯥꯎ ꯅꯈꯣꯏ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯕꯗꯤ ꯅꯈꯣꯏꯁꯨ ꯁꯤꯕ ナꯏꯗꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯃꯈꯩ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯍꯟꯒꯅꯤ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯇꯔꯥꯏꯕ ꯈꯣꯡꯆꯠ ꯑꯃꯗꯤ ꯅꯠꯇꯦ ꯑꯃꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅꯒ ꯉꯥꯡꯕꯁꯤꯗ ꯃꯔꯣꯜꯒ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯆꯦꯛ ꯆꯦꯛ ꯄꯪꯈꯣꯡꯗꯒ ꯈꯣꯡꯉꯛꯏꯅꯤ ꯍꯥꯏ ꯃꯔꯝꯗꯤꯀꯣ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯃꯄꯥꯎ ꯇꯝꯕꯤꯒꯅꯤꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯅꯈꯣꯏ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯦꯖꯨ ꯆꯀ꯭ꯔꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯃꯃꯤꯠꯇ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯄꯤꯔꯥꯡ ꯆꯦꯜꯂꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯆꯀ꯭ꯔ ꯂꯧꯁꯤꯡ ꯆꯥꯎꯕ ꯊꯧꯖꯥꯜ ꯍꯩꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯀꯌꯥ ꯁꯦꯝꯂꯗꯨꯅ ꯈꯣꯡꯐꯝ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯜꯂꯗꯨꯅ ꯆꯦꯟꯍꯟꯖꯗꯨꯅ ꯂꯥꯛꯂꯤꯕ
ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯈꯨꯟꯖꯥ ꯑꯃꯈꯛꯅꯤ꯫ ꯀꯦꯖꯨ ꯑꯍꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯆꯀ꯭ꯔ ꯁꯦꯃꯤꯇꯥꯎ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯤꯗꯥꯛ ꯃꯅꯥꯁꯤꯡ ꯑꯗꯨꯕు ꯂꯩꯃꯥꯏꯗ ꯀꯣꯏꯆꯥꯏ ꯆꯥꯏꯈꯥꯏꯗꯨꯅ ꯃꯊꯧ ꯌꯥꯝꯅ ꯀꯟꯅ ꯆꯤꯟꯕ ꯇꯥꯟꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯄꯨ, ꯅꯁꯨꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ꯫ ꯄꯨꯄꯨꯅ ꯇꯧꯕꯤꯔꯛꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯄꯨ꯫ ꯀꯦꯖꯨ, ꯏꯁꯨꯕꯨ ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯉꯁꯤ ꯑꯁꯤꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦꯅꯦ ꯏꯁꯨ? ꯄꯨꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯗ ꯍꯣꯠꯅꯕꯤꯔꯛꯈꯤꯕ ꯏꯃꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯄꯨꯄꯨꯅ ꯀꯟꯕꯤꯈꯤꯕꯅꯤ, ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯄꯨꯄꯨꯅ ꯃꯤꯅꯨꯡꯁꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯉꯥꯛ ꯁꯦꯟꯕꯤꯔꯛꯄ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯅꯁꯨꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯅꯤ ꯄꯨꯄꯨ꯫ ꯅꯁꯨꯒꯤ ꯊꯃꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯕ꯫ ꯃꯥꯂꯦꯝ ꯀꯣꯏꯅ ꯆꯠꯂꯨꯗꯨꯅꯁꯨ ꯄꯨꯄꯨꯒꯨꯝꯕ ꯃꯤꯁꯛꯇꯤ ꯂꯥꯏꯑꯣꯏꯔꯕ ꯏꯁꯣꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯐꯪꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯇꯥꯍꯧꯅꯕ ꯉꯁꯤꯗꯤ ꯏꯈꯧ ꯄꯣꯡꯅ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯖꯔꯝꯃꯒꯦ ꯄꯨꯄꯨ꯫ ꯅꯁꯨꯅ ꯄꯨꯄꯨꯒꯤ ꯈꯣꯡ ꯑꯅꯤꯃꯛ ꯄꯥꯏꯗꯨꯅ ꯄꯦꯟꯅ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯀꯌꯥꯁꯦ ꯑꯩꯅ ꯆꯍꯤ ꯂꯤꯁꯥꯡ ꯀꯌꯥꯁꯤꯅ ꯆꯍꯤ 40,000 ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯐꯝꯗ ꯏꯁꯨꯅ ꯉꯁꯤ ꯊꯝꯂꯤꯕ ꯋꯥꯐꯝꯁꯦ ꯎꯠꯂꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯒꯨꯝꯅ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯋꯥꯏꯃꯛꯀꯤ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯊꯣꯛꯈꯤꯗ꯭ꯔꯦ, ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯍꯧꯗꯅ ꯃꯪꯐꯥꯎꯅꯔꯣꯏ ꯈꯜꯂꯨꯔꯕ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯦ ꯏꯁꯨꯅ ꯍꯧꯗꯣꯛꯇꯨꯅ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯍꯜꯂꯔꯦ꯫ ꯀꯌꯥꯗ ꯐꯖꯔꯕꯅꯣ ꯇꯥꯏꯕꯪ ꯄꯥꯜꯂꯁꯦ, ꯃꯤꯀꯨꯞ ꯑꯁꯦ꯫ ꯑꯩ ꯈꯪꯉꯤ ꯑꯃꯨꯛ ꯍꯟꯅ ꯑꯅꯤꯁꯨꯅ ꯊꯣꯛꯂꯔꯣꯏ ꯍꯥꯏꯕ꯫ ꯅꯤꯡꯖꯕ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛ ꯊꯨꯡꯂꯕꯗ ꯈꯟꯅꯔꯤ꯫ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯩꯈꯣꯏꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯗꯨꯅ ꯆꯨꯝꯃꯤ꯫ ꯊꯧꯖꯥꯜ ꯍꯩꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯇꯧꯕꯤꯃꯛ ꯈꯪꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯄꯥꯝꯂꯕꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯛꯁꯨ ꯈꯦꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯇꯣꯉꯥꯜꯂꯦ꯫ ꯑꯩ ꯈꯪꯂꯦ ꯉꯁꯤꯗꯤ ꯃꯁꯤꯁꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯗꯥꯡ ꯈꯦꯠꯅꯕ ꯃꯔꯝꯅ ꯑꯃꯒ ꯃꯒꯨꯟ ꯑꯁꯤꯁꯨ ꯈꯦꯠꯅꯍꯜꯂꯤꯕꯅꯤꯀꯣ꯫ ꯊꯃꯣꯏꯗ ꯂꯩꯔꯝꯂꯤꯕ ꯃꯩꯁꯥ ꯑꯣꯝꯆꯥꯛꯅꯔꯤꯕ ꯃꯩꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ ꯉꯁꯤꯗꯤ ꯏꯁꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯏꯁꯨꯒꯤ ꯆꯝꯖꯔꯕ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯑꯩ ꯄꯦꯜꯂꯦ꯫ ꯄꯨꯛꯅꯤꯡ ꯑꯁꯦ ꯄꯦꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯏꯁꯨ ꯊꯣꯏꯕ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯨꯄꯨꯅ ꯅꯍꯥꯛꯀꯤꯗꯃꯛ ꯃꯍꯩ ꯀꯌꯥ ꯇꯝꯕꯤꯗꯨꯅ ꯑꯩꯍꯥꯛꯀꯤ ꯃꯍꯨꯠ ꯅꯍꯥꯛꯅ ꯁꯤꯜꯂꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯊꯧꯖꯥꯜ, ꯅꯨꯡꯁꯤꯕ ꯀꯌꯥꯅ ꯀꯨꯌꯣꯝꯂꯒ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯆꯔꯥꯡꯊꯦꯜ ꯈꯨꯜ ꯑꯣꯏꯍꯟꯒꯗꯕꯅꯤꯀꯣ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯊ꯭ꯔꯦꯜ ꯀꯧꯕ ꯌꯥꯝꯅ ꯆꯥꯎꯍꯣꯡ-ꯉꯥꯎꯍꯣꯡꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯩ ꯃꯁꯤꯡꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯑꯃꯠꯇ ꯇꯝꯕ ꯆꯠꯅꯔꯝꯗꯦ꯫ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯊꯤꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯔ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯒ ꯌꯨ ꯁꯨꯡꯕ, ꯌꯨ ꯁꯦꯝꯕ, ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯃꯊꯪꯁꯨ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕ, ꯉꯥꯡꯕ ꯇꯝꯕ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯗꯨꯅ ꯆꯍꯤꯆꯥ ꯀꯌꯥꯗꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯨꯗꯤꯡꯃꯛ ꯁꯨꯅ ꯂꯣꯏꯅ ꯐꯪꯏ ꯍꯥꯏꯕꯒꯤꯗꯃꯛ
ꯊꯪꯅꯅ ꯂꯩꯕ ꯈꯨꯜꯁꯤꯡ ꯑꯗꯨꯅ ꯌꯨꯐꯪꯊ꯭ꯔꯦꯜ ꯍꯥꯏꯅꯁꯨ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯈꯨꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯨꯐꯪꯊ꯭ꯔꯦꯜ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇ ꯄꯟꯈꯤꯕ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏ ꯈꯪꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯀꯛꯁꯣꯏ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯈꯔ ꯋꯥꯡꯏ, ꯑꯃꯅ ꯈꯔ ꯅꯦꯝꯇꯛ ꯁꯨꯛꯇꯛ ꯇꯧꯏ꯫ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯈꯔ ꯋꯥꯡꯕ ꯃꯔꯨꯞ ꯃꯥꯏꯄꯥꯛ ꯁꯅꯥꯗꯨꯅ, ꯃꯔꯨ, ꯏꯕꯥꯅꯤꯁꯦ ꯅꯨꯡꯇꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤꯗ ꯃꯇꯝ ꯁꯨꯝ ꯂꯦꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ꯫ ꯀꯩꯅꯣꯝꯗꯤ ꯇꯧꯁꯟꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯁ ꯃꯔꯨ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯍꯣꯠꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥꯒꯤꯗ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ? ꯃꯔꯨꯞꯀꯤ ꯋꯥꯐꯝꯗꯨ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯁꯨꯝ ꯑꯔꯦꯝꯕ ꯇꯥꯒꯗ꯭ꯔꯥ ꯁꯤꯅꯤ꯫ ꯑꯁ, ꯐꯔꯦꯁꯦ ꯏꯇꯥꯎ, ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯟꯒꯨꯝꯁꯤ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯄꯥꯕꯣꯏꯒꯁꯨ ꯋꯥ ꯑꯃ ꯇꯥꯔꯒ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒ ꯂꯣꯏꯔꯦ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯑꯁꯤꯗꯕꯨ ꯑꯝꯇꯪ ꯆꯠꯂꯒ ꯏꯇꯥꯎ ꯑꯃꯗ ꯃꯍꯥꯎ ꯑꯝꯇꯪ ꯇꯪꯅꯤꯡꯉꯤꯅꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯔꯨ? ꯑꯃꯗꯣ ꯀꯥꯏꯅ ꯀꯩꯅꯣꯃꯤ? ꯑꯣ, ꯑꯃꯗꯣ ꯍꯥꯏꯗꯤ ꯀꯔꯤꯕꯨ ꯑꯣꯏꯗꯣꯏꯅꯣ ꯏꯇꯥꯎ? ꯌꯨꯐꯪꯊ꯭ꯔꯦꯜꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯈꯩꯅ ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤꯗꯅ ꯏꯇꯥꯎ꯫ ꯀꯗꯥꯏꯗꯒꯤꯕꯨ ꯈꯜꯂꯛꯏ ꯋꯥꯈꯜꯅꯣ ꯏꯇꯥꯎ? ꯅꯪꯕꯨ ꯅꯠꯇꯦ, ꯌꯨꯒ ꯊꯛꯅꯤꯡꯉꯕꯣꯅꯦ ꯇꯧꯔꯤꯁꯦ? ꯌꯨꯁꯦ ꯌꯥꯝ ꯈꯥꯏ ꯍꯥꯏꯕꯅꯤꯀꯣ ꯏꯇꯥꯎ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯈꯥꯕꯕꯨꯗꯤ ꯌꯥꯝꯅ ꯈꯥꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯕꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯈ꯭ꯔꯒ ꯏꯁꯤꯡ ꯌꯥꯎꯕ ꯑꯃꯇꯪꯒ ꯊꯛꯆꯤꯟꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯏꯇꯥꯎ ꯃꯁꯥ ꯃꯊꯟꯇ ꯐꯖꯈ꯭ꯔꯗꯧꯕꯅꯤ꯫ ꯁꯠ ꯐꯠꯇꯛ ꯁꯤꯒꯤ ꯋꯥꯅꯤꯕꯅꯤ ꯏꯇꯥꯎ꯫ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ꯫ ꯅꯪꯕꯨ ꯅꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯀꯥꯡꯈꯗ ꯂꯧꯔꯥꯡ ꯁꯨꯕ ꯍꯜꯂꯛꯄꯒꯤ ꯆꯥꯌꯣꯝꯗꯨꯕꯨ ꯐꯥꯎꯔꯕ꯭ꯔꯥ ꯏꯇꯥꯎ? ꯇꯧꯅꯨ ꯏꯇꯥꯎ, ꯃꯗꯨꯒꯤ ꯊꯕꯛꯇꯤꯀꯣ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅꯒ ꯑꯁꯦꯡꯕ ꯇꯧꯔꯝꯃꯗꯤ ꯑꯩꯗꯤ ꯇꯤꯟꯅꯔꯣꯏꯗꯧꯅꯤꯀꯣ ꯏꯇꯥꯎ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯅꯪ ꯌꯥꯝꯅ ꯂꯛꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤ ꯏꯇꯥꯎ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯈꯪꯗꯕꯗ ꯑꯔꯨꯟꯕ ꯊꯕꯛ ꯀꯔꯤꯕꯨ ꯇꯧꯈ꯭ꯔꯒꯦꯕ? ꯅꯪꯅꯗꯕꯨ ꯇꯧꯖꯕꯒꯤ ꯋꯥꯅꯤꯗꯅ꯫ ꯑꯗꯩꯗꯤ ꯁꯥꯎꯔꯝꯗꯕꯁꯦ ꯁꯨꯝ ꯁꯥꯎꯔꯛꯀꯗꯧꯔꯤ ꯏꯇꯥꯎ꯫ ꯐꯥꯒꯤꯁꯨ ꯐꯥꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯌꯨꯗꯤ ꯂꯩꯇꯣꯟ ꯁꯨꯛꯇꯪ ꯇꯪꯒꯨꯝꯁꯤꯀꯣ ꯏꯇꯥꯎ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯂꯩ: ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯅꯤꯁꯥ ꯍꯥꯏꯕꯁꯦ ꯃꯍꯥꯎ ꯇꯪꯕ ꯌꯥꯗꯦ꯫ ꯀꯩꯒꯨꯝꯕ ꯍꯦꯛ ꯇꯪꯈꯤꯕ ꯊꯣꯛꯂꯕ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤ ꯍꯥꯏꯌꯦ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯅꯣꯏ ꯏꯃꯥꯗꯨꯕꯨ ꯌꯨꯒ ꯊꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯝ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯅꯪꯒꯤꯁꯦ꯫ ꯇꯣꯛꯑꯁꯤ ꯏꯇꯥꯎ, ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯗꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯅꯔꯗꯨꯅ ꯁꯥꯟꯅꯔꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯇꯝ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯇꯝ ꯂꯦꯟꯖꯕꯗ ꯄꯥꯝꯖꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯡꯉꯟ ꯆꯥꯟꯅꯔꯛꯂꯗꯨꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯉꯟꯅ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯥꯏꯄꯥꯛ ꯁꯅꯥꯅ, ꯅꯣꯡꯃꯇ ꯍꯥꯏꯅꯈꯤꯕ ꯃꯇꯝꯁꯦ ꯃꯇꯝ ꯆꯥꯅ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦꯕ꯫ ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯊꯑꯣꯏꯀꯩ ꯑꯩꯁꯤꯕꯨ ꯑꯄꯪꯕꯒꯤ ꯇꯥꯏꯞꯇ ꯉꯥꯏꯍꯜꯂꯤꯖꯥꯠꯂꯥꯅꯦ? ꯉꯁꯤꯒꯤ ꯋꯥꯈꯜꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯗꯣ ꯂꯩꯊ꯭ꯔꯦꯜ ꯈꯨꯜꯗ ꯆꯠꯂꯨꯁꯦꯅ ꯍꯦꯛꯇ ꯃꯔꯩ ꯍꯧꯖꯤꯜꯂꯨꯔꯒꯦ꯫ ꯀꯥꯟꯅꯗꯦ, ꯈꯪꯉꯦꯕ ꯃꯥ꯫ ꯑꯣ, ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯁꯥꯟꯅꯕ ꯇꯥꯔꯦꯗꯅ ꯅꯪ ꯈꯪꯅꯤꯕ ꯅꯪ꯫ ꯑꯣ ꯃꯔꯨꯞ, ꯑꯩꯁ, ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯩꯁꯨ ꯃꯇꯝ ꯆꯥꯅꯗꯤ ꯌꯧꯔꯛꯑꯕꯅꯤꯍꯦ꯫ ꯑꯗ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯁꯤꯁꯨ ꯃꯥꯒꯤ ꯍꯤꯗꯥꯛꯐꯨꯗꯣ ꯑꯝꯇ ꯍꯥꯜꯂꯝꯃꯣꯗꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧ ꯂꯩꯔꯤꯅꯦꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯆꯀ꯭ꯔꯤꯗꯣ ꯈꯥꯡꯉꯝꯗꯗꯅ ꯏꯇꯥꯎ ꯍꯥꯟꯕꯤꯔꯝꯂꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ꯫ ꯑꯩꯁꯨ ꯏꯇꯥꯎꯅ ꯁꯣꯏꯗꯅ ꯁꯥꯎꯔꯝꯕ ꯇꯥꯔꯦꯅ ꯄꯥꯏꯒ ꯆꯦꯜꯂꯛꯑꯕꯅꯦꯃꯤ꯫ ꯌꯥꯔꯦ ꯏꯇꯥꯎ, ꯅꯪꯒꯤ ꯄꯥꯏ ꯍꯥꯏꯖꯟꯕꯤ ꯊꯕꯛꯇꯣ ꯌꯥꯔꯦ꯫ ꯃꯔꯝ ꯍꯥꯏꯗ꯭ꯔꯁꯨꯅꯦ, ꯉꯁꯥꯏꯅ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪꯁꯦ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯁꯦꯡꯕꯅꯦꯃꯤ ꯏꯇꯥꯎ ꯅꯪꯕꯣ꯫
ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦꯃꯤ ꯅꯪꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯩ ꯉꯛꯁꯦ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯛ ꯂꯥꯎ ꯊꯦꯡꯕꯤꯒꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯍꯥꯟꯃꯨꯛ ꯂꯩꯊꯦꯜ ꯈꯨꯟꯅ ꯆꯠꯂꯨꯁꯦ ꯍꯥꯏꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯥꯏꯈꯤ ꯏꯇꯥꯎ ꯑꯗꯨ ꯀꯩꯗꯧꯔꯕ ꯏꯇꯥꯎ? ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯔꯔꯣꯏ. ꯑꯦ ꯀꯩꯒꯤ? ꯆꯥꯛ ꯆꯥꯁꯜꯂꯗꯤ ꯏꯇꯥꯎ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯅꯕꯅꯤ. ꯑꯍꯜ ꯂꯃꯟꯈꯩꯅ ꯍꯥꯏꯅꯕꯅꯤꯗ ꯏꯇꯥꯎ, ꯑꯩꯕꯨꯗꯤ ꯈꯪꯗ꯭ꯔꯤꯀꯣ. ꯃꯁꯤꯒꯤ ꯃꯤꯁꯦ ꯏꯁꯤꯡ ꯆꯤꯡꯅꯔꯦꯗ. ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯎꯗꯤ ꯇꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯇꯝꯒꯅꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯑꯣ, ꯋꯥꯔꯤꯗꯨꯕꯨ ꯂꯤꯔꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯇꯥꯎ? ꯑꯩꯈꯣꯏꯗꯤ ꯌꯨꯐ꯭ꯔꯪꯊꯦꯜꯗ ꯊꯪꯕꯗꯪ ꯆꯠꯂꯕꯗꯤꯅ ꯄꯨꯟꯁꯤꯗ ꯆꯥꯎꯔꯕ ꯃꯪꯂꯥꯟ ꯑꯃꯒꯅꯤ ꯑꯁꯥ ꯇꯧꯔꯒ ꯂꯩꯔꯤꯁꯤ ꯏꯇꯥꯎ. ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗ ꯁꯨꯡꯊꯥ ꯊꯥꯗꯣꯛꯏꯗꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯃ ꯂꯩꯁꯤ ꯏꯇꯥꯎ. ꯑꯩꯁꯦ ꯃꯣꯏꯅ ꯀꯩꯅꯦꯅ ꯈꯜꯂꯕꯖꯥꯠꯅꯣ ꯈꯪꯗꯦ. ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯅꯤꯕ. ꯀꯩꯅꯣꯝꯇꯪꯒ ꯆꯠꯄ ꯌꯥꯗꯦ ꯏꯇꯥꯎ. ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯈꯤꯅꯨ ꯑꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ. ꯑꯣ, ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ? ꯑꯣ, ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯈꯔ ꯇꯧꯔꯛꯑꯅꯤ ꯈꯪꯕꯗꯨꯅꯅꯤ. ꯅꯪ ꯇꯩꯕ ꯅꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯆayꯣꯝꯁꯨ ꯇꯨꯃꯤꯟ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯐꯥꯛꯄꯒꯤ ꯏꯁꯩ ꯆꯥꯕꯗ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯌꯣꯝ ꯈꯥꯎꯗꯨ ꯐꯥꯛꯑꯒ ꯀꯔꯤꯒꯤ ꯌꯦꯡꯉꯤꯅꯣ ꯏꯇꯥꯎ? ꯑꯉꯥꯡ ꯅꯣꯏꯅ ꯈꯪꯉꯣꯏꯗ. ꯑꯦ, ꯑꯉꯥꯡ ꯀꯥꯏꯅꯒ ꯍꯥꯏꯅꯤ. ꯌꯥꯝ ꯑꯍꯜꯂꯣ ꯁꯣꯝꯁꯦ? ꯏꯇꯥꯎ, ꯃꯁꯤꯗ ꯆꯍꯤꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦꯗ. ꯏꯇꯥꯎꯅ ꯑꯗꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯅ ꯀꯧꯕ ꯌꯥꯏ, ꯀꯧꯐꯝ ꯊꯣꯛꯑꯦꯅ ꯀꯧꯔꯤꯅꯤ ꯀꯩꯅꯣ. ꯑꯣ, ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯌꯨ ꯃꯍꯥꯎ ꯇꯪꯅꯤꯡꯉꯛꯄ ꯍꯥꯏꯁꯦ ꯑꯍꯜ ꯑꯣꯏꯔꯛꯄ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤ ꯑꯣꯏꯔꯖꯥꯠꯅꯤꯀꯣ. ꯅꯠꯇ꯭ꯔꯗꯤꯅꯀꯣ ꯏꯇꯥꯎ. ꯁꯛꯁꯤꯗꯤ. ꯑꯗꯨ ꯅꯠꯇꯦꯅꯦ ꯏꯇꯥꯎ, ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯐꯦꯠ ꯂꯩꯊꯦꯜ ꯆꯠꯄꯒꯤ ꯋꯥꯔꯤ ꯑꯃ ꯄꯟꯈꯤꯕꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯏꯇꯥꯎ, ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯇꯥꯕꯩꯒꯣꯟꯅꯅꯦ ꯊꯪꯅꯕ ꯌꯨꯐꯪꯊꯦꯜꯒꯤ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯍꯞꯇꯥꯁꯤꯗ ꯌꯨꯒꯤ ꯑꯆꯧꯕ ꯃꯦꯂꯥ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯅ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯁꯦꯜ ꯌꯥꯝ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯏꯇꯥꯎ. ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯏꯇꯥꯎꯗꯤ ꯌꯨ ꯄꯥꯝꯕꯗꯨꯗ ꯇꯝꯕꯤꯒꯦꯅ ꯈꯜꯂꯒ ꯍꯥꯊꯨ ꯂꯥꯛꯏ. ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯟꯅ ꯃꯐꯝꯗ ꯌꯧꯕꯁꯤꯗ ꯏ ꯀꯥꯔꯛꯑꯕ. ꯑꯩꯗꯤ ꯇꯝꯕꯨ ꯇꯝꯃꯔꯣꯏꯒꯦꯅ ꯌꯨꯝ ꯍꯜꯂꯒꯦ ꯇꯧꯔꯝꯕꯅꯤ. ꯑꯩꯗꯤ ꯁꯨꯡꯁꯥꯎ ꯍꯦꯛ ꯁꯥꯎꯕꯤꯗꯦꯁꯦ ꯏꯇꯥꯎ. ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯒ ꯇꯝꯂꯝꯗꯕꯤꯗꯒ ꯅꯌꯨꯝꯗꯒ ꯍꯜꯂꯝꯂꯗꯤꯀꯣ ꯏꯇꯥꯎ, ꯑꯩꯗꯤ ꯁꯨꯡꯀꯧ ꯍꯦꯛ ꯀꯧꯔꯣꯏꯗꯕꯅꯤ. ꯑꯗꯣ ꯏꯇꯥꯎ, ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ. ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯦ, ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯅꯪꯅꯒ ꯄꯨꯔꯒ ꯑꯩꯒꯤꯗꯃꯛꯇꯒ ꯄꯨꯕꯤꯔꯛꯄ ꯑꯁꯦ ꯏꯇꯥꯎ. ꯅꯪꯒ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯇꯤꯟꯅꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯤꯅꯦ ꯏꯇꯥꯎ. ꯃꯁꯛꯁꯤꯒ ꯇꯩꯖꯦ ꯌꯦꯡꯉꯨꯅꯦ. ꯃꯥꯅ ꯄꯥꯝꯕ ꯌꯨ ꯈꯨꯆꯣꯞꯁꯤꯗꯤꯀꯣ. ꯍꯟꯗꯛꯇꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯃꯍꯥꯎ ꯇꯪꯍꯜꯂꯒꯅꯤ. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯦꯂꯥꯗꯨ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯃꯨꯔꯛꯀ ꯃꯍꯥꯎ ꯇꯪꯉꯨꯁꯤ ꯀꯩ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ. ꯅꯪꯅ ꯄꯥꯝꯕ, ꯅꯪꯅ ꯍꯥꯏꯕ ꯑꯩꯅꯁꯨ ꯌꯥꯗꯧꯔꯕꯅꯤꯅ ꯏꯇꯥꯎ. ꯑꯩꯅ ꯄꯥꯝꯕꯁꯨ ꯅꯪꯅ ꯌꯥꯕ ꯇꯥꯕꯅꯤ. ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯇꯥꯎ? ꯏꯇꯥꯎꯅ ꯍꯥꯏꯕꯨ ꯌꯥꯊꯣꯛꯁꯨ ꯉꯥꯏꯗꯅ. ꯑꯗꯣ ꯏꯔꯨꯖꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯏꯇꯥꯎ. ꯑꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯏꯇꯥꯎꯅ ꯍꯥꯏꯕꯈꯩꯗꯤ ꯑꯩ ꯂꯣꯏꯅ ꯌꯥꯒꯅꯤꯗ ꯏꯇꯥꯎ. ꯑꯗꯣ ꯏꯔꯨꯖꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯏꯇꯥꯎ ꯃꯇꯨꯡꯗꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯨ. ꯃꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯉꯝꯃꯣꯏꯀꯣ. ꯑꯗꯣ ꯏꯇꯥꯎꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯈꯪꯖꯍꯧꯕ ꯌꯥꯒꯗ꯭ꯔꯣ? ꯅꯠꯇꯦ, ꯑꯀꯥꯏꯕꯒ ꯂꯩꯔꯕꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ. ꯑꯗꯨꯗꯩꯗ ꯁꯨꯝ ꯑꯗꯨꯕꯨꯗꯤ ꯍꯥꯏꯒꯦꯗ ꯏꯇꯥꯎ, ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ. ꯑꯩꯅ ꯃꯃꯥꯡ ꯄꯨꯟꯕꯗꯁꯨ ꯍꯥꯏꯗꯨꯅꯇ ꯂꯥꯛ ꯊꯕꯛ ꯏꯟꯈꯥꯡꯒꯤꯅꯤ ꯏꯇꯥꯎ. ꯏꯃꯥ ꯄꯥꯕꯣꯏꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯁꯨ ꯄꯥꯡꯖꯅꯕ, ꯀꯥꯟꯅꯕ ꯈꯔꯗ ꯑꯣꯏꯁꯨ ꯇꯧꯁꯟꯁꯤꯒꯗꯧꯔꯒꯦ ꯏꯇꯥꯎ. ꯊꯕꯛꯀꯤ ꯋꯥ ꯑꯣꯏꯔꯦ. ꯊꯕꯛꯀꯤ ꯋꯥꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯁꯨꯈꯥꯏꯁꯤꯗ ꯂꯩꯔꯕꯅꯤ ꯀꯩꯅꯣ. ꯅꯠꯇꯦ, ꯑꯍꯤꯡ ꯇꯨꯝꯗꯕꯤꯗꯒ ꯁꯨꯊꯁꯦ ꯍꯥꯏꯕ꯭ꯔꯣ ꯏꯇꯥꯎ? ꯄꯨꯡ 2 ꯈꯛꯇꯪꯒ ꯇꯨꯝꯂꯒ ꯄꯨꯡ 30 ꯁꯨꯛꯂꯦꯞꯇꯕꯤꯗ ꯏꯇꯥꯎ, ꯑꯗꯨꯃꯥꯏꯅ ꯁꯨꯊꯁꯤ ꯍꯥꯏꯕ꯭ꯔꯣ? ꯅꯇꯥꯎꯗꯤ
이따오나가 야비라디 독터시에디제 레이라바니네. 미워해봐 능 레이라먹이 아이자. 와칼지 파냠 손터러서 능기 와 있다니. 아이나 따바 밤이시죠. 오이다 오이게다버기 모ong다가 빵토어가다버가 말리고. ꯑꯁꯦꯡꯕꯅꯦ ꯏꯇꯥꯎ ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯣꯏꯈ꯭ꯔꯒꯦꯕ ꯉꯁꯤꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯇꯣꯟ ꯑꯗꯨꯅ ꯍꯦꯛ ꯐꯔꯛ ꯇꯥꯁꯤꯜꯂꯛꯇꯅ ꯑꯩꯁꯨ ꯍꯤꯗꯥꯛ ꯐꯨ ꯑꯗꯨꯕꯨ ꯍꯥꯜꯂꯝꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦꯅ ꯒꯤꯜ ꯂꯥꯎꯅ ꯍꯦꯛꯇ ꯅꯝꯁꯤꯜꯂꯛꯄꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯗꯕ ꯋꯥꯅꯤꯗꯅ ꯃꯗꯨꯗꯩꯗ ꯈꯔ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈꯤꯕꯅꯦ ꯏꯇꯥꯎ ꯑꯗꯨꯗꯩꯗ ꯏꯇꯥꯎ ꯌꯥꯝꯅ ꯁꯥꯊꯤꯔꯤꯁꯤꯁꯨ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇ ꯃꯆꯥ ꯑꯃꯗꯤ ꯊꯕꯥꯛ ꯌꯧꯁꯟꯈ꯭ꯔꯦ ꯏꯇꯥꯎ ꯃꯗꯨꯗꯩꯗꯤ ꯏꯇꯥꯎ ꯋꯥꯈꯜꯁꯦ ꯁꯪꯁꯥꯔ ꯑꯃ ꯏꯍꯣꯡ ꯍꯣꯡꯕꯗꯧꯅ ꯍꯥꯏꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤꯗ ꯃꯗꯨꯗꯩꯗ ꯃꯁꯤꯗꯤ ꯑꯩꯅ ꯌꯥꯔꯣꯏ ꯈꯜꯂꯗꯅ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯗꯣ ꯑꯗꯨꯗꯩꯗ ꯑꯩꯅ ꯑꯣ ꯈꯨꯔꯥ ꯑꯁ ꯅꯌꯥꯝꯕ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯡꯉꯦꯗꯅ ꯆꯦꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯒꯅꯤ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯅꯥꯛꯇꯝꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯕꯅꯤ ꯅꯠꯇꯦ ꯏꯇꯥꯎꯁꯨ ꯑꯩꯅ ꯉꯁꯥꯏ ꯆꯦꯜꯂꯒ ꯂꯥꯛꯏꯗꯣ ꯎꯍꯧꯔꯤ ꯅꯠꯇ꯭ꯔꯕ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯕ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯖꯟꯅꯕ꯭ꯔꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯈꯨꯔꯥ ꯅꯌꯥꯝꯕ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯅꯪ ꯍꯧꯖꯤꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯡꯉꯦ ꯆꯦꯟꯗꯕ ꯌꯥꯔꯔꯣꯏꯅ ꯕꯦꯔꯥꯅꯤꯀꯣ ꯄꯨꯔꯥ ꯕꯦꯔꯥ ꯀꯥꯕ ꯃꯤꯑꯣꯏꯕ ꯑꯣꯏꯔꯦꯀꯣ ꯏꯇꯥꯎꯅ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯅꯣꯏ ꯈꯨꯔꯥꯗꯨꯒ ꯅꯪꯒꯕꯨ ꯀꯅꯥꯅ ꯍꯟꯒꯦꯕ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤꯀꯣ ꯍꯥꯏꯔꯛꯎꯅꯦ ꯑꯝꯇ ꯇꯥꯒꯦꯕ ꯀꯅꯥꯅ ꯍꯟꯒꯦꯕ ꯍꯥꯏꯔꯛꯑꯣꯕ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯈꯨꯔꯥꯒꯤ ꯆꯥꯛꯌꯨꯝ ꯐꯥꯛꯏ ꯈꯣꯠꯂꯤ ꯀꯥꯏ ꯌꯥꯝ ꯇꯧꯔꯝꯃꯒ ꯏꯁ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯣꯏ ꯄꯥꯕꯒꯤ ꯆꯥꯛꯌꯨꯝ ꯐꯥꯛꯄ ꯃꯤꯑꯣꯏꯕꯒ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ ꯏꯍꯦ ꯀꯩꯅꯣꯝꯅꯤꯅꯦꯍꯦ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯑꯣꯟꯁꯤꯟꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎ ꯅꯠꯇꯦꯅꯦ ꯁꯤꯕꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡꯁꯨ ꯑꯃꯠꯇꯁꯨ ꯁꯝꯅꯗꯦ ꯃꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯈꯤꯗꯧꯔꯤ ꯁꯤ ꯌꯧꯔꯗꯤ ꯋꯥꯍꯪ ꯖꯥꯠ ꯍꯪꯖꯤꯟꯕ ꯍꯧꯖꯤꯜꯂꯒꯦ ꯏꯇꯥꯎ ꯑꯩꯅ ꯏꯇꯥꯎꯗ ꯍꯪꯖꯔꯤꯗꯨꯗꯤ ꯌꯥꯝꯅ ꯆꯝꯕ ꯃꯑꯣꯡꯗꯅꯤꯗ ꯑꯗꯣ ꯁꯥꯎꯗꯕꯤꯗ ꯑꯝꯇ ꯈꯨꯝꯃꯨ ꯑꯝꯇ ꯇꯥꯖꯒꯦꯕ ꯍꯣꯏ ꯀꯔꯤꯅꯣ ꯑꯉꯥꯎꯕ ꯈꯨꯔꯥ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯅꯥꯎꯅꯤ ꯀꯔꯤꯅꯣ ꯑꯗꯨꯗꯩꯗ ꯑꯩꯒ ꯃꯥꯒ ꯀꯅꯥꯅ ꯍꯟꯒꯦꯕꯣ ꯀꯔꯤ ꯋꯥꯍꯪꯅꯣꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯏ ꯈꯨꯔꯥꯗꯒ ꯏꯕꯨꯡ ꯀꯥꯏ ꯀꯧꯕ꯭ꯔꯕ ꯈꯨꯝꯃꯣꯅꯦ ꯅꯪꯁꯨ ꯑꯝꯇ ꯈꯨꯝꯃꯣꯕ ꯑꯗꯣ ꯀꯧꯗꯦ ꯀꯧꯗꯦ ꯀꯣꯏ ꯀꯧꯖꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯨꯔꯥ ꯀꯧꯖꯩ ꯑꯗꯨꯗꯤ ꯅꯪꯅ ꯉꯁꯥꯏ ꯅꯪꯅ ꯍꯤꯗꯥꯛ-ꯐꯨꯗꯨ ꯆꯪꯈꯠꯄ ꯂꯣꯏꯔꯝꯃꯒ ꯀꯩꯒꯤ ꯈꯨꯔꯥꯗ ꯅꯌꯥꯝꯕ ꯁꯪꯁꯥꯔ ꯑꯃ ꯇꯧꯔꯛꯑꯦ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤꯕ ꯍꯥ ꯅꯠꯇꯦꯅꯦ ꯅꯣꯏ ꯈꯨꯔꯥꯗ ꯅꯪꯅ ꯅꯌꯥꯝꯕ ꯀꯥꯏ ꯂꯧꯁꯜꯂꯝꯃꯤꯗꯨꯕꯨ ꯃꯗꯨꯕꯨ ꯅꯪꯕꯨ ꯖꯤꯕ ꯑꯃꯅꯦꯅ ꯈꯜꯂꯝꯈꯤꯗ꯭ꯔꯥꯕ ꯅꯣꯏ ꯈꯨꯔꯥꯗꯨꯅ ꯍꯩꯃꯩꯃ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯑꯩꯗꯤ ꯋꯥꯈꯜꯁꯤ ꯄꯨꯔꯥ ꯀꯩꯅꯣꯝꯃꯗ ꯂꯩꯔꯨꯔꯦꯗꯅ ꯅꯠꯇꯦ ꯏꯇꯥꯎ ꯑꯩꯅ ꯂꯤꯒꯗꯕ ꯋꯥꯔꯤ ꯈꯔꯁꯨ ꯆꯤꯊꯍꯧꯔꯦꯅꯦ ꯑꯩꯅ ꯉꯁꯥꯏ ꯃꯩꯆꯝ ꯆꯪꯕ ꯆꯪꯕꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯈꯤꯗꯅ ꯀꯣꯛꯁꯦ ꯏꯇꯥꯎ ꯋꯥꯡꯈꯠꯈꯤꯗꯅ ꯑꯁ ꯎꯪꯒ ꯐꯝꯃꯒ ꯐꯅꯥꯝꯅ ꯀꯨꯏꯅ ꯄꯨꯡꯒꯥ ꯅꯥꯛ ꯑꯗꯨꯗ ꯂꯩꯔꯨꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯗ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯈꯠꯂꯦꯗꯣ ꯏꯇꯥꯎ ꯑꯗꯨꯗ ꯇꯥꯔꯝꯂꯤꯕ ꯆꯥꯏꯔꯝꯂꯤꯕ ꯃꯩꯇꯥꯟꯒꯥꯗꯣ ꯑꯩꯗꯤ ꯏꯇꯥꯎ ꯎꯠ ꯑꯉꯧꯕꯗꯨꯒ ꯊꯨꯝꯅꯤ ꯀꯥꯏꯗꯅꯒ ꯅꯝꯗꯅ ꯄꯛꯆꯥꯗ ꯆꯥꯈ꯭ꯔꯕꯅꯦꯕꯅꯦ ꯏꯇꯥꯎ ꯌꯦꯡꯉꯨ ꯇꯨ ꯑꯩꯒꯤ ꯄꯨꯛꯁꯦ ꯍꯧꯖꯤꯛ ꯆꯤꯡ ꯋꯥꯡꯒꯩ ꯄꯩꯔꯤꯕ ꯑꯁꯦ ꯃꯩꯇꯥꯟ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯐꯠꯇꯦꯕ ꯏꯇꯥꯎ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯁꯤꯕꯨ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯋꯥꯈꯜꯗꯁꯨ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯆꯥꯔꯛꯑꯦꯗꯅ ꯆꯥꯛ ꯂꯥꯝꯕ ꯀꯔꯤꯝꯇ ꯐꯥꯎꯗꯦꯅ ꯈꯜꯂꯒ ꯂꯩꯊꯣꯛꯏꯅꯦꯕ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦꯕꯨ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯇꯥꯎ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯉꯥꯛꯇꯅꯤꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯄꯥꯈꯠꯄꯤꯔꯤꯁꯤꯗꯤ ꯃꯩꯇꯥꯟ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎ ꯆꯥꯒꯗꯕꯅꯤ ꯏꯇꯥꯎꯅ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯦ ꯍꯥꯏꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯏꯇꯥꯎ ꯃꯤꯐꯝ ꯒꯦꯜ ꯆꯠꯄ ꯅꯨꯃꯤꯠꯇꯤꯅꯦ ꯌꯧꯒꯗꯕ ꯃꯥꯟꯗꯦꯀꯣ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯁꯣꯝꯗ ꯄꯥꯈꯠꯄꯅꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯑꯁ ꯏꯇꯥꯎ ꯑꯩ ꯀꯣꯛꯀ ꯉꯥꯎꯈꯠꯂꯛꯀꯗꯧꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯌꯨꯐꯪ ꯇ꯭ꯔꯦꯟ ꯆꯠꯄ ꯅꯨꯃꯤꯠ ꯌꯧꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯏꯇꯥꯎ
ꯃꯩꯇꯥꯟꯕꯨ ꯀꯅꯥꯅ ꯆꯥꯟꯅꯒꯦ ꯍꯥꯏꯕꯅꯤꯗ ꯁꯪꯁꯥꯔꯁꯤ ꯁꯪꯁꯥꯔ ꯑꯃ ꯅꯪꯅ ꯄꯨꯟꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯒꯅꯦ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒꯨꯝꯁꯦ ꯂꯧꯒ ꯑꯃ ꯇꯧꯔꯒꯨꯝꯁꯦ ꯑꯗꯨ ꯁꯔꯨꯛ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯨꯝꯃꯣꯛ ꯂꯣꯏ ꯄꯨꯔꯒ ꯎꯠ ꯃꯩꯇꯥꯟ ꯂꯣꯏ ꯈꯣꯝꯃꯨꯔꯁꯤꯅ ꯍꯥꯏꯔꯨꯔꯗꯧꯅꯤ ꯏꯇꯥꯎ ꯄꯔ ꯑꯗꯨꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦ ꯏꯇꯥꯎ ꯅꯪ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯆꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯆꯥꯛꯄꯨ ꯑꯗꯧꯅ ꯂꯥꯝꯈꯠꯂꯛꯑꯦꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯏꯇꯥꯎ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯉꯁꯥꯏ ꯈꯨꯔꯥꯇꯣꯟꯒꯤ ꯍꯤꯗꯥꯛꯄꯨꯗꯣ ꯃꯩꯆꯝ ꯆꯝꯂꯨꯕꯗꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧꯗ ꯇꯧꯈ꯭ꯔꯦ ꯏꯇꯥꯎ ꯇꯨ ꯌꯦꯡꯉꯨꯗꯣ ꯏꯇꯥꯎ ꯑꯩꯒꯤ ꯄꯨꯈꯣꯡꯁꯦ ꯇꯥꯕ꯭ꯔꯥ ꯆꯥꯛꯁꯦ ꯄꯪꯂꯥꯝꯗ ꯂꯥꯝꯃꯒ ꯂꯩꯔꯦ ꯍꯥꯏꯕ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯇꯥꯎ ꯂꯩꯔꯝꯕ ꯄꯣꯠ ꯄꯪꯆꯥꯗ ꯆꯥꯅꯤꯡꯉꯦ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯇꯥꯎꯒꯤꯗꯣ ꯉꯁꯤ ꯉꯔꯥꯡꯈꯛ ꯃꯩꯆꯝ ꯆꯝꯕꯗꯤ ꯃꯥꯟꯗꯦꯗ ꯍꯥꯏꯕꯗꯤ ꯏꯇꯥꯎꯗꯤ ꯑꯗꯨꯝꯕ ꯈꯔ ꯄꯥꯝꯖꯕꯅꯤꯅ ꯍꯥꯏꯔꯤꯕꯀꯣ ꯑꯁ ꯌꯥꯔꯦꯁꯤ ꯏꯇꯥꯎ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ ꯑꯩ ꯑꯗꯨꯝ ꯈꯪꯖꯔꯒꯦ ꯌꯥꯔꯦ ꯏꯇꯥꯎ ꯑꯗꯣ ꯁꯦ ꯋꯥꯔꯤꯁꯦ ꯋꯥꯀꯣꯏꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ ꯏꯇꯥꯎ ꯉꯁꯥꯏꯒꯤ ꯃꯦꯂꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯅꯤ ꯍꯥꯏꯒꯦ ꯑꯩꯗꯤ ꯉꯁꯤꯃꯛ ꯑꯣꯏꯔꯕꯁꯨ ꯄꯣꯌꯣꯝ ꯌꯣꯝꯃꯨꯔꯒꯦ ꯁꯤꯗ ꯃꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦꯍꯦ ꯏꯇꯥꯎ ꯑꯁ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯏꯇꯥꯎ ꯏꯕꯥꯅꯤ ꯃꯍꯥꯎ ꯁꯣꯏꯗꯅ ꯇꯝꯃꯤꯟꯅꯒꯗꯣꯏꯅꯤꯀꯣ ꯏꯇꯥꯎ ꯏꯇꯣꯝꯗ ꯍꯦꯛ ꯇꯧꯕ ꯑꯗꯨꯁꯨ ꯅꯪꯒꯤ ꯃꯥꯡꯗ ꯍꯦꯛ ꯏꯀꯥꯏꯖꯕ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯃꯇꯥꯎ ꯏꯇꯥꯎ ꯍꯥꯏꯁꯤꯗꯤ ꯄꯨꯋꯥꯔꯤꯗꯒꯤ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯗꯅ ꯑꯩꯅ ꯆꯠꯄ ꯏꯇꯥꯎꯅ ꯂꯥꯛꯄ ꯏꯇꯥꯎꯅ ꯆꯥꯕ ꯑꯩꯅ ꯆꯥꯕ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯦꯂꯥ ꯆꯠꯄꯒꯤ ꯋꯥꯁꯤ ꯋꯥꯔꯤꯒ ꯁꯥꯡꯒꯩ ꯁꯥꯟꯅꯔꯒꯀꯣ ꯑꯩꯒ ꯍꯧꯔꯝꯗꯕꯤꯗꯒ ꯅꯇꯣꯝꯗꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯏꯇꯥꯎ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯀꯣ ꯑꯐꯕ ꯃꯆꯤꯟ ꯅꯪꯒ ꯂꯥꯎꯕꯗꯣ ꯏꯇꯥꯎ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯃꯍꯥꯎ ꯇꯪꯈꯥꯏꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯗꯨꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯌꯨꯐꯪꯊꯦꯜꯒꯤ ꯌꯨꯒꯤ ꯃꯦꯂꯥ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯇꯥꯎ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯄꯣꯌꯣꯝ ꯀꯌꯥ ꯌꯣꯝꯁꯤꯜꯂꯗꯨꯅ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗ ꯁꯛꯍꯦꯟ ꯁꯅꯥꯗꯤ ꯌꯨꯐꯪꯊꯦꯜꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯊꯥꯒꯠꯂꯗꯨꯅ ꯌꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯁꯛꯍꯦꯟ ꯁꯅꯥꯅ ꯏꯇꯥꯎ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯍꯥꯏꯕꯤꯗꯦ ꯀꯥꯏꯗꯤ ꯍꯥꯏꯅꯨꯀꯣ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯏꯇꯥꯎ ꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯏꯇꯥꯎꯅꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯔꯤꯕ ꯁꯥꯎꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯏꯇꯥꯎ ꯄꯥꯡꯊꯣꯛꯍꯟꯕ ꯐꯥꯊꯍꯟꯕ ꯃꯇꯝꯗꯅꯦ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯃꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯏꯇꯥꯎ ꯄꯥꯎꯈꯨꯝꯁꯤꯕꯨ ꯄꯤꯕ ꯉꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯥꯏꯔꯒꯗꯤ ꯏꯇꯥꯎ ꯌꯨꯁꯤꯅꯤ ꯌꯨ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯨꯁꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕ ꯀꯥꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏ ꯃꯩꯄꯥꯛ ꯁꯅꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯜꯂꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏ ꯅꯪꯅ ꯃꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯈꯨꯄꯥꯛ ꯆꯥꯒꯦꯔꯥ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯏꯇꯥꯎ ꯑꯃꯠꯇ ꯇꯥꯕ ꯐꯪꯉꯔꯣꯏꯗꯕꯅꯤ ꯏꯇꯥꯎ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯣꯏꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯁꯦ ꯍꯥꯏ ꯃꯩꯄꯥꯛ ꯁꯅꯥ ꯅꯪꯗꯤ ꯑꯗꯨ ꯋꯥꯈꯜ ꯂꯩꯅ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯄꯤꯕ ꯉꯝꯂꯤꯕꯗꯤ ꯀꯔꯝꯅꯅꯣ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗꯀꯣ ꯃꯁꯤꯅꯤ ꯏꯇꯥꯎ ꯃꯌꯥꯝꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯁꯤ ꯏꯇꯥꯎ ꯑꯗꯨꯒꯅꯦ ꯏꯇꯥꯎ ꯅꯨꯡꯁꯤꯅꯁꯨ ꯇꯧꯕꯤꯔꯛꯀꯗꯣꯏꯅꯤ ꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗꯒ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯄꯥꯇ꯭ꯔ ꯑꯃꯗꯒ ꯍꯥꯞꯆꯤꯜꯂꯒ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯏꯇꯥꯎ ꯃꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯏꯇꯥꯎ ꯑꯗꯨꯃꯛꯅꯦꯕꯅꯤ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯍꯦꯛꯇ ꯃꯦꯂꯥꯐꯝꯗꯤ ꯌꯧꯕꯒ ꯉꯥꯏꯉꯝꯃꯛꯇ꯭ꯔꯦꯀꯣ ꯏꯇꯥꯎ ꯌꯥꯝ ꯂꯥꯡꯇꯛꯅꯍꯜꯂꯤꯀꯣ ꯏꯇꯥꯎꯒꯤꯁꯦ ꯅꯠꯇ꯭ꯔꯒ ꯏꯇꯥꯎꯒꯤꯁꯤꯕꯨ ꯃꯆꯨ ꯆꯥꯏꯕꯒꯗꯨ ꯑꯣꯏꯔꯤꯖꯥꯠꯂꯣ ꯑꯩꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪꯒ ꯍꯔꯥꯎꯃꯤꯟꯅꯒꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯊꯕꯛ ꯁꯨꯐꯝ ꯊꯤꯗꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯕꯨ ꯉꯁꯤꯅꯁꯨ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯁꯨ ꯑꯍꯥꯟꯕꯁꯨ ꯑꯣꯏꯒꯗꯕꯅꯤꯀꯣ ꯏꯇꯥꯎ ꯍꯣꯏꯕꯅꯤ ꯏꯇꯥꯎ ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯕ ꯒ꯭ꯌꯥꯟꯒ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯒꯤ ꯃꯤꯒꯤ ꯇꯥꯏꯞꯇꯒ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯇꯥꯎ ꯁꯨꯝ ꯃꯍꯥꯎ ꯌꯦꯡꯅꯤꯡꯕꯒꯤ ꯑꯗꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ ꯏꯇꯥꯎꯁꯤꯗꯤꯕꯀꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯏꯃꯥꯅꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯍꯥꯎ ꯇꯪꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯍꯥꯎ ꯈꯪꯈꯤꯕꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯒꯣꯟꯅꯔꯒꯅꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯗꯅ ꯇꯠꯇꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯏꯇꯥꯎ ꯑꯩ ꯆꯠꯅ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯁꯨ ꯏꯇꯥꯎ ꯅꯨꯡꯁꯤꯕꯅꯤꯅ ꯌꯥꯔꯤꯕꯅꯤ ꯉꯁꯤ ꯆꯠꯂꯤꯕꯁꯤꯁꯨ ꯑꯩꯗꯤ ꯅꯪꯅ ꯄꯣꯠꯁꯛꯇꯨꯕꯨ ꯊꯛꯂꯅꯤ ꯍꯥꯏꯕꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯦ ꯃꯦꯂꯥꯗꯨꯕꯨ ꯌꯥꯎꯔꯨꯔꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯁꯨ ꯄꯣꯛꯂꯨꯗꯦ ꯏꯇꯥꯎ
ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯄꯦꯟꯖꯕ ꯃꯇꯧꯗꯨ ꯎꯔꯒꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯄꯦꯟꯖꯩ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤꯈꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯐ ꯐꯠꯇꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯂꯩꯇ꯭ꯔꯦꯜ ꯍꯥꯏꯔꯤꯕ ꯌꯨꯐꯪꯊ꯭ꯔꯦꯜ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯈꯨꯜ ꯑꯗꯨꯕꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯁꯛꯍꯦꯟ ꯁꯅꯥꯅ ꯏꯇꯥꯎ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯑꯩꯈꯣꯏꯒꯁꯨ ꯄꯨꯡꯂꯥꯞ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯝꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯕꯨ ꯑꯣꯟꯊꯣꯛꯅꯕ ꯈꯦꯠꯅꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤꯅꯦ ꯏꯇꯥꯎ ꯃꯈꯣꯏꯅꯒ ꯑꯥꯗ ꯄꯨꯊꯣꯛꯑꯒ ꯊꯝꯂꯤꯕ ꯆꯥꯅꯕ ꯃꯌꯥꯝꯁꯦ ꯇꯨ ꯏꯇꯥꯎ ꯑꯥꯗꯁꯨ ꯐꯖꯔꯕ ꯏꯁꯩꯒ ꯗꯣꯟꯕꯤꯒ ꯈꯣꯡꯗꯅ ꯖꯒꯣꯏꯒ ꯁꯥꯔꯤꯁꯦ ꯑꯩꯁ ꯃꯔꯨꯞ ꯈꯦꯠꯅꯩꯕꯨ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯩ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯑꯣꯟꯊꯣꯛꯅꯕ ꯈꯦꯠꯅꯈ꯭ꯔꯦꯗ ꯃꯔꯨꯞ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯖꯒꯣꯏ ꯁꯥꯕꯁꯤꯡ ꯑꯁꯤꯅꯒ ꯐꯖꯔꯤꯕ ꯏꯁꯩꯁꯤꯡ ꯑꯁꯤꯅꯒ ꯃꯔꯣꯟ ꯑꯃ ꯁꯩꯁꯛꯄ ꯑꯁꯤꯒ ꯆꯥꯟꯅꯔꯤꯕ ꯀꯌꯥꯗ ꯈꯣꯏꯊꯨꯝꯅꯔꯤꯕ ꯈꯣꯟꯖꯦꯜꯂꯣꯅꯦ ꯏꯇꯥꯎ ꯅꯥꯀꯜꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯄꯥꯇ꯭ꯔ ꯑꯃꯃꯝꯒ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯃꯩꯅꯝ ꯄꯥꯏꯕ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤꯅꯦ ꯃꯈꯣꯏꯒꯤꯁꯤꯕꯨ ꯃꯩꯒ ꯊꯥꯒꯗꯧꯔꯤꯕ ꯖꯥꯠꯂꯣ ꯏꯇꯥꯎ ꯑꯩꯗꯤ ꯄꯥꯈꯠꯄꯕꯨ ꯍꯧꯔꯛꯑꯦꯕꯣ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯅꯠꯇꯕ ꯑꯣꯏꯖꯥꯠꯂꯥꯅꯦ ꯃꯃꯥꯏ ꯃꯃꯤꯠꯇꯒ ꯃꯆꯨ ꯇꯞ ꯇꯥꯏ ꯁꯪꯖꯜꯂꯤꯁꯦ ꯏꯇꯥꯎ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯌꯨꯒꯤ ꯄꯥꯇ꯭ꯔꯁꯦ ꯊꯥꯡꯒꯠꯂꯒ ꯍꯦꯛꯇ ꯊꯛꯆꯤꯟꯈ꯭ꯔꯦꯅꯦ ꯏꯇꯥꯎ ꯑꯁ 시부 따르니 너희보 탁라주 싸는 ꯈꯔ ꯌꯥꯎꯔꯒ ꯊꯧꯅꯦꯍꯦ ꯑꯩꯈꯣꯏꯁꯨ ꯈꯪꯕꯨꯗꯤ ꯈꯪꯗꯦꯕꯨ 시부 따르니 너희보 이따 너희 구라도 너희나 탁받으디 싸는ꯈꯔ ಚಾರಗ 탁금 ತೌದಾ이ನೆ 호이다 싸는 야러가디 탁나버니 애들이 영 가버니 이다 거리 이놈의 시기 미지보 너는 핵단 너희 강함이지보 너띠 너뭐 너희 구라도 너 후라라가 생보이 타우브라미 너뭐 어디 왕도 또 고생이다. 이따, 두, 예원에 있다. 마이놈 바리바, 왕 싸우러 너 비행이시나가, 마이놈 맛이, 너 빠니시기 맛진 내가 죽으려니 있다. 오, 임마, 이따, 마이 불지대. 어두네 있다. 턱신 일바 요생 맛이나가, 마이 요인가 싸할리니 있다. 아이씨, 앙악바니고 있다. 앙악바니. 유방대라세, 라이라이 박네 하이브다 있다. 하이만만 톡로이고 아줌마니다 아줌마니고 하이만만 톡로 능 아이는 한글 공나무 공나 펌능을 내려미디디 타이부응 무능을 내입었답니까 빵크 오이 하이브드니다 아이쿠 이사는 야자라시 하스 서울을 보이 야분에 뛰고 있다 야로이 보이다 야로이 아이쿠 모두 다 서울을 보이다 숭아에 야로이 아이쿠 쇼 나가 신상 살라가 있다 마이 아마 동우 토시로 예 그이노 하이지 있다 ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯃꯍꯩ ꯍꯩꯗꯅ ꯀꯔꯤ ꯀꯔꯝꯕ ꯎꯠꯂꯨꯗꯧꯔꯤꯕ ꯑꯩꯒꯤꯗꯤ ꯍꯩꯖꯕ ꯎꯠꯊꯣꯛꯄꯗ ꯃꯥꯏ ꯆꯣꯞꯄꯣꯏꯗꯧꯕ ꯃꯍꯩꯁꯨ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯏꯇꯥꯎꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯤꯕꯁꯦ ꯏꯇꯥꯎꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯩ ꯍꯥꯏꯕ ꯃꯍꯩꯁꯦ ꯅꯇꯥꯎꯗꯤ ꯎꯕ ꯐꯪꯖꯗ꯭ꯔꯤꯕꯣ ꯃꯅꯨꯡꯗꯒ ꯂꯣꯟꯅ ꯍꯩꯖꯔꯝꯕꯗꯨꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗꯅꯦ ꯏꯇꯥꯎ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯃꯌꯥꯝ ꯑꯁꯤꯗ ꯍꯦꯛꯇ ꯃꯊꯪ ꯆꯪꯕ ꯍꯧꯔꯁꯤꯗꯅ ꯍꯣꯏ ꯏꯇꯥꯎ ꯍꯧꯔꯁꯤ ꯑꯩ ꯍꯪꯒꯦꯌꯨ ꯏꯇꯥꯎ ꯑꯗꯣ ꯅꯪꯅ ꯍꯪꯕꯗ ꯍꯩꯁꯤꯡꯅꯗꯤ ꯈꯔ ꯍꯪꯉꯨꯀꯣ ꯃꯣꯏꯗꯤ ꯌꯨ ꯊꯛꯇꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯅꯧꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯏꯇꯥꯎ ꯃꯈꯣꯏꯅ ꯑꯗꯨꯝ ꯈꯪꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯁꯦꯜꯁꯨ ꯇꯥꯡꯅ ꯌꯣꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯆꯥ ꯈꯖꯤꯛ ꯈꯔ ꯄꯥꯏꯔꯒ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯗꯨꯅ ꯀꯌꯥꯝ ꯂꯧꯗꯧꯔꯤꯒꯦ ꯁꯤ ꯊꯛꯐꯥꯎ ꯍꯧꯗ꯭ꯔꯤ ꯋꯥꯉꯥꯡꯗꯤ ꯆꯥꯎꯕ ꯍꯧꯔꯛꯑꯦꯅꯦ ꯍꯣꯔꯦꯟ ꯈꯔꯒ ꯄꯥꯏꯈ꯭ꯔꯀꯥꯟꯗꯗꯤ ꯀꯌꯥꯃꯨꯛ ꯆꯥꯎꯔꯛꯀꯗꯣꯏꯅꯣꯅꯦ ꯀꯤꯕꯨ ꯀꯤꯖꯔꯦꯀꯣ ꯑꯩ ꯅꯠꯇꯦꯅꯦ ꯀꯤꯗꯣꯏꯁꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯣꯔꯦꯟ ꯇꯥꯈ꯭ꯔꯀꯥꯟꯗ ꯑꯁ ꯅꯪꯅ ꯇꯥꯔꯛꯀꯗꯧ ꯀꯥꯔꯟꯁꯤꯡꯗꯣ ꯃꯣꯏꯒꯤ ꯃꯦꯂꯥꯁꯤꯒꯤ ꯄꯣꯠꯁꯤꯅ ꯐꯅꯌꯥꯝ ꯐꯗꯨꯅꯁꯨ ꯑꯩꯗꯤ ꯅꯪ ꯁꯦꯟꯅꯕꯗꯕ ꯆꯩꯔꯝꯅ ꯊꯣꯡꯐꯝ ꯁꯥꯗꯧ ꯌꯥꯝ ꯃꯥꯜꯂꯦ 이씨, 와리디 나리 이따오는죠. 아도, 뭐이길라 박시, 뭐 통을 싸우 말이니. 이따, 이번이 좀 동료가 zet레라거든. 미는 마우 쏘이든 안기부 따라 이따. 세, 와리 샤사드나, 마우 좀 땅땅 썩크지 게이도. 호이니 이따,
ꯑꯩꯁꯨ ꯏꯀꯥꯎ ꯀꯥꯎꯊꯣꯛꯎꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯍꯪꯒꯦꯁꯦ ꯇꯥꯗꯧ 이봉아, 앙앙부 탁시라, 항호부 탁시라. 너트러가나 아상바시 탁시라. 너코이나 하기디 얌나 빰자바. 한가함마 반 아팠던 마수 시원이 탁시라. 따다 또 아다 생어무수기 빠져서 합의자 머시멜로기 또군 아도 소라쿠마말은 다 해비를 보야가죠 쿠라 머멀기 왕왕 터져놨더나 빠트라 마사 몸다가 하나 이따 이바니기 해비를 보야가죠 아이, 이따 혹시 높다보자니. 마시는 이드나. 마나 ingond가 마빠기 우란도가 아마따가 아이독더베. 시칸칸드 땡원데 로리바시데. 쿠라 아스 시디 깨요 와프 말이다 쿠라 이봉아, 싸하나봐 카라자 셀로네. 가래 쿠라 시부터 아래는 낭잉자. 우스, 아스, 이따, 다다, 아스, 지디 코가 아무따 우리 다다, 아스, 오, 라이가제, 어떤 타셀라만 이따 시대. 아두니 또 시디 찌질하고 가래. 아이쿠이는 한가이 쿨레 털락부두가 그렇게 나부 말리고 가만히 아두누부인 하울부 그놈 또래다 이봉아네. ngasi디 mela waibanina anau makhal gi khida yu loina ma hau yeng na bahaidana puthorak linine ai khaktagi wasu natana masida phamli bu pafum mayam singa sida makhal gi yu mahe loina yaungnaramgani hauji aidina khoyenida pithagli bado hangam apatpam masugi yuada nomang khamana amadi mahidagi sungba yu oi tawrinine 나코이나 가리바도 거리 쿠라 거리 호지기다 누만 가해봐 아씨 아이 나죠 나코에는 이 거랑은 뭐다 어디다 남이다니다 아이 나 한부 우버 미겁다 야함나 거랑바 미만바 아저다이다 숭벅이 막할가 하이바 아무따는 어디라바니네 아이디 펑카오에 꺾토레이드나 너만 가만히 해봐 다다. 왜 코카마 떠오르해 다다. 아이 나디 요지디 칼이 ngọ부 현두이니나 소음되는 칼로라가. 너만 가만히 되기 숑보이라 마봐. 너희 강다바 말레리네 이나오사. 마시다 아이 거기 콜을 숑바디. 흑향가에는 소큰 바야바. 뭐야나 못해 여우나디네. 다다 아두이디 아테 뿌야냐 왜 또그러 이봉아 능보 뿌야냐 왜 하이브 나띠네 아씨 마시딩 엄드레 쿠라 세 쿠라는 행감자로세 아도 쿠라 호이 걸리야 봐봐 과이디기 봐봐 마진나 낭낭 나올리 브로 카이도 무기 레이로이드 너네 까이기 레이더네 나오지 ngasi는 낭사리 지고네 어두 ng사이나 하르디 비니드나 이다 쌉싸래 능핵 밤자와도 토니 아이고는 악자죠 빵따에 다시 날아가노다 이다 나군 강이고 능 로이 토리네 트로시보 능나 호름다디 시탕기드라바 혹직디 ngoài tâm hồ đầu ni na mà khá ta thành ni nghe ta na ha 谢谢이봉아 야암는 디 닥쳤는 구노 코에네 허레 나 юм난 말람비다가 마마다는 싼나니고 호이 쿠라 아이 비디가 슈타오리다 기안타 얌나 아도 아이게 락미네 뭐지디 마디 ngaklerga 쿠라 상사람 떠오래 꼬지 현재닝이 떠오르더니 뭐지
ꯑꯩꯒꯤ ꯊꯟ ꯊꯝꯃꯒ ꯆꯦꯡꯅꯕ ꯈꯪꯄꯣꯠꯇꯦꯀꯣꯔꯥ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯕꯅꯦ ꯑꯩꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯕꯥꯅꯤꯁꯤꯗꯤ ꯅꯠꯇꯦꯕ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯈꯨꯔꯥ ꯑꯃꯨꯛꯀꯣ ꯇꯥꯗ ꯑꯃꯨꯛꯀꯣ ꯅꯠꯇꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣꯅꯦ ꯑꯦꯔꯥ ꯇꯥꯗ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃ ꯇꯥꯗ꯭ꯔꯦ ꯈꯨꯔꯥ ꯑꯩꯈꯣꯏꯕꯨꯗꯤ ꯈꯨꯔꯥ ꯊꯪꯅꯕ ꯈꯨꯜ ꯀꯛꯁꯣꯏꯁꯤꯗꯒꯤꯅꯤ ꯈꯨꯔꯥ ꯑꯣ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯇꯝ ꯀꯌꯥꯝꯗꯤ ꯆꯪꯉꯤ ꯈꯨꯔꯥ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯆꯪꯉꯤ ꯈꯨꯜ ꯊꯪꯅꯩ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤꯗ ꯃꯁꯤꯗ ꯂꯝꯍꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯃꯁꯤ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯐꯅꯗꯤ ꯀꯨꯏꯔꯝꯒꯅꯤ ꯈꯨꯔꯥ ꯗꯥꯗꯥ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯅ ꯃꯦꯂꯥ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯄꯗ ꯂꯝꯍꯥꯡ ꯐꯥꯎꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅꯤꯅ ꯏꯁꯥꯁꯦ ꯃꯤꯒ ꯀꯌꯥ ꯆꯠꯇ꯭ꯔꯦ ꯏꯇꯥꯎ ꯏꯕꯥꯅꯤ ꯈꯛꯀ ꯑꯣꯏꯔꯦ ꯈꯧꯇꯛ ꯈꯔꯒ ꯂꯩꯔꯤ ꯀꯥꯟꯅꯗꯨꯗ ꯃꯣꯡꯁꯣꯡ ꯑꯆꯧꯕ ꯑꯃꯗꯒꯤ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯗꯒꯤꯗꯤ ꯗꯥꯗꯥ ꯏꯇꯥꯎ ꯏꯕꯥꯅꯤꯗꯤ ꯇꯨꯒ ꯆꯞ ꯌꯨꯡꯈꯤꯗꯅ ꯉꯥꯏꯍꯥꯛ ꯀꯣꯟꯖꯟꯅꯔꯒ ꯂꯦꯞꯄꯒ ꯂꯩꯔꯨꯔꯕꯅꯤꯅꯦ ꯑꯗꯨꯒꯗꯤ ꯇꯥꯗ ꯀꯩꯖꯥꯎꯗꯨ ꯎꯆꯤ ꯑꯃ ꯀꯟꯅ ꯐꯥꯅꯕ ꯍꯣꯠꯅꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯃꯗꯨꯗꯩꯗꯤ ꯏꯇꯥꯎ ꯏꯕꯥꯅꯤꯁꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯤꯅꯦꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯣꯛꯁꯜꯂꯨꯕꯅꯤ ꯈꯨꯔꯥ ꯑꯗꯨꯗꯒꯤꯗꯤ ꯃꯤꯔꯣꯟ ꯈꯪꯕ ꯄꯥꯝꯕ ꯀꯩ ꯑꯣꯏꯔꯝꯃꯦꯗꯅ ꯈꯨꯔꯥ ꯑꯁꯦꯡꯕꯅꯤ ꯗꯥꯗꯥ ꯑꯩ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯆꯨꯝꯃꯕꯅꯤ ꯃꯁꯤꯗꯩꯗ ꯆꯤꯊꯧꯕ ꯈꯔ ꯈꯖꯤꯛꯇꯤ ꯋꯥꯊꯧꯔꯦꯅꯤ ꯗꯥꯗꯥ ꯍꯥꯏꯌꯣ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨ ꯃꯤꯔꯣꯟ ꯈꯪꯕ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯅꯦ ꯃꯈꯥ ꯇꯥꯎꯅꯦ ꯑꯗꯨꯗꯒꯤꯗꯤ ꯗꯥꯗꯥ ꯀꯩꯗꯣ ꯑꯗꯨꯝ ꯁꯥꯎꯒꯠꯂꯦ ꯅꯍꯥꯟꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯊꯤꯖꯔꯒ ꯅꯈꯣꯏ ꯑꯅꯤ ꯅꯣꯛꯅꯔꯤꯗꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯆꯂꯥꯛ ꯇꯝꯕ ꯃꯇꯝꯗ ꯅꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯟꯕꯤꯅꯕ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯊꯣꯛꯂꯣꯏ ꯑꯩ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯑꯣꯏꯅ ꯍꯧꯔꯣ ꯍꯥꯏꯕ꯭ꯔꯣꯗꯅ ꯁꯧꯒꯠꯂꯛꯄ ꯍꯧꯔꯛꯑꯦꯗꯅ ꯑꯗꯒꯤꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯪꯒ ꯀꯔꯤꯝꯇ ꯌꯥꯎꯗꯕꯩ ꯇꯥꯏꯞꯇ ꯀꯩꯅꯣꯕ ꯁꯨꯝ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯤꯕꯗꯨꯕꯣ ꯏꯇꯥꯎ ꯅꯪꯁꯦ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯇꯥꯍꯜꯂꯤꯗ ꯀꯥꯏꯗꯦꯗ ꯃꯈꯥ ꯇꯥꯎꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯇꯅ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯣ ꯅꯣꯏꯕꯨ ꯃꯆꯥ ꯑꯃꯃꯝꯒ ꯍꯥꯏꯔꯛꯀꯣ ꯍꯥꯏꯕ꯭ꯔꯅꯦ ꯗꯥꯗꯥ ꯍꯥꯏꯕꯤꯔꯛꯎꯅꯦ ꯍꯥꯏꯕꯤꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯅꯥꯎ ꯍꯣꯏ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯂꯩꯁꯥꯁꯤꯗ ꯏꯃꯥꯏꯒꯁꯦ ꯒꯤꯔꯤ ꯇꯛꯈꯥꯏꯔꯒ ꯌꯨꯝ ꯃꯥꯏꯀꯩꯒ ꯃꯥꯗꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯗꯥꯗꯥ ꯍꯥꯏꯖꯤꯟꯕꯤꯌꯨ ꯈꯨꯔꯥ ꯍꯟꯗꯛꯇꯤ ꯃꯆꯥꯗꯨ ꯈꯤꯇꯪ ꯆꯥꯎꯈꯠꯄꯤꯌꯨ ꯈꯨꯔꯥ ꯅꯅꯥꯎ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯛꯂꯒꯦ ꯍꯣꯏꯅꯦ ꯍꯥꯏꯔꯛꯑꯒꯦ ꯑꯗꯩꯗꯤ ꯇꯥꯗ ꯀꯩꯖꯥꯎꯗꯨ ꯇꯝꯅ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯀꯩꯖꯥꯎꯗꯨ ꯊꯣꯝꯖꯤꯜꯂꯨꯕꯗꯒꯤ ꯑꯆꯧꯕ ꯁꯦꯛꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯑꯒ ꯇꯥꯟꯅꯔꯛꯄꯩ ꯋꯥꯅꯤꯃꯤ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤꯒꯤꯁꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯣꯏ ꯑꯅꯤꯁꯤ ꯅꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯁꯦꯜꯒ ꯑꯃꯠꯇ ꯄꯥꯝꯗꯦꯀꯣ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯂꯥꯞꯅ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯁꯈꯦꯟꯁꯅꯥ ꯑꯃꯗꯤ ꯃꯥꯏꯄꯥꯛꯁꯅꯥꯗꯣ ꯄꯣꯠꯐꯝ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯌꯨꯒꯤ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯗꯤ ꯅꯣꯛꯇꯅ ꯑꯗꯨꯝ ꯊꯣꯔꯛꯂꯝꯃꯤ ꯁꯈꯦꯟꯁꯅꯥꯅ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯅꯪꯕꯨ ꯋꯥꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯗꯣꯛꯑꯝꯃꯤꯗꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯊꯦꯡꯅꯔꯛꯇꯅ ꯀꯗꯥꯏꯗꯒꯤ ꯂꯥꯝꯖꯜꯂꯛꯄ ꯋꯥꯔꯤꯅꯣꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣꯕ ꯄꯥꯝꯕ ꯀꯩꯖꯥꯎꯗꯨꯗꯒꯤꯕꯨ ꯑꯆꯧꯕ ꯁꯤꯛꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯑꯒ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯑꯦ ꯏꯇꯥꯎ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯅꯪꯗꯤ ꯄꯥꯝꯕ ꯀꯩꯖꯥꯎꯅꯁꯨ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯎꯆꯤ ꯐꯥꯏꯌꯦ ꯀꯩꯖꯥꯎꯅꯕꯨ
우찌 파나브라바 후이 옥동복다 우찌디 파드랍니 또 잉멀레나 어두거디 우찌 파독다 올레르미 어두거디 또 마주 뽀또 요닝만다나 하이젤로 코라 하예 어두다이디 하이젤로 하이타합니다나 아다이디 좀 니사도 가라합니다 능 항나비 와리 뻥싸사가 비도 호록보니 어느더라 하 야야야야 또 이반이 뿐무지 마이 빠그니고 예 나때니다 사기 뻗판 노빠드보 시엘가 아무따 라우드라바니네 이따 마디 사우만다나 시엘가 아무따 빰드라바자니네 모두니다 마주 야디야바 미웨베니 만 이반이부 시엠도 시엠에 만에 시엠어브니나 이반이지 좀 하오래 마두다이디 아담 뭐코이지 홍나비디 똑살래다나 마니니다 마디 와리다 따브다 얌나 와라바자니 나때바 마나 코이다가 막상가 빠르가 락잖아 일리베두보 코이동 떠보 까낭 락잡자로 마이두보 호이니다 아두니네 나트라가는 마주 코이동나 아하노미라 폼폼벌 라이잖아 하 어이니 심사부 히닥싱아시 ngasi디 마히 야안부가 뻥크고이리고 낭아니디보 아이루 와로롱가드라네 아니디오 베라니 니사디 빠지나 까르바자니 와리가시 자자니네 아두고 하이주 하이벤 뭐보아니 얘도 마이나 와리 엉항부디 뭐시 파우보다 애기 법한 맛이다디 까나마도 야오키드리네 아두고 야이 뭐 코에니도 와칼 오타오르보 마나 그래네 사켄스나 아마디 마이박스나도 멜라두부 하라옥다 얌나 얌라바 뽀팜 mayam마디다기 마사마맘 빠이라드나 아숨 락파나 멜라두부 로이락파다디 셋빵감드나 람팍 아두다 힝두마 렌톡라미 마이박스나나 아씨 꼭지디 구직 뭐 떠오르니다 마랑부 까이까이 떠기 이기아잉 엄따드리다 어두니니다 마랑디 이바니 파스나 누가이 그럼 알리네 이따 그렇게 쟁그럼 알리 마랑이 세가도 빠민 거부터 따오디엠네 아이지니다 자 마니고 아씨 라 누시 에이 뭐크라 부걸르지 이따 오이마 이바니 같다니 람박시다가 히쁘글 내리면서 예문에 이다온다 솜나간다 검도 예문에 까남도 우대봐 이따 혹은 나부터 오르지 염다수 이마 바보 해도서 뻔다 피기대 염 여러분들 이따 이바니 봤어도이 이타 아이냥 바칼리지나 뭐 이바니 너희 바보이가 거기 바보이가 뭐이bun가 공가 뭐 꽉히 딜레름되나고 시각더니 아이나 우지 뭐 갈라이지다 아이씨 이따 어두디 힘만들어 낭죠 어두 먹디 따롱가다봐 마안되다 하이버디 이바니나 멜라야고 싹히죠 거의 로이나 강아오리브니 그이도 세세 이따 마두다수 나대 거의 콜기 미암수 멜라 시부 코랑나 나이라가 레이나리브니다 거의 미암수 로이나 라이시디 이따 이따 뭐이bun가 공부가이들이 따오라 뭐이다 얌 현진은 수칸실로 누구이다라게 아스 이따 난기 와리도 꼭 같이 갈라겠다고 있고 좀 어디 좀봐 이따 마이디 얌좀 아씨 꼭까지 하까 잡아내야 돼 있다 아도 있다 능 하이디 얌좀이네 이바니 나랑디 마사 아무땅나 파네암디 닥친 그래 헤이 어디네 이따 아이디 아이는 사이다기 레이지 이따 브라타랑 말랑 어머다님네 세세 아이는 뭐지 이사는 앙자리지 시북기한민 빠미 아무튼 따드라버님 마나리다 사백 마나리 라오세 이싱라 싸나브라 카이노 까이까이 그렇사 산다리 북시 향항부도 뭐 떠올리다 싸나보도 크르사 슬러가 요만보다 농아이나 보이다 카라 묵 타선지 아이브로 까이노 있다 박이 떠원이다 있다 너 떠우연기 떠원이 그더러게 하이조 하이버니다 너랑디 카라드나티 보내암 해진그라버니 아도 이바니 밀라도 여러가 로이 보이르지 아두가 타박 티니와 떠오진 하이나 기분이 꼬이다 야이 그더러게 있다
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯗꯤ ꯊꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯊꯕꯛ ꯊꯤꯁꯤ ꯏꯇꯥꯎ ꯃꯥꯏ ꯄꯥꯛꯀꯗꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯤꯁꯤ ꯏꯇꯥꯎ ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯏ ꯃꯗꯨꯐꯥꯎꯅꯤ ꯏꯇꯥꯎ ꯑꯩꯅ ꯅꯉꯣꯟꯗꯩ ꯇꯥꯅꯤꯡꯕꯁꯨ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯋꯥꯍꯩꯗꯨꯁꯨ ꯇꯥꯕꯗꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅꯦ ꯑꯗꯣ ꯏꯇꯥꯎ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯕꯅꯤꯀꯣ ꯐꯔꯦꯁꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯍꯟꯕꯗ ꯀꯔꯤ ꯀꯔꯝꯅ ꯍꯟꯅꯕ ꯇꯧꯁꯤꯒꯦ ꯀꯔꯤ ꯀꯔꯝꯕ ꯄꯥꯝꯕ ꯌꯥꯅ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯒꯅꯦ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯁꯤ ꯏꯃꯥ ꯄꯥꯕꯗꯁꯨ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯗꯣꯛꯂꯁꯤ ꯏꯇꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯠꯇꯕ ꯅꯤꯁꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯒꯨꯝꯁꯤ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯆꯥꯅꯕ ꯈꯔ ꯊꯤꯔꯒꯁꯨ ꯆꯥꯁꯤꯜꯂꯨꯔꯁꯤ ꯑꯗꯣ ꯑꯩ ꯏꯇꯥꯎꯅ ꯍꯥꯏꯕꯗꯤ ꯌꯥꯗꯤ ꯌꯥꯕꯅꯤꯀꯣ ꯑꯗꯨꯒ ꯏꯇꯥꯎ ꯑꯩ ꯆꯤꯟꯁꯨ ꯊꯤꯗꯤ ꯊꯤꯗꯕꯅꯤꯀꯣ ꯑꯩꯗꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯇꯥꯎ ꯏꯇꯥꯎꯅ ꯍꯥꯏꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯏꯕꯥꯅꯤ ꯄꯨꯟꯅ ꯃꯍꯥꯎ ꯇꯪꯃꯤꯟꯅꯈꯤꯕꯗꯣ ꯏꯇꯥꯎ ꯍꯣꯏꯁꯦ ꯐꯔꯦ ꯏꯇꯥꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯃꯤꯡ ꯐꯥꯎ ꯄꯜꯂꯒꯨꯝꯁꯤ ꯏꯇꯥꯎ ꯉꯔꯥꯡꯒꯤ ꯉꯛꯁꯝ ꯄꯥꯏꯔꯒ ꯏꯜꯂꯛꯈꯤꯕꯗꯨꯁꯨ ꯏꯕꯥꯅꯤꯅ ꯁꯣꯏꯕꯅꯤ 이반이제 미니 프로젝트도 야는 바랍니다. 마시 보시 액도르버디 아까이브 학다 라카도리다. 리에버시다. 호이다. 이따옹 하이바 야는 좀. 이따오고 소이는 망한 거 짱만나 크라버네이다. 나 따오감 소이 크레이다. 아도 보이쇼. 보스가 드는 미니와의 먹임 팜다. 아까이브 그야 목비 하이바다. 너랑기 타고도 어디나 있다. 봄나 먹한. 아도 나이쇼 있다. मधुदगी वखल लापना लेरगे हाइना खल इताओ मधुनी पुंसीदा आराम तौदबा आराम लंगसिलुदबा कनासु लेरैता इमान हाइबा मखक्सु लेइता पुंसीदा अफबा माइ पाकबा हाइबसे अमुक्ता माइ थिरुद्रिबा मिसक्तु नते फत्तबा क्या माइ थिरिबा मतुंग कया आदुदगी ngamnaba hawgalakpa duhuni aduni इताओ मरुक अमा ओइरबदि अमनु हाइबा अमनु तानागदबनि इताओ हाइबा याखरबैना हुजिक्ति ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯊꯕꯛ ꯁꯨꯔꯒꯅꯦ ꯏꯃꯥ ꯄꯥꯕꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯏꯇꯥꯎ ꯅꯇꯥꯎꯅ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯗ ꯄꯨꯟꯁꯤꯒꯤ ꯂꯝꯖꯦꯜ ꯌꯥꯎꯔꯨꯔꯁꯤ ꯏꯇꯥꯎ थाइना ममांगई वारीनी सिल्वरसन निंथौ यामना पुक्सेल साउबा मिनुंगसि लैबा असुंबा चटपा असुंबा वाइल्डबु पामजबा निंथौ अमखकनि नोंमगी नुमित अमदा सनी कौबा देवता अमगा लक्ष्मी देवीगा मखोय अनीना सिल्वरसन निंथौगी मनाक्ता लाक्लमी मखोय अनीना लाक्पगी मरमदि सिल्वरसन निंथौ असि कयामुगी यामना असुंबा असेंगबा ngangbagi हाइबदु संगिंग तौगदौरिबनि सनीना हाय लक्ष्मी नंगोंदगी अइन हेना ताइबंग मियोइबना संगना सोने निंगनी हाय लक्ष्मी ना हाय नंगोंदगी ताइबंग मीना संगना सोनाबा इरात पूजा तौबा अइन हेले असुमना मखोय अनि मरे येनरमी मदुगी दमक्ता सिरबसन निंथौदा असुमबा वाइल तौनबगी दमक लाक्पनि मखोय अनि सिरबसन निंथौगी मनाक्ता यौरक्लादुना कोनुंगदा संगक्लमी अदुबु सिरबसन निंथौदी मखोय अनिना लाक्पदा लेंगसिनबिरौ फिदा असिदा फंबियु हाइदुना सनागी तांगबल अमा लुपागी तांगबल अमा थारमी सनागी तांगबलदा लक्ष्मीना फमखि लुपागी तांगबलदना सनीना फमखि अदुगु मखोय अनिना निंथौदा हारक्लमी इनिंथौ अखोय अनि असे ताइबंग मीना निंगबा इरात पूजा तौबा असे अइने हेले हाय माना हेले हाय अदुना मरै अदुम येनादुना लैरे निंथौ निंथौना असुंबा वाइल बिचार मत तौबियो मसिदा निंथौ अदुना खुमलै ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯕꯤꯆꯥꯔ ꯂꯣꯏꯈ꯭ꯔꯦꯅꯦ ꯑꯦ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯩꯅ ꯊꯥꯖꯔꯤꯕ ꯐꯤꯗꯥꯁꯦ ꯁꯅꯥꯒꯤ ꯇꯥꯡꯕꯜ ꯑꯃꯒ ꯂꯨꯄꯥꯒꯤ ꯇꯥꯡꯕꯜ ꯑꯃꯒꯅꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯐꯤꯗꯥꯗ ꯐꯝꯕ ꯗꯦꯕꯇꯥꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯨꯄꯥꯒꯤ ꯐꯤꯗꯥꯗ ꯊꯥꯕꯗ ꯐꯝꯕꯅ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗꯤ ꯋꯥꯌꯦꯜ ꯄꯤꯖꯈ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯤꯅ ꯁꯥꯎꯔꯗꯨꯅ ꯃꯐꯤ ꯀꯜꯂꯗꯨꯅ
Mamit mana langtho aduna Silvasa ningthauda hairaklammi. He ningthau, nang aina kari tawba ngambage haibado yengo. Lakshmi Devi na ningthau Silvasa aduda makokta nanthabiraduna waganu pakhatkanu. Karisu tawroi ima leirishidi. Asi hairamladuna makhoi animak satkirame. Ikui kuidana ningthaugi sanathong ningkhairakhi. Mahaki leibaki praja pumba awaba tarakhi. Ikang tholakhi awaba kaya nangba haurakhi. Masi pumnamak tholakliba asi Silvasa ningthau mahak masamaknadi karisu khangjaramde. Adubu tasengnamakti Sanidevata mahakna yengsilakpa hauраklibani. Silvasa ningthau mahaki praja pumba leibak aduta leiba ngamdabadagi magi safagadaba mafamda chenakhibadagi Silvasa ningthau hainingai leitana awaba oire. Aduga mahak masamaksu leibak adubu thadoktuna satpa tare. Mahaki araiba sana lupa pirol khara yomsinduna mahaki nupi Maharani Chintamaniga loinana sana konung thadorakle. Makhoi asum khara lakle asomdana Sanina makhoi anina lakliba adu urame. Sanina khalle makhoi anina purakliba mafi maro sana lupa khara se aina mulaudaba yate. Somdana asum lakpana umang ama fauraduna laklame. Kangaudana umang adu isingi asauba ipak ama olakki. Tanza asida Sanina hi honba nupa amagi saktamda segaiba hi ama honduna laklame. Aduga makhoi anigi manaktamna hi adubu honjilaklame. Aduga haile Mahaswai ipak asibu lanbigadoribra. Ahoi akoibu khara lanbiyo. Adu aiki hi asidi pulap lanbadi yaroini Mahaswai. Loina lanthokpiyo hairagana poto hana lanbiyura. Natraga Mahaswai hana lanbiyura. Natragana ibema asibu hana lanbiyura. Adu oirabadi akoigi potse hana lanbiro. Asum tauna mahaki pottu segaiba hi aduda hapsille. Aduga hi honba adu mamai laiduna hi honba hauki. Isingi iyai yorakpada hi honba adusu swai mangki. Aduga isingi ipak adusu hanakam achauba umang ama oina leirakhi. Asum tauna Silvasa ningthauka Sintamaniga makhoi ani ngakna leinarame. Sintamanina haire. Kari matawna tawriba asiboi ningthau khangde aisu. Karina tawriba ase ngasi matawse aisu angakpa phau karam tawsige. Aikoigi khara yaujarakpa sanalupa pirol khara si oina mangkhre. Ibani hojik karam tawne. Asumna mathawai wana umang adubu fauraga lakpada sanbi ama thengnarame. Sanbi adugi manakta makhoi ani ngahak potharame. Potharingai serak aduda sanbi adu santhi faraklame. Mahakna farakliba santhi adu sana ngakta oirame. Ningthau aduna haish karina tawriba aside masigi sanbi asina farakliba aside sana ngaktanine. Kari matawna tawriba aside iningthau masigi sanasingse iningthaugi ming loina thajilase. Asumna sanasing aduda Silvasa haiduna loina thajilame. Adubu tasingbadi sana fairiba sanna sidi Lakshmi Devi na sayon tawduna olakpa sanbi oirame. Kangaudana sanbi edu sana mayam ama fairamlaga kangaudaba mikupta mangki. Makhoi anina sanasing adubu karamna pugani haiduna kanarame. Adubu kanaringai serak aduda Sanina ama urame. Sanina pamlibadi makhoi anibu yamna waba punsi amada hinganba haibasini. Ngahak lairaba matung kangaudana isingi ipak ama amo lairakhi. Sanina mamangda thokiba adugumna hihonba ama amuk saaduna makoigi manaktamna honjilaklame. Hihonba ama lakpadu ubada ningthau aduna he Mahaswai yarabadi akoibu ipak asidagi khara lanthokpiyo. Aigi hi asidi anidi tongba yani poti phuba yaro. Aduna pot asina hana lalura kona lanjaura. Masida ningthau aduna mahaki pot adubu hana lanbiyo haibadagi hihonba aduna mahaki pot adubu puduna hi adu mamai laithoktuna paklabai iyai adu tamna honjinki. Adubu angakpani mamangda thokkiba adugum hi adu ipak adugi mayai hek yaukhibaga ipak adusu hihonba adusu punna mangkhirame. Oiriba matau aduda makhoi ani punna ngaklame. Ningthau aduna Chintamani ibanigi laibaga sibu karino awaba amagi mathakta awaba ngakta kadaidano ibanibu padum oirugadoriba
Asumna mathawai wana wana lakpana makoy ani khungang amada thungki. Khungang aduda ahal oirabi hanubi amagi mayumda changlakki. Ningthauna, "O yum asibu kana laibige? O yum sibu kana laibage?" Ahal oirabi hanubi ama thoraktuna, "Ibungo, kana hangbibano? Abo, masidi akhoi sida khara laijage abo. Ibungo, layo. Abuksu ithantani, puna laiminasi." Numid adugi numidang aduda ahal oirabi hanubi aduga Siribasa ningthau Sintamani makoy ohung wari sanarami. Maduda hanubi aduna makoy bu kadaidagi lakpano matau karamna mafum asida yawraklibano haiduna hanglaklami. Maduda ningthau aduna, "Abo, akhoi gi leiba ado ikang thokpadagi akhoi je wamandana akhoi gi leiba ado thaduoga lakpane abo. Adudi abo kisida matam khara laithu asungaidana akhoi gi khungang asidi singda chatlaga sing yalaga Madudagi sing adu yolaga sanaribani. Masina akhoi sinpham oiribani. Akhoi karimata khallunuko nungaina aboki sida leitho. Asumna makhoi ahum haraute yamna awa nungai wari sanaduna leirami. Mathangi numitta Siribasa ningthauna, "Hai, taribra? Sintamani, ai khulla sigi ching asida singchanba chalukhigi. Nahang mapan thokpa yadeko. Ai ayaba yaudana konthong wangma lanba yadeko. Yumda dum laigadabani." Asi haramlaga ningthau adu chingda singchanba chatki. Singchanba loiraduna Siribasa mayumda halaklami. Mahakna singdagi halakpada Sintamanida hailaklami. "Sintamani, kuire nga chadaba. Ngasidi aina singchanba chatpada aina potharingaida aigi nakta khong macha ama leirame. Maduda srok lawe haiduna yengobada ngamu ama leirame. Ngamu ase aina phare. Se masi lauraga chase kuire nga chadaba." Asi haiduna Sintamanida piraklami. Sintamanina ngamu adubu maida fazana lauraduna mahakna arauba ngamu adubu uduna turelda samthoke haiduna kumtharaklami. Adubu mahakna tauriba adu Sanina amukasu urami. Sanina khali, "Hais, makhoi ni singa chagidorene. Makhoi nga pisaba yade. Aduna ai hujik kaidauba tai. Kanate. Masidi aigi thawaise ngamu asida chongjilaga ngamu asibu thingalage." Tanja asida Sintamanina ngamu adubu turel aduda chamba horaklami. Maduda Sanina mahaki thawai adubu ngamu aduda chongsinkhirame. Khangaudana ngamu adu ahingba oiraktuna isingda senkhirame. Sintamani makuttagi nanthoklaga hingaklaga senkhiba adu ubada ngakpoi pakhatpoi mayumda chenkhalame. Aduga mahakna yamna pakhatna Siribasa ningthauda tamlami. "Ningthau, ngamu ado aina maida phasna loba loirabani. Aduga aina turelda samlubada khangaudana hinglaga ngamu ado isingda chenkhre." Wahai adu tabada ningthausu angakpa fangna ngakpa phauki. Ningthau aduna, "Karinone? Aikoida thokliba sing asibo? Adubu kaidaurini? Senkhravadi senkredana. Sanuna tamlambagini." Ningthau asina mahaki nupi asida asumna haijarabasu mahaki wakhaldadi hantak makoida thoklaidaba thongdoksing mayam ama tholakpa asida mathwaidadi yamna nungaijadribani. Adubu tasingbadi Siribasa mahakna Wild Bizarre taukiba numit adudagi Sanina uhelakpani haiba simadi Siribasa ningthau mahakna di ngasi fauba sukang khangjaramde. Mathangi ayuktani Siribasa singchanba chatnabagidamak Sintamanida hanagum ukmen pangminarami. Aduga Siribasa chatkirami. Mahakna chatkraba matung Sanina khali, "Siribasa ningthau, nahak khaktamakna waba ase ai pentre. Aduna aina nahakki nupi asibusu kainahanba pami. Aduna kainanaba aina sinba tare." Masigi matung khanghaudana makoigi turel aduda hihonba mayam ama laklami. Hihonba sing adugi maraktagi hi amadi lengba otpa yadana sapleptuna laikre. Oiriba matau aduda amaibi tanaduna yenglami. Maduda amaiba maibi aduna kolladudagi matik mayai lairabi sati dharma chenbi nupi amana hi adubu soklabadi soidana satkani yagani haiduna hairaklami. Aduna kolladуда lairiba nupi khudingmakpo amamamta oina thokallaga sokhallami. Maduda nupi amatana sokpada hi adubu chatlu haiba machi lengu haiba yaramde. Sitha uba kana yenglubada Sintamani mathanta mangairami.
ꯆꯤꯟꯇꯥꯃꯅꯤꯗ ꯍꯤ ꯑꯗꯨꯕꯨ ꯁꯣꯛꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯆꯤꯟꯇꯥꯃꯅꯤꯅ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯀꯦ, ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯌꯥꯎꯗꯅꯗꯤ ꯍꯤ ꯑꯗꯨꯕꯨ ꯁꯣꯛꯄ ꯆꯠꯄ ꯑꯩ ꯉꯝꯖꯔꯣꯏ, ꯃꯍꯥꯛ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯐꯪꯂꯒ ꯑꯩ ꯆꯠꯂꯕꯁꯨ ꯆꯠꯆꯒꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯈꯣꯏ ꯌꯥꯅꯕ ꯍꯥꯏꯅꯖꯒꯦ, ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯂꯥꯛꯂꯕꯗꯤ ꯊꯦꯡꯒꯅꯤ, ꯑꯃꯨꯛꯇꯗꯤ ꯁꯣꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯆꯤꯟꯇꯥꯃꯅꯤꯅ ꯌꯥꯔꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯑꯕꯣꯛꯅ ꯍꯣꯔꯦꯟ ꯏꯁꯨꯗ ꯌꯥꯅꯕ ꯍꯥꯏꯅꯈꯤ, ꯀꯔꯤꯁꯨ ꯀꯨꯏꯔꯣꯏ, ꯑꯕꯣꯛꯀ ꯆꯠꯁꯤꯜꯂꯛꯎ, ꯑꯃꯨꯛꯇꯪ ꯊꯦꯡꯉꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯟꯇꯥꯃꯅꯤ ꯌꯥꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯤꯗꯦꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤ ꯑꯗꯨꯕꯨ ꯁꯣꯛꯄꯣꯏ ꯁꯣꯛꯇꯕꯣꯏ ꯇꯧꯕꯗ ꯍꯤ ꯑꯗꯨ ꯂꯦꯡꯉꯛꯂꯝꯃꯤ꯫ ꯍꯤ ꯍꯣꯟꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯇꯤ ꯂꯩꯕꯤ ꯅꯨꯄꯤꯅꯤ, ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯐꯥꯗꯨꯅ ꯍꯤꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯆꯤꯟꯇꯥꯃꯅꯤꯅ ꯍꯤꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯕꯒ ꯍꯤ ꯍꯣꯟꯕꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯍꯤꯃꯥꯏ ꯂꯩꯗꯨꯅ ꯊꯧꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯞꯂꯒ ꯂꯩꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯁꯤꯔꯕꯠꯁꯥ ꯆꯤꯡꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯕꯣꯛꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯤꯔꯕꯠꯁꯥ ꯅꯤꯡꯊꯧ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯨꯒꯅꯤ ꯆꯥꯒꯅꯤ ꯈꯪꯗꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯕꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯕꯣꯛ ꯑꯗꯨꯅ ꯁꯤꯔꯕꯠꯁꯥꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯔꯕꯠꯁꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯪꯕꯅ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯁꯤꯔꯕꯠꯁꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ ꯑꯃ ꯂꯩꯔꯒ ꯁꯤꯔꯕꯠꯁꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯗ ꯍꯤ ꯍꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯦ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯆꯥꯛ ꯈꯪꯁꯤ, ꯃꯈꯣꯏꯕꯨ ꯆꯥꯛ ꯀꯧꯁꯤ, ꯏꯀꯨꯕꯣꯛꯇꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ, ꯌꯥꯕ꯭ꯔꯥ ꯍꯥꯏꯅ꯫ ꯁꯣꯏꯗꯅ ꯇꯝꯖꯒꯦ꯫ ꯃꯀꯨꯕꯣꯛꯅꯁꯨ ꯌꯥꯔꯗꯨꯅ ꯍꯤ ꯍꯣꯟꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯆꯌꯣꯜꯗ ꯆꯥꯛ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯕꯥꯇꯣꯟ ꯄꯤꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯄꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯍꯤ ꯍꯣꯜꯂꯛꯂꯗꯨꯅ ꯆꯥꯛꯀꯧꯕ ꯂꯥꯛꯂꯦ꯫ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯂꯤꯉꯩ, ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯂꯤꯉꯩ, ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯁꯤꯔꯕꯠꯁꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯒꯥꯏꯕ ꯍꯤ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯛꯄꯅ ꯃꯃꯥꯡꯗ ꯂꯛꯁꯃꯤ ꯗꯦꯕꯤꯅ ꯆꯥꯏꯌꯣꯟꯗꯨꯅ ꯑꯣꯜꯂꯛꯈꯤꯕ ꯁꯟ ꯑꯗꯨꯅ ꯐꯥꯏꯈꯤꯕ ꯁꯤꯔꯕꯠꯁꯥ ꯍꯥꯏꯅ ꯊꯥꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯉꯛꯄꯅ ꯆꯥꯎꯈ꯭ꯔꯕ ꯍꯤ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯤ ꯑꯗꯨꯒꯤ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯅꯝꯊꯤ ꯍꯪꯒꯣꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯇꯥꯃꯅꯤꯅꯗꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯃꯥꯒꯤ ꯆꯤꯟꯇꯥꯃꯅꯤ ꯃꯥꯟꯗꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯆꯤꯟꯇꯥꯃꯅꯤꯅ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯩ ꯅꯪꯒꯤ ꯆꯤꯟꯇꯥꯃꯅꯤꯅꯤ꯫ ꯑꯗꯨ ꯅꯝꯊꯤꯈ꯭ꯔꯕ ꯅꯁꯥꯗꯨ ꯑꯄꯥꯠꯄ ꯃꯌꯥꯝꯅ ꯌꯣꯝꯂꯕ ꯅꯪꯕꯨ ꯑꯩꯒꯤ ꯆꯤꯟꯇꯥꯃꯅꯤꯅꯤ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ? ꯆꯤꯟꯇꯥꯃꯅꯤꯅ ꯁꯨꯔꯖꯗꯦꯕꯕꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯩꯒꯤ ꯅꯤꯡꯊꯧ ꯂꯥꯛꯂꯦ, ꯑꯩꯒꯤ ꯁꯛꯇꯝ ꯍꯣꯡꯍꯟꯕꯤꯔꯣ꯫ ꯑꯩꯅ ꯅꯤꯡꯊꯧꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯁꯛꯇꯝ ꯍꯣꯡꯍꯟꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯈꯨꯗꯛꯇ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯤꯟꯇꯥꯃꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯐꯪꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯍꯤ ꯍꯣꯟꯕꯁꯤꯡ ꯑꯗꯨ ꯆꯥ ꯊꯛꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯔꯕꯠꯁꯥꯅ ꯆꯤꯟꯇꯥꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯈꯣꯏ ꯎꯍꯟꯗꯅ ꯂꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯤ ꯍꯣꯟꯕꯁꯤꯡ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯈꯤ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯁꯤꯔꯕꯠꯁꯥ ꯀꯧꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯆꯤꯟꯇꯥꯃꯅꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯁꯅꯤꯗꯦꯕ ꯊꯣꯛꯂꯛꯏ꯫ ꯁ꯭ꯔꯤꯕꯠꯁꯥ, ꯑꯩꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯍꯜꯂꯣ꯫ ꯑꯩ ꯆꯠꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯛꯁꯃꯤ ꯗꯦꯕꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ,
ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯃꯇꯝ ꯂꯥꯛꯂꯦ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯍꯜꯂꯣ ꯅꯪꯒꯤ ꯔꯥꯅꯤ ꯑꯅꯤꯁꯦ ꯄꯨꯔꯒ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯏꯃꯥꯅꯅꯦ ꯑꯍꯣꯡ ꯑꯆꯥꯎ ꯆꯍꯣꯡ ꯉꯥꯍꯣꯡꯕ ꯏꯃꯥꯅ ꯄꯤꯔꯅꯤ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯛꯁꯃꯤꯁꯨ ꯆꯠꯈꯤ ꯁ꯭ꯔꯤꯕꯠꯁꯥ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯍꯜꯂꯛꯈꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯍꯜꯂꯛꯈꯤ ꯑꯁꯨꯝ ꯇꯧꯅ ꯁ꯭ꯔꯤꯕꯠꯁꯥ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯑꯅꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯤꯕ ꯏꯟꯗꯤꯔꯥ ꯅꯃꯥꯏꯔꯄꯝ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯔꯕꯗꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜ ꯑꯗꯨ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯑꯊꯣꯏꯕ ꯀꯧꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯊꯣꯏꯕꯒꯤ ꯃꯄꯥ ꯃꯄꯨ ꯈꯨꯗꯤꯡꯃꯛ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯊꯕꯛꯅ ꯁꯤꯟꯐꯝ ꯑꯣꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯈꯤꯔꯝꯗꯦ ꯑꯊꯣꯏꯕ ꯌꯥꯝꯅ ꯆꯝꯖꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯆꯝꯖꯕ ꯀꯣꯀꯤꯜ ꯀꯧꯕ ꯃꯔꯨꯞ ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ ꯀꯣꯀꯤꯜ ꯍꯟꯗꯛꯇꯤ ꯎꯌꯣꯛꯀꯣꯜꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯂꯨꯁꯤꯗꯅ ꯏꯇꯥꯎ ꯃꯗꯨꯒꯤ ꯆꯤꯡꯗꯨ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯀꯅꯥꯅꯣ ꯅꯪꯅ ꯐꯒꯗꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯆꯠꯃꯤꯟꯅꯔꯣꯗ ꯏꯇꯥꯎ ꯑꯩꯗꯤ ꯃꯗꯨꯗ ꯆꯠꯄꯒ ꯌꯥꯎꯕ ꯉꯝꯂꯣꯏꯀꯣ ꯑꯁ ꯀꯣꯀꯤꯜ ꯀꯥꯔꯟ ꯉꯥꯡꯂꯨ ꯀꯩꯗꯧꯔꯒꯦ ꯃꯐꯝꯗꯣ ꯑꯇꯣꯞꯄꯒ ꯆꯠꯄꯗ ꯈꯨꯠꯂꯣꯏꯔꯣꯏ ꯇꯧꯕꯅꯦꯕ ꯑꯗꯨꯒꯅꯦ ꯏꯇꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯗꯤ ꯑꯊꯣꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯀꯣꯀꯤꯜꯗꯨ ꯑꯊꯣꯏꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯀꯣꯀꯤꯜꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯋꯥꯔꯣꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯊꯣꯏꯕꯁꯨ ꯈꯪꯂꯝꯃꯤ ꯑꯊꯣꯏꯕꯅ ꯑꯣ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯇꯥꯎ ꯀꯣꯀꯤꯜꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯂꯗꯨꯅ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯀꯣꯀꯤꯜꯗ ꯅꯧꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯁꯨ ꯍꯔꯥꯎꯅ ꯑꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯣꯏꯕꯗꯨ ꯃꯥꯒꯤ ꯀꯥꯡꯕꯨ 4-5 ꯑꯗꯨꯒ ꯎꯌꯣꯛꯀꯣꯜꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯅ ꯃꯇꯥꯎ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯤꯗ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯍꯣꯏ ꯃꯇꯥꯎ ꯑꯗꯨꯒ ꯇꯈꯦꯜꯂꯩꯗꯤ ꯀꯗꯥꯏ ꯀꯣꯀꯤꯜꯒꯤ ꯃꯇꯧꯗꯨ ꯑꯊꯣꯏꯕꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯄꯃꯛꯇꯤ ꯅꯣꯛꯂꯝꯗꯦ ꯍꯦꯛ ꯅꯣꯛꯂꯨꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯔꯅꯤ ꯈꯪꯂꯝꯃꯤ ꯑꯊꯣꯏꯕꯅ ꯃꯇꯥꯎ ꯁꯥꯎꯔꯅꯨ ꯀꯩꯗꯧꯔꯒꯦ ꯇꯈꯦꯜꯂꯩꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨ 2-3 ꯄꯨꯔꯛꯈꯤꯅꯤ ꯍꯥꯏꯕ ꯃꯈꯣꯏꯗꯣ ꯂꯧꯕ ꯆꯠꯈꯤꯕꯅꯦꯕ ꯃꯈꯣꯏ 4-5ꯗꯨ ꯋꯥ ꯉꯥꯡꯅꯗꯕꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯠꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯎꯈꯥꯗ ꯄꯣꯊꯥꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯇꯈꯦꯜꯂꯩꯁꯨ ꯃꯥꯒꯤ ꯈꯣꯡꯕꯨ 2-3 ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯦ ꯇꯈꯦꯜꯂꯩ ꯑꯩꯗꯤꯅ ꯌꯥꯎꯔꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯀꯤꯜꯗꯣ ꯇꯈꯦꯜꯂꯩꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯇꯈꯦꯜꯂꯩ ꯀꯣꯀꯤꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯕꯨꯡ ꯑꯊꯣꯏꯕꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯤꯔꯝꯃꯤ ꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯇꯥꯕꯨꯗꯅꯦ ꯌꯦꯡꯕꯗ ꯑꯗꯨꯈꯛ ꯊꯦꯡꯅꯩ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯁꯤꯗ ꯌꯥꯎꯔꯕꯣ ꯌꯥꯎꯔꯕꯅꯦ ꯑꯊꯣꯏꯕꯅ ꯎꯄꯨ ꯃꯆꯥꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯎꯄꯨ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤ ꯃꯆꯦꯠ ꯑꯃ ꯊꯨꯞꯂꯒ ꯌꯥꯎꯔꯝꯃꯤ ꯐꯤ ꯃꯆꯦꯠ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯌꯣꯛꯀꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯆꯠꯅꯕ ꯂꯝꯕꯤꯗꯨ ꯌꯦꯛꯂꯒ ꯌꯥꯎꯕ ꯐꯤ ꯑꯣꯏꯔꯝꯃꯤ ꯑꯊꯣꯏꯕ ꯐꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯈꯪꯂꯕꯅꯤꯅ ꯎꯌꯣꯛꯀꯣꯜ ꯃꯥꯏꯀꯩ ꯄꯥꯡꯂꯁꯦ ꯄꯣꯊꯥꯗꯨꯅ ꯐꯝꯅꯔꯝꯕ ꯃꯈꯣꯏ 3-4 ꯑꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯅꯝꯕꯣ ꯊꯥꯕꯣ ꯄꯥꯏꯅꯗꯨꯅ ꯆꯠꯄ ꯍꯧꯅꯔꯛꯂꯝꯃꯤ
ꯂꯝꯕꯤꯗ ꯇꯈꯦꯜꯂꯩꯅ ꯑꯔꯨꯝꯕ ꯅꯝꯕꯣ ꯊꯥꯕꯣ ꯄꯨꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯀꯣꯀꯤꯜꯅ ꯇꯈꯦꯜꯂꯦ, ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯣ ꯑꯩ ꯄꯨꯕꯤꯒꯦꯗꯅ. ꯌꯥꯔꯅꯤꯗ ꯇꯥ ꯀꯣꯀꯤꯜ, ꯑꯩ ꯑꯗꯨꯝ ꯄꯨꯖꯔꯒꯦ. ꯊꯥꯖꯅ ꯇꯥ ꯀꯣꯀꯤꯜꯁꯦ ꯇꯈꯦꯜꯂꯩ ꯈꯛꯇꯪꯒ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯕꯤꯒꯦꯒ ꯑꯃꯠꯇ ꯍꯥꯏꯕꯤꯗꯦꯕ. ꯊꯥꯖ, ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯨꯁꯨ ꯄꯤꯔꯛꯑꯣ, ꯑꯩ ꯄꯨꯕꯤꯔꯛꯑꯒꯦ. ꯊꯥꯖꯁꯨ ꯍꯔꯥꯎꯅ ꯀꯣꯀꯤꯜꯗ ꯃꯥꯒꯤ ꯄꯣꯌꯣꯝ ꯑꯗꯨꯕꯨ ꯄꯤꯁꯟꯈꯤꯔꯝꯃꯤ. ꯊꯥꯖ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯈꯔ ꯌꯥꯡꯕ ꯄꯣꯌꯣꯝ ꯑꯃ ꯊꯥꯖꯗ ꯄꯤꯁꯤꯜꯂꯝꯃꯤ. ꯊꯥꯖꯗꯨ ꯇꯈꯦꯜꯂꯩꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯇꯈꯦꯜꯂꯩꯒꯤ ꯄꯣꯌꯣꯝ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ. ꯃꯈꯣꯏꯗꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯌꯣꯛꯀꯣꯜꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯂꯝꯃꯤ. ꯑꯊꯣꯏꯕ, ꯍꯁ, ꯎꯆꯤꯟꯅꯥꯆꯤꯟꯅ ꯆꯤꯡꯈꯣꯡ ꯑꯁꯤ ꯐꯥꯎꯕꯗ ꯌꯧꯔꯛꯂꯤ ꯇꯧꯔꯤꯁꯦ. 이보, 아이수 낭이나 뚱인보다 강행밤 여고 소이드래도. 이보, ꯑꯗꯨꯃꯗꯤ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ. ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕ ꯐꯪꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯁꯥꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯈꯔ ꯊꯣꯛꯂꯤꯕ ꯑꯗꯣ. ꯇꯥꯃꯣꯆꯥ, ꯍꯟꯗꯛꯇꯤ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯊꯤꯕ ꯂꯥꯏꯔꯤ. ꯄꯥꯕꯨꯡꯆꯧꯒ ꯄꯥꯕꯨꯡꯒꯒꯤꯅꯦ ꯂꯤꯈꯨꯟ ꯈꯔ ꯊꯤꯈꯤꯁꯤꯀꯣ. ꯍꯣꯏꯗ ꯍꯣꯏꯗ. ꯆꯤꯡ ꯑꯁꯤꯗ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯑꯊꯣꯏꯕꯒ ꯃꯄꯥꯒ ꯃꯈꯨꯔꯥꯒꯗꯨ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯕꯤ ꯇꯈꯦꯜꯂꯩꯅ ꯎꯃꯪ ꯋꯥꯃꯪ ꯃꯔꯛ ꯑꯁꯤꯗ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯆꯤꯡꯈꯣꯡ ꯑꯗꯨ ꯈꯔ ꯀꯥꯔꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯃꯇꯦꯛ ꯈꯔ ꯀꯥꯔꯛꯄꯒ ꯌꯨꯝ 10 ꯀꯨꯟꯃꯨꯛꯇꯪ ꯇꯥꯕ ꯈꯨꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ. ꯃꯇꯝ ꯑꯗꯨ ꯃꯝꯁꯨꯛ ꯇꯣꯛꯁꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯃ ꯍꯦꯛꯇꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ. ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ. ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯒꯦ? ꯑꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯊꯣꯏꯕ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣꯅꯦ? ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯄꯣ, ꯑꯩꯈꯣꯏꯁꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯕꯇ ꯉꯥꯏꯔꯤ. ꯏꯄꯣ, ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ, ꯑꯩꯈꯣꯏꯒꯤ ꯊꯨꯡꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯏꯄꯣ, ꯏꯄꯨꯅ ꯌꯥꯔꯒꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯍꯤꯡ ꯑꯁꯤꯃꯇ ꯂꯦꯛꯆꯒꯦꯕ. ꯑꯍꯜ ꯑꯗꯨꯅ ꯑꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯌꯥꯊꯣꯛꯄ ꯉꯝꯂꯝꯗꯦ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛ ꯌꯥꯎꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛ ꯑꯗꯨꯕꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯦꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣꯅꯦ? ꯏꯄꯨ ꯍꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯌꯥꯏꯗ ꯂꯩꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯊꯜꯂꯕ ꯁꯨꯔꯨꯡ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ. ꯏꯕꯨꯡꯉꯣ, ꯅꯄꯨꯅ ꯍꯥꯏꯒꯗꯕꯗꯤ ꯃꯗꯨꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯂꯨꯅꯨꯀꯣ. ꯃꯗꯨꯗ ꯂꯩꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯃꯗꯨ ꯊꯤꯕ ꯂꯥꯛꯄ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯅꯍꯟꯈꯤꯗ꯭ꯔꯤꯅꯦ. ꯉꯁꯤꯕꯨꯗꯤ ꯏꯄꯨꯒꯤꯁꯤꯗ ꯂꯩꯔꯣ. ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣꯀꯣ. ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ. ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯑꯁꯤꯗ ꯑꯔꯩꯕ ꯈꯔ ꯆꯥꯊꯛ ꯇꯧꯗꯨꯅ ꯂꯩꯔꯁꯤ. ꯐꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯦꯛꯐꯝ ꯆꯥꯐꯝ ꯁꯤꯟꯕꯤꯔꯝꯃꯤ. ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯇꯝꯐꯥꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯇꯝꯐꯥ ꯃꯄꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯄꯨꯊꯣꯛꯂꯒ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯇꯝꯐꯥꯅ, ꯁꯦ, ꯉꯁꯤꯒꯤꯗꯤ ꯁꯤ ꯁꯦꯠꯂꯣꯁꯦ. ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ. ꯀꯔꯤ ꯃꯤꯡꯕꯨ ꯀꯧꯒꯦ? ꯊꯥꯖꯅ, ꯑꯩꯒꯤꯗꯤ ꯊꯥꯖ ꯀꯧꯋꯦ. ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯤꯅꯅꯦ ꯇꯈꯦꯜꯂꯩ ꯀꯧꯕꯅꯦ. ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤꯕꯨꯗꯤ ꯇꯝꯐꯥ ꯀꯧꯋꯦ. ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯆꯤꯡ ꯀꯥꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ? ꯑꯣ, ꯑꯗꯨꯕꯨꯔꯣ ꯏꯇꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯇꯈꯦꯜꯂꯩꯒꯤ ꯃꯄꯥꯕꯨꯡꯗꯣ ꯆꯤꯡ ꯑꯁꯤꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯅꯅꯦ ꯇꯈꯦꯜꯂꯩꯅ ꯃꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤꯕꯅꯤ. ꯃꯗꯨꯗ ꯑꯩꯁꯨ ꯃꯇꯨꯡ 이ꯜꯂꯛꯂꯤꯕꯅꯤ. ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯃꯥꯅꯦ. ꯏꯇꯥꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯒꯦ? ꯏꯇꯥ, ꯑꯩꯗꯤ ꯊꯣꯏꯅ ꯈꯪꯗꯦ. ꯑꯗꯣ ꯑꯩꯈꯣꯏ ꯏꯄꯨꯅ ꯍꯥꯏꯕꯗꯗꯤ ꯃꯐꯝ ꯑꯗꯣ
ꯁꯥ ꯆꯥꯕ ꯁꯥ ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏ ꯃꯗꯨꯗ ꯆꯠꯈꯤꯕ ꯃꯤ ꯑꯃꯠꯇꯅꯦ ꯏꯇꯥ ꯍꯤꯡꯅ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯦ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯠꯇ ꯆꯪꯂꯨꯗꯦ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯆꯤꯟꯈꯨꯝ ꯃꯥꯟꯅꯕ ꯑꯗꯨꯗ ꯇꯈꯦꯜꯂꯩꯒ ꯊꯥꯁꯤꯒ ꯌꯦꯡꯅꯩ ꯃꯗꯨꯗꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯣꯛꯂꯒ ꯊꯥꯁꯤꯅ ꯇꯝꯐꯥꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯖꯤꯜꯂꯝꯃꯤ ꯇꯝꯐꯥꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯆꯥꯛꯂꯦꯟ ꯊꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯊꯥꯖ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯁꯤꯗ ꯂꯩꯕꯁꯦ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯋꯦ ꯑꯊꯣꯏꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯝꯃꯤ ꯇꯈꯦꯜꯂꯩꯅ ꯑꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯎꯕꯗꯒ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯂꯦꯞꯂꯤꯗꯦ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕ ꯑꯣ ꯅꯨꯄꯤ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤ ꯇꯥꯀꯣꯀꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕ ꯅꯪꯁꯦ ꯐꯥꯒꯤ ꯇꯧꯕꯒ ꯌꯥꯝꯅ ꯍꯩꯔꯝꯃꯤꯆꯥꯅꯤꯅꯦ ꯇꯈꯦꯜꯂꯩꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ ꯑꯊꯣꯏꯕꯁꯨ ꯃꯆꯜꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯉꯛꯇ ꯄꯪꯂꯣꯝꯗ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯅ ꯀꯩꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯂꯧꯄꯥꯅ ꯆꯨꯖꯥ ꯆꯨꯖꯥ ꯇꯧꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯇꯥꯍꯟꯅꯤꯡꯗꯕꯩ ꯃꯑꯣꯡꯂꯣ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯣꯟꯅ ꯍꯥꯏꯒꯦ ꯀꯣꯀꯤꯜꯗꯨ ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯂꯧꯈꯠꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯇꯩꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯝꯐꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯉꯁꯤꯒꯤꯗꯤ ꯏꯄꯨꯒꯤ ꯑꯁꯤꯗ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯏꯟꯁꯥꯡꯁꯤ ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯅꯆꯜꯅ ꯂꯩꯇ ꯂꯩꯇ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝꯗꯣ ꯏꯟꯁꯥꯡ ꯍꯥꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯊꯩ ꯍꯪꯒꯥꯝ ꯃꯀꯥꯁꯤꯡꯗꯨ ꯁꯣꯏꯗꯕꯤ ꯃꯆꯥꯡ ꯃꯆꯥꯡ ꯑꯣꯏꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯍꯥꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯤ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ ꯑꯗꯨꯕꯨ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯅꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯅ ꯑꯁ ꯉꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯤ ꯐꯥꯎꯕꯗꯤ ꯁꯦꯠꯇꯤꯌꯦ ꯅꯠꯇꯦꯕ ꯏꯃꯥ ꯄꯣꯛꯄꯗ ꯄꯥꯎ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ 이보, ꯑꯁꯤꯗꯒꯤ ꯍꯦꯟꯕꯅꯤꯗ ꯅꯪꯅ ꯃꯇꯨꯡ ꯆꯥꯔꯛꯀꯗꯣꯏꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯤꯒꯤ ꯃꯣꯡꯐꯝ ꯇꯧꯕ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯃꯗꯨꯗꯒ ꯌꯥꯎꯔꯝꯃꯗꯤ ꯆꯤꯡ ꯂꯩꯕꯥꯛꯁꯤ ꯆꯥꯕ ꯐꯪꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯗꯅ ꯇꯣꯛꯂꯦꯗꯅ ꯆꯠꯊꯣꯛꯑꯣꯗ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯑꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕ ꯇꯜꯂꯦ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯕꯨꯕ ꯅꯪꯅ ꯇꯧꯔꯤꯕ ꯇꯜꯂꯦꯅ ꯍꯦꯛꯇ ꯂꯩꯍꯧ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯄ ꯑꯇꯥꯡꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯗꯨ ꯍꯦꯛꯇ ꯎꯔꯒꯅ ꯑꯩꯁꯨ ꯅꯇꯨꯡ ꯏꯜꯂꯝꯃꯁꯨ ꯐꯒꯗꯧꯕꯅꯤ ꯍꯦꯛꯇ ꯇꯛꯁꯤ ꯁꯣꯟꯕꯗꯣ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯀꯤꯜꯗꯨ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯇꯈꯦꯜꯂꯩꯅ ꯑꯍꯜ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯀꯤꯜꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯏꯍꯦ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯕꯨꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯟꯁꯤꯜꯂꯤꯕ ꯑꯗꯨꯕꯨ ꯏꯄꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯟ ꯌꯥꯝꯅ ꯉꯥꯡꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅꯅꯤ ꯏꯄꯨ ꯑꯦ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯔꯟ ꯉꯥꯡꯈꯤꯒꯦ ꯀꯣꯀꯤꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯈꯨꯅꯤꯡ ꯑꯗꯨꯅ ꯀꯣꯀꯤꯜꯒꯤ ꯈꯨꯅꯤꯡꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯨꯝ ꯀꯛ ꯊꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯀꯣꯀꯤꯜꯗꯨ ꯆꯥꯎꯅ ꯇꯈꯦꯜꯂꯩꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯗꯨꯗ ꯇꯈꯦꯜꯂꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯍꯌꯦꯡ ꯅꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯏꯄꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯕꯨꯡ ꯑꯃꯗꯤ ꯄꯥꯕꯨꯡꯁꯥ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯗꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕꯅꯤꯅ ꯏꯄꯨꯅ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕ ꯃꯐꯝ ꯑꯗꯣ ꯆꯥꯎꯔꯦꯜ ꯀꯧꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯝꯕ ꯑꯃꯒꯤ ꯑꯁꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯍꯥꯞꯄ ꯀꯨ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯣ ꯅꯈꯣꯏꯅ ꯁꯣꯛꯂꯨꯒꯅꯤ ꯃꯗꯨꯕꯨ ꯍꯦꯛ ꯁꯣꯛꯂꯨꯔꯕ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯅꯈꯣꯏꯅ ꯀꯥꯎꯐꯗꯦꯀꯣ ꯑꯍꯜ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔꯗꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯇꯩꯁꯨ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ
ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ ꯇꯔꯦꯠ ꯅꯤꯄꯥꯜ ꯑꯗꯨ ꯃꯥꯒꯤ ꯅꯝꯕꯣꯊꯥꯕꯨ ꯄꯥꯏꯈꯠꯅꯔꯗꯨꯅ ꯆꯤꯡ ꯑꯗꯨꯕꯨ ꯀꯥꯕ ꯍꯧꯅꯔꯛꯂꯝꯃꯤ ꯀꯣꯀꯤꯜꯅ ꯃꯇꯥꯎ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯛꯅꯒ ꯈꯔ ꯀꯪꯂꯦ ꯆꯤꯡꯁꯤ ꯀꯥꯅꯕ ꯍꯣꯠꯅꯕꯁꯤ ꯏꯇꯥꯎ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡ ꯈꯔ ꯇꯧꯋꯗꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦꯗꯣ ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦꯅꯦ ꯍꯥ ꯁꯦꯁꯦ ꯏꯇꯥꯎ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯐꯪꯂꯒꯗꯕꯅꯦ ꯑꯩꯗꯤ ꯇꯥ ꯀꯣꯀꯤꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯊꯦꯜ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯗꯅ ꯍꯦꯔꯥ ꯊꯥꯖꯩꯕꯦꯝꯃ ꯅꯪꯁꯨ ꯋꯥꯔꯤꯗꯤ ꯋꯥꯔꯗꯤ ꯋꯥꯏ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯕꯨ ꯑꯃꯨꯛ ꯀꯔꯤꯒꯤ ꯄꯛꯁꯜꯂꯤꯅꯣꯕ ꯀꯣꯀꯤꯜ ꯆꯥꯎꯅ ꯐꯤ ꯐꯤ ꯀꯥꯝꯂꯗꯨꯅ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯍꯧꯔꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯊꯦꯜ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯣꯊꯥꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣꯆꯥ ꯁꯦ ꯁꯤꯗ ꯇꯜ ꯌꯥꯎꯕꯅꯤ ꯅꯈꯣꯏ ꯃꯉꯥ ꯇꯔꯨꯛ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ ꯅꯈꯣꯏꯒꯤꯗꯤ ꯌꯥꯔꯗ꯭ꯔꯣ ꯈꯔ ꯂꯧꯈꯣꯗꯅ ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯂꯣꯏ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯆꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯕ ꯍꯧꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯅꯝꯕꯣꯊꯥꯕꯣ ꯑꯗꯨ ꯇꯧꯗꯨꯅ ꯂꯦꯞꯂꯦ ꯀꯣꯀꯤꯜꯅ ꯑꯁ ꯁꯨꯔꯨꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯅꯥꯄꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯆꯪꯗꯣꯏꯁꯦ ꯇꯥ ꯀꯣꯀꯤꯜ ꯁꯨꯔꯨꯡꯁꯤ ꯎꯕꯗ ꯆꯪꯕ ꯇꯜꯂꯕꯣ ꯇꯜꯂꯦꯍꯦ ꯊꯥꯖꯕꯦꯝꯃ ꯑꯁꯤ ꯎꯕꯗꯅꯦ ꯏꯁꯥꯁꯤ ꯍꯥꯀꯠꯆꯕꯅ ꯃꯔꯦꯡ ꯆꯠꯂꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯥꯎ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯊꯤꯗꯣ ꯈꯔ ꯉꯥꯡꯂꯗꯤ ꯌꯥꯔꯦ ꯏꯇꯥꯎ ꯁꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏ ꯃꯩꯁꯨ ꯌꯥꯎꯅꯈꯤꯕ ꯑꯗꯣ ꯊꯥꯡꯒꯠꯂꯛꯑꯣ ꯆꯪꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯃꯩꯁꯨ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯔꯦꯡ ꯁꯥꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯝꯁꯨ ꯃꯝꯈ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯁꯨꯔꯨꯡꯁꯤꯗꯤ ꯇꯥ ꯀꯣꯀꯤꯜ ꯉꯥꯡꯗꯣꯏꯁꯤꯔꯣ ꯁꯠ ꯆꯠꯂꯨ ꯀꯩꯗꯧꯕꯒꯦ ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯅ ꯍꯥꯏꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯆꯠꯆꯔꯒꯦ ꯑꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨ ꯃꯥꯏꯀꯩ ꯑꯅꯤ ꯐꯪꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯤ ꯁꯣꯔꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯅ ꯑꯃꯗ ꯑꯃꯨꯛ ꯊꯤꯟ ꯑꯃꯗ ꯑꯃꯨꯛ ꯊꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯊꯣꯏꯕꯅ ꯂꯝꯕꯤ ꯌꯦꯛꯂꯤꯕ ꯐꯤ ꯑꯁꯤꯗꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯣꯝꯗ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕꯅꯣ ꯇꯥꯃꯣꯆꯥ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯁꯣꯝꯗ ꯑꯁꯣꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯂꯝꯕꯤ ꯃꯅꯨꯡ ꯑꯗꯨ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯩꯅꯝ ꯄꯔꯦꯡ ꯌꯨꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯃꯩꯅꯝ ꯃꯆꯥ ꯑꯗꯨꯅ ꯁꯨꯔꯒ ꯃꯩꯅꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ ꯑꯁꯤ ꯑꯣꯏꯗꯤ ꯈꯔ ꯐꯔꯦꯗꯅ ꯀꯅꯥꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗꯨꯗꯗꯤ ꯃꯝꯕꯅꯤ ꯏꯁꯥꯅ ꯏꯁꯥ ꯐꯥꯎ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ ꯍꯥꯏꯒꯨꯝꯗꯅ ꯑꯁꯨꯃꯥꯏꯅ ꯉꯥꯜꯂꯗꯤ ꯈꯔ ꯐꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯜ ꯆꯔꯨꯅ ꯁꯥꯕ ꯃꯤꯒꯤ ꯃꯤꯇꯝ ꯀꯌꯥ ꯄꯔꯦꯡ ꯁꯥꯅ ꯌꯨꯡꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯒꯗꯣꯔꯤꯖꯥꯠꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯣꯛꯅꯕ ꯊꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯟꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯑꯃꯅ ꯏꯅꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯏꯇꯥꯎ ꯅꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥꯅꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕꯗꯨ ꯃꯇꯨꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯀꯣꯏꯂꯦꯡ ꯂꯦꯡꯂꯝꯕ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯊꯣꯏꯕꯗꯨ ꯃꯀꯣꯛ ꯍꯣꯠꯂꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯈꯔꯅ ꯏꯟꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯁꯨ ꯏꯟꯅꯔꯛꯂꯝꯃꯣꯏꯗ ꯇꯥ ꯀꯣꯀꯤꯜ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯁꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ
ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯃꯀꯂꯥꯛ ꯅꯤꯛꯂꯒ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠꯇ ꯈꯪꯆꯤꯡ ꯆꯤꯡꯂꯛꯂꯝꯃꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯇꯈꯦꯜꯂꯩꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯍꯩꯃꯥ ꯀꯩꯅꯣ ꯊꯥꯖ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯨ ꯇꯨꯡꯗ ꯑꯃꯨꯛꯇ ꯂꯩꯊꯣꯔꯛꯑꯣ ꯇꯈꯦꯜꯂꯩ ꯊꯥꯖꯅ ꯍꯥꯏꯕꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯎꯔꯒ ꯃꯥꯅ ꯊꯣꯛꯄ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯀꯣꯀꯤꯜ ꯇꯈꯦꯜꯂꯩ ꯀꯣꯀꯤꯜ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯃꯆꯜꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯅꯁꯨ ꯃꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯗꯣ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯣꯏꯀꯧ ꯀꯧꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯗꯨꯒꯤ ꯆꯥꯃꯤꯟ ꯐꯪꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯏꯆꯦꯜ ꯊꯥꯖ ꯁꯦ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯄꯥꯈꯠꯀꯅꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯀꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯤꯕ ꯑꯗꯨ ꯈꯔ ꯐꯔꯛꯂꯝꯃꯤ ꯀꯣꯀꯤꯜꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯀꯗꯥꯏꯗꯒꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗꯗꯤ ꯀꯔꯝꯍꯥꯏꯅ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯤꯕꯅꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯅ ꯂꯦꯡꯂꯤꯕ ꯉꯝꯂꯤꯕ ꯑꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯣꯏꯅ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕꯅ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯔꯤꯕ ꯆꯩꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯗ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗꯒꯤ ꯃꯤꯔꯥꯡ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯆꯩꯇꯦꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯤꯇꯝꯁꯤꯡ ꯑꯁꯤꯅ ꯂꯦꯡꯂꯤꯕ ꯑꯁꯤꯗꯤ ꯑꯇꯩꯅ ꯅꯠꯇꯦꯗꯅ ꯃꯤꯔꯥꯡ ꯑꯁꯤꯅꯅꯤꯗꯅ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤꯔꯥꯡ ꯅꯠꯇꯦꯗꯅ ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯆꯪꯗꯅꯕ ꯊꯅꯝꯕ ꯃꯤꯔꯥꯡ ꯃꯈꯣꯏꯅ ꯆꯤꯛꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯤꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯃꯌꯥꯝ ꯑꯊꯣꯏꯕꯗꯨ ꯋꯥ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯕ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯇꯨꯡꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯌꯣꯝꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯀꯣꯀꯤꯜ ꯅꯍꯥꯛꯅ ꯏꯆꯜꯒ ꯊꯥꯖꯒꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯩꯈꯣꯏ ꯈꯔꯅ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯊꯦꯡꯕꯨꯡ ꯑꯁꯦ ꯀꯟꯅꯕ ꯍꯣꯠꯅꯍꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯇꯈꯦꯜꯂꯩ ꯊꯥꯖ ꯂꯥꯛꯑꯣ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯀꯤꯜꯅ ꯂꯝꯖꯤꯡꯂꯗꯨꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯆꯥꯗ ꯌꯣꯝꯂꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯌꯥꯎ ꯀꯟꯊꯣꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯆꯥꯗꯨ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡ ꯂꯩꯄꯟ ꯑꯗꯨꯗ ꯉꯥꯊꯍꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯊꯣꯏꯕꯅ ꯈꯣꯃꯩ ꯅꯍꯥꯛꯀ ꯂꯨꯈꯣꯏꯒꯅ ꯊꯦꯝꯕꯨꯡ ꯑꯁꯦ ꯆꯦꯟꯅꯔꯒ ꯑꯃꯨꯛꯇ ꯂꯩꯔꯝ ꯊꯣꯏꯕ ꯅꯍꯥꯛꯀ ꯑꯩꯒꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯅꯥ ꯍꯤꯗꯥꯛ ꯈꯔ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯂꯨꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨ ꯃꯐꯝꯁꯦ ꯐꯤꯕꯝ ꯑꯃ ꯏꯇꯧ ꯇꯧꯏ ꯀꯨꯏꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯊꯦꯝꯕꯨꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯀꯤꯜꯅ ꯂꯝꯕꯤ ꯆꯤꯡꯂꯗꯨꯅ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯊꯥꯖꯅ ꯇꯥ ꯀꯣꯀꯤꯜ ꯃꯈꯣꯏ ꯑꯇꯩꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯁꯨꯝ ꯆꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯀꯣꯀꯤꯜ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯁꯤꯅ ꯐꯒꯅꯤꯌꯦ ꯑꯩꯈꯣꯏ ꯈꯛꯇ ꯆꯠꯄ ꯑꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯣꯏꯁꯦ ꯑꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯥ ꯑꯃꯅꯤ ꯂꯩꯔꯤꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯇꯩꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯆꯧ ꯃꯍꯨꯝ ꯑꯃꯗ ꯊꯤꯟꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥ ꯀꯣꯀꯤꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯅꯠꯇꯕ꯭ꯔꯣ ꯀꯔꯥꯏꯅꯣꯅꯦ
ꯃꯥꯅꯤꯅꯦ ꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨꯛ ꯄꯣꯂꯥꯡꯅꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯤ ꯇꯥ ꯀꯨꯀꯤꯜ ꯀꯨꯀꯤꯜꯅ ꯆꯩꯇꯦꯛ ꯑꯃꯅ ꯆꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯣꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯡꯗ ꯑꯁꯤꯗ ꯂꯥꯛꯄꯗ ꯁꯤꯈꯤꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯀꯪꯂꯒ ꯁꯤꯗꯧꯔꯤꯕ ꯖꯥꯠꯂꯣ ꯊꯥꯖ ꯏꯕꯦꯝꯃ ꯅꯪꯁꯤꯁꯨꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯅꯥ ꯍꯤꯗꯥꯛ ꯈꯔ ꯍꯦꯛꯂꯒ ꯑꯃꯨꯛ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯗꯤ ꯊꯦꯝꯕꯨꯡꯒ ꯂꯩꯍꯧꯕ ꯈꯣꯝꯃꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯊꯣꯏꯕꯅ ꯊꯦꯝꯕꯨꯡ ꯍꯣꯏ ꯑꯇꯩꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯊꯣꯏꯕꯅ ꯀꯩꯅꯣ ꯊꯦꯝꯕꯨꯡꯗꯤ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯈꯨꯠꯅ ꯑꯁꯨꯝ ꯅꯝꯗꯨꯅ ꯆꯠꯄꯗ ꯇꯣꯡꯇꯛ ꯇꯧꯕ ꯐꯛꯂꯥꯡ ꯃꯄꯥ ꯑꯃꯗ ꯅꯝꯂꯨꯕꯗ ꯑꯊꯣꯏꯕ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯗꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯃꯨꯟꯅ ꯌꯦꯡꯂꯩ ꯃꯇꯥꯎ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯂꯣ ꯍꯣꯏ ꯃꯇꯥꯎ ꯃꯗꯨꯅ ꯐꯒꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯎꯖꯥꯎ ꯑꯃ ꯍꯧꯕ ꯊꯦꯡꯅꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯎꯄꯨ ꯃꯆꯥ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯎꯄꯨ ꯃꯆꯥ ꯑꯃꯃꯝꯒꯤ ꯃꯅꯥꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯈꯣꯝꯃꯩꯅ ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤ ꯂꯨꯈꯣꯏꯅ ꯊꯦꯝꯐꯣꯡ ꯅꯪꯅ ꯄꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏ ꯀꯔꯤ ꯃꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛ ꯃꯤꯒꯤ ꯁꯔꯨꯛ ꯍꯥꯏꯕ ꯂꯩꯇꯦ ꯑꯄꯥꯏ ꯄꯥꯏꯕꯅꯅꯦ ꯃꯄꯨꯟ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯦꯝꯕꯨꯡꯒ ꯂꯨꯈꯣꯏꯒ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯊꯣꯏꯕꯗꯨ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯊꯣꯏꯕꯗꯨ ꯃꯃꯤꯠ ꯃꯅꯥ ꯏꯊꯛꯇ ꯀꯠꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯤꯕ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯗꯨ ꯈꯠꯅꯕ ꯈꯥꯝꯕꯒꯤ ꯃꯍꯨꯠ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯐꯝꯊꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯑꯁꯤꯕꯣ ꯃꯈꯣꯏꯁꯦ ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦꯅ ꯇꯧꯔꯤꯕ ꯑꯁꯦ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯊꯣꯏꯕ ꯐꯝꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯃꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯒꯤ ꯃꯄꯥꯅ ꯏꯄꯥꯒꯤ ꯑꯊꯣꯏꯕ ꯌꯦꯡꯉꯣꯏ ꯍꯌꯦꯡꯋꯥꯏ ꯅꯍꯥꯛꯅ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨꯀꯣ ꯃꯗꯨꯕꯨ ꯅꯥꯊꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯃꯅꯥ ꯍꯤꯗꯥꯛ ꯑꯁꯦ ꯆꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯒꯤ ꯃꯄꯥꯅ ꯑꯊꯣꯏꯕꯗ ꯃꯅꯥ ꯍꯤꯗꯥꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯃꯅꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯜꯂꯛꯂꯤꯕ ꯃꯅꯥ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯥꯝꯕꯤ ꯑꯃꯈꯛꯇꯤ ꯌꯥꯎꯔꯝꯃꯤ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯅꯥ 5 ꯊꯠꯂꯒ ꯍꯦꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥ 5 ꯑꯗꯨꯗꯒꯤ ꯃꯅꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯠꯂꯒ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥ 4 ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯃꯃꯝ ꯏꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ 4 ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯍꯩꯁ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯅꯤ ꯍꯥꯏꯅ ꯃꯨꯟꯅꯔꯤꯁꯤꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯠꯇꯦ ꯊꯦꯝꯕꯨꯡ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯅꯆꯥꯗꯣ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯈꯣꯝꯃꯩꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯃꯤꯔꯥꯡ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯝꯃꯤꯗꯣ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯎꯝꯒꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯃꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯝꯕꯨꯡꯕꯨ ꯆꯝꯂꯒ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯍꯥꯏꯐꯦꯠ ꯇꯣꯡꯊꯣꯛꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯨꯈꯣꯏꯒꯤ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯊꯦꯡꯂꯨꯕꯗ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯑꯃꯗꯤ ꯈꯣꯝꯃꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯔꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ 3 ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯗꯨꯅ ꯌꯦꯡꯂꯝꯃꯤ
ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯤꯇ꯭ꯔꯪꯗꯨꯒꯤ ꯃꯌꯥꯏꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯦ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯎ ꯑꯊꯣꯏꯕꯅ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯕꯅꯤ꯫ ꯊꯣꯏꯕꯅ ꯃꯇꯥꯎ ꯃꯌꯥꯝ, ꯃꯐꯝꯁꯦ ꯑꯔꯥꯏꯕ ꯃꯐꯝ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯁꯨꯔꯨꯡꯁꯤꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯔꯤꯕꯁꯦ꯫ ꯑꯆꯨꯝꯕꯅꯦ ꯃꯇꯥꯎ, ꯃꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ꯫ ꯃꯇꯥꯎ ꯃꯌꯥꯝ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯊꯤꯔꯁꯤ ꯇꯥꯎ꯫ ꯃꯇꯥꯎ, ꯃꯗꯨꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯑꯊꯣꯏꯕꯅ ꯄꯣꯠꯌꯣꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯣꯠꯌꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯠꯇꯅ ꯁꯤꯟꯅꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯅꯠꯇꯕ꯭ꯔꯥꯅꯤ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯗꯨ ꯂꯩꯔꯝꯂꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯑꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯇꯥꯎ, ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯨ? ꯃꯇꯥꯎ, ꯂꯥꯏꯔꯤꯛ ꯑꯁꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ? ꯑꯆꯨꯝꯕꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯄꯥꯕꯨꯡꯍꯣꯏꯁꯨ ꯊꯨꯡꯂꯝꯕ ꯇꯥꯏ꯫ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯃꯗꯨꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯟꯅꯩ ꯍꯥꯏꯕꯇꯅꯤ ꯐꯣꯜꯗꯤ ꯑꯃꯠꯇ ꯄꯨꯔꯛꯄ ꯑꯣꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯀꯤꯜꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯄ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯗꯣ ꯀꯣꯀꯤꯜꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯣꯀꯤꯜ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ, ꯇꯥ ꯀꯣꯀꯤꯜ, ꯇꯥꯃꯣꯆꯥ ꯍꯣꯏꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯑꯩꯈꯣꯏꯕꯨ ꯃꯣꯏꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯇꯥꯀꯣꯀꯤꯌꯥ, ꯇꯈꯦꯜꯂꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯈꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕ ꯑꯁꯦ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯆꯠꯁꯤ꯫ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯌꯦꯡꯉꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏ ꯑꯇꯩ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯊꯣꯏꯕ ꯍꯣꯏꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯦꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡꯗꯨꯅ ꯆꯠꯄ ꯑꯗꯨ ꯊꯦꯝꯕꯨꯡꯅ ꯍꯥꯟꯅ ꯎꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯃꯇꯥꯎ, ꯃꯌꯥꯝ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯁꯤꯅ? ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯍꯤꯡꯕ ꯑꯃꯒꯨꯝꯅ ꯆꯠꯄ ꯍꯧꯔꯛꯂꯤꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡ ꯆꯠꯄ ꯑꯗꯨ ꯎꯔꯒ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ, ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯣꯛꯈ꯭ꯔꯕꯗꯤ ꯂꯥꯏꯖꯧꯕ ꯇꯥꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯁꯤꯀꯣ ꯏꯇꯥꯎ ꯃꯌꯥꯝ꯫ ꯃꯇꯥꯎ ꯃꯌꯥꯝ, ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯎꯁꯥꯁꯤꯡꯁꯤ ꯑꯃꯃꯝ ꯄꯥꯏꯈꯠꯅꯔꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯎꯁꯥ ꯑꯃꯃꯝ ꯄꯥꯏꯈꯠꯂꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯗ ꯀꯟꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯈꯪꯕ꯭ꯔꯥ, ꯁꯔꯨ ꯄꯣꯂꯥꯡ ꯅꯣꯏꯅꯁꯨ ꯑꯀꯟ ꯑꯔꯤꯡ ꯁꯥꯗꯅ꯫ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯎꯁꯥꯗꯨꯅ ꯐꯅ ꯀꯟꯅ ꯀꯟꯊꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯍꯦꯛ ꯂꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯂꯛꯂꯝꯃꯤ꯫ ꯈꯣꯃꯩꯅ, ꯀꯩꯅꯣ ꯃꯁꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤꯕꯨ ꯎꯁꯥꯅ ꯀꯟꯊꯔꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏꯕ? ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯨ ꯏꯇꯥꯎ? ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯌꯧꯕꯗ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯩꯕꯥꯛꯇ ꯄ꯭ꯔꯣꯛ ꯀꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ, ꯁꯝꯅꯥꯗ ꯂꯦꯞꯄꯅꯤ ꯏꯇꯥꯎ꯫
ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯀꯣ ꯉꯁꯤꯗꯤ 이보, ngasi numit asida. ꯑꯩꯈꯣꯏꯁꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯅꯝ ꯂꯩꯅ ꯃꯣꯏꯅ ꯇꯤꯟꯒꯗꯧꯔꯤꯕ ꯈꯤꯇꯪ ꯉꯥꯏꯕꯅꯤꯀꯣ ꯑꯊꯣꯏꯕꯅ ꯑꯗꯨꯗꯤ ꯃꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯆꯨꯝꯂꯔꯣꯏ ꯀꯣꯀꯤꯜ ꯍꯣꯏꯅ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯀꯣꯀꯤꯜ ꯍꯣꯏꯅ ꯂꯩꯕ ꯂꯝꯕꯤ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯅ ꯇꯛꯃꯟꯕꯗꯒꯤ ꯀꯣꯀꯤꯜꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯝꯂꯗꯨꯅ ꯑꯊꯣꯏꯕ ꯍꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯀꯨꯀꯤꯌꯥ ꯇꯥꯃꯣꯆꯥ ꯍꯣꯏꯗꯨꯕꯨ ꯂꯝꯕꯤ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯈꯪꯉꯝꯅꯤꯗ ꯇꯥꯀꯣꯀꯤꯌꯥ ꯃꯈꯣꯏꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ ꯆꯠꯂꯝꯃꯣꯏꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯕ ꯀꯩꯗꯧꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯣꯀꯤꯜ ꯍꯣꯏꯒ ꯑꯊꯣꯏꯕ ꯍꯣꯏꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣꯆꯥ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯉꯥꯏꯕꯗ ꯉꯥꯏꯉꯝꯗꯗꯅꯅꯦ ꯀꯝꯗꯧꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦꯅ ꯂꯥꯛꯑꯝꯃꯤ ꯇꯈꯦꯜꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯤ ꯐꯔꯦꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯂꯦꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯜꯂꯞ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯂꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯨ ꯑꯃ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯒ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯨꯔꯨꯡꯁꯤꯒꯤ ꯃꯌꯥꯏꯁꯤꯗꯕꯨ ꯃꯤ ꯑꯁꯤꯕ ꯍꯥꯞꯄ ꯀꯨ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯟꯈꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯊꯦꯝꯕꯨꯡꯅ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯀꯨꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯀꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯀꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯏꯟꯕꯗ ꯃꯁꯤ ꯂꯦꯡꯂꯝꯗꯦ ꯂꯨꯈꯣꯏꯅ ꯀꯩ ꯀꯨꯅꯣ ꯈꯪꯗꯦ ꯃꯈꯨꯝꯁꯤꯕꯨ ꯏꯟꯕꯗ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯇꯧꯔꯤꯁꯦ ꯑꯋꯣꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯁꯨꯡꯂꯦꯡ ꯍꯦꯛ ꯂꯦꯡꯕ ꯌꯥꯗꯦꯕ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯗꯨꯅ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯏꯟꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ ꯃꯗꯨ ꯍꯥꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯨ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯅꯔꯛꯂꯝꯃꯤ ꯃꯌꯥꯝꯗꯨ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯤ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯑꯇꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯃꯅꯥ ꯑꯅꯤꯈꯛꯇꯪ ꯄꯥꯜꯂꯝꯗꯦ ꯑꯁꯤꯕ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯃꯅꯥ ꯑꯗꯨꯗꯤ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯟꯗꯨꯅ ꯃꯅꯥ ꯃꯔꯤ ꯃꯉꯥ ꯁꯨꯔꯝꯃꯤ ꯍꯩꯁ ꯀꯔꯤ ꯃꯇꯧ ꯑꯁꯤꯗꯤ ꯏꯇꯥꯎ ꯃꯅꯥ ꯃꯔꯤ ꯃꯉꯥ ꯁꯨꯔꯝꯃꯤꯁꯤꯗꯤ ꯀꯔꯝꯕ ꯖꯤꯕ ꯑꯣꯏꯕꯖꯥꯠꯅꯣ ꯏꯇꯥꯎ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯆꯝꯕ ꯃꯤꯁꯛꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯔꯣꯏ ꯃꯍꯥꯛ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕꯗꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯜꯂꯛꯂꯝꯃꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨ ꯑꯗꯨꯕꯨ ꯁꯣꯛꯂꯨꯅꯨ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯀꯩꯅꯣ ꯃꯇꯥꯎ ꯅꯪꯅ ꯑꯗꯨꯛ ꯇꯍꯥ ꯇꯍꯥ ꯇꯧꯔꯤꯗꯨꯅ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯑꯊꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯋꯥꯍꯪ ꯍꯪꯒꯦ ꯇꯧꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯨ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯡꯕ ꯂꯩꯄꯟ ꯑꯗꯨ ꯅꯤꯛꯄ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯂꯩꯄꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯤꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯤꯟꯊꯕ ꯑꯗꯨꯅ ꯁꯝꯁꯤ ꯈꯥꯏꯅꯔꯝꯃꯤ ꯃꯇꯥꯎ ꯀꯣꯀꯤꯜ ꯇꯥꯕ꯭ꯔꯣ ꯃꯇꯥꯎ ꯀꯣꯀꯤꯜ ꯃꯇꯥꯎ ꯑꯊꯣꯏꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯀꯧ ꯀꯧꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯨ ꯑꯗꯨꯕꯨ ꯊꯥꯡꯀꯠꯂꯒ ꯊꯝꯂꯝꯕ ꯂꯩꯄꯨꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯒ ꯂꯩꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯩꯄꯨꯡ ꯑꯗꯨ ꯀꯨ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯆꯪꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯂꯩꯈꯥꯅꯨꯡꯗ ꯀꯨꯝꯅꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯀꯤꯟꯊꯔꯝꯕ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗꯁꯨ ꯑꯔꯣꯟꯕ ꯀꯥ ꯑꯃ ꯂꯩꯔꯝꯂꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯃꯈꯥꯗ ꯀꯨꯝꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯊꯦꯝꯕꯨꯡꯅ ꯉꯥꯏꯈꯣ ꯏꯇꯥꯎ ꯍꯦꯛꯇ ꯀꯨꯝꯈꯤꯒꯨꯝꯁꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯃꯐꯝ ꯈꯪꯗꯕ ꯀꯥ ꯑꯃꯗ ꯆꯪꯂꯨꯕꯗ ꯊꯋꯥꯏ ꯊꯥꯗꯣꯏ ꯇꯧꯏ
ꯑꯗꯨꯅ ꯂꯩꯇꯨꯝ ꯑꯃ ꯑꯅꯤ ꯍꯥꯟꯅ ꯍꯨꯟꯊꯔꯒ ꯌꯦꯡꯁꯤ ꯏꯇꯥꯎ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯨꯝꯂꯒ ꯍꯦꯛꯇ ꯌꯦꯡꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯇꯨꯝ ꯑꯃꯅꯤ ꯍꯨꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅꯗꯤ ꯇꯧꯔꯝꯗꯦ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯊꯥꯁꯤꯅ ꯇꯈꯦꯜꯂꯩ ꯁꯦ 이반이 곧 삼났세 아이디 얌나 기절해 세 이반이 곧 삼나라세바 ꯍꯣꯏꯁꯦ ꯄꯥꯏꯔꯛꯑꯣ ꯅꯪꯅ ꯈꯨꯠꯇꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯇꯥꯎ ꯃꯌꯥꯝ ꯀꯥ ꯑꯁꯤꯗ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇꯒ ꯍꯥꯞꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯃꯈꯣꯏꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯔꯦ ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯨꯞꯅꯒꯤ ꯐꯥꯎꯒꯩ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅꯤ ꯏꯇꯥꯎ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯥꯎꯒꯩ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯃꯇꯥꯎ ꯃꯁꯤ ꯅꯠꯇꯕ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯣꯠꯂꯒ ꯊꯝꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯦ ꯑꯃꯨꯛꯇ ꯆꯤꯊꯗꯅ ꯊꯤꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯅꯤꯗꯨ ꯑꯃꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯃꯔꯝ ꯑꯣꯏꯔꯝꯃꯤ ꯑꯃꯅ ꯈꯨꯜꯂꯥꯛꯄ ꯆꯥꯎꯔꯦꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯝꯕ ꯑꯣꯏꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯑꯁꯤ ꯑꯇꯩ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯐꯥꯎꯒꯩ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯝꯕ ꯀꯥꯅꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯀꯥ ꯑꯗꯨꯒꯤ ꯑꯃꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯏꯔꯝꯃꯤ ꯑꯊꯣꯏꯕꯅ ꯃꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯇꯩꯗꯁꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯌꯥꯝꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯇꯥꯏꯑꯣꯟꯅꯔꯝꯕ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯁꯥꯎꯗ ꯁꯥꯎꯅꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣꯆꯥ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯄꯥꯕꯨꯡ ꯆꯧꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤꯅ ꯀꯝꯗꯧꯗꯧꯔꯤꯕ ꯑꯊꯣꯏꯕ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯃꯄꯥꯕꯨꯡ ꯍꯣꯏꯅ ꯂꯥꯛꯄꯗꯁꯨ ꯃꯗꯨ ꯁꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯎꯍꯣꯏꯗꯣ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯂꯣꯝꯂꯝꯂꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯎꯍꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯗꯨꯅ ꯃꯈꯣꯏꯅ ꯀꯨ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯁꯣꯛꯂꯝꯂꯔꯣꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯁꯤꯅ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯗꯨꯅ ꯇꯈꯦꯜꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯊꯣꯏꯕꯅ ꯃꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯑꯁꯤꯗ ꯁꯨꯝ ꯂꯩꯊꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅ ꯐꯒꯅꯤ ꯃꯇꯥꯎꯅ ꯍꯥꯏꯁꯤꯅ ꯐꯅꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯊꯤꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯛꯅꯕ ꯂꯝꯕꯤ ꯀꯔꯣꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯥꯏꯅꯊꯪꯗ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯅꯝꯂꯨꯕꯗ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯝꯅ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯅꯨꯡꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯃꯌꯥꯝ ꯊꯣꯡ ꯑꯃ ꯍꯥꯡꯂꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯤꯡꯅ ꯂꯥꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯇꯨꯟ ꯊꯝꯂꯤꯕ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯈꯦꯠꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯅꯔꯝꯃꯤ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯀꯌꯥꯁꯨ ꯇꯧꯕꯤꯔꯝꯃꯤ
ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯨꯜ ꯃꯤꯌꯥꯝꯒ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯨꯔꯥꯊꯦꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯇꯣꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯇꯣꯟꯖꯥꯎꯒꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯍꯣꯡꯕꯗꯣ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯨꯝꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯍꯣꯡꯕꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯈꯣꯜ ꯑꯁꯤ ꯃꯅꯤꯡ ꯌꯦꯡꯒꯣꯟ ꯑꯗꯣꯝꯗꯒꯤ ꯑꯣꯏꯕ ꯇꯥꯏ꯫ ꯌꯦꯟꯁꯤꯡꯁꯤꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯁꯤꯕꯨ ꯍꯨꯔꯥꯟꯕ ꯆꯪꯂꯛꯇꯅꯅꯦ꯫ ꯑꯝꯇ ꯆꯪꯂꯒ ꯌꯦꯡꯉꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯣꯡꯕ ꯌꯦꯡꯒꯣꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃꯅ ꯌꯦꯟ ꯑꯍꯤꯡꯕ ꯑꯃ ꯁꯦꯠ ꯁꯦꯠꯇꯨꯅ ꯏꯅꯥꯏ ꯇꯥꯕ ꯃꯈꯩ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯣꯡꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕ ꯑꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯍꯤꯡꯆꯥꯕꯅ ꯏꯊꯦ! ꯍꯣꯡꯕꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯤꯔ ꯆꯥꯔ ꯈꯪꯗꯕ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯁꯥꯎꯅ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯍꯣꯡꯕ ꯀꯤꯃꯟꯗꯨꯅ ꯍꯣꯏ ꯃꯥ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯨꯕꯨ ꯇꯥꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯝꯃꯤ꯫ ꯃꯤ ꯍꯧꯒꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯤꯔ ꯆꯥꯔ ꯈꯪꯗꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯡꯗ ꯍꯣꯡꯕꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯍꯦ ꯍꯣꯡꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯣꯡꯕ ꯁꯦ ꯑꯩꯅꯤꯅꯦ, ꯅꯪ ꯗꯥ ꯇꯣꯟꯖꯥꯎꯅꯤꯅꯦ꯫ ꯁꯦ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕꯣ?" ꯍꯣꯡꯕ ꯇꯣꯟꯖꯥꯎꯅ ꯃꯆꯥ ꯑꯗꯨꯕꯨ ꯈꯔ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯗꯥ ꯇꯣꯟꯖꯥꯎ "ꯅꯠꯇꯦ, ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯍꯥ?" ꯇꯨ ꯑꯥꯗꯩꯁꯤ ꯌꯦꯡꯉꯨ ꯗꯥ ꯇꯣꯟꯖꯥꯎ ꯑꯥꯗꯩꯁꯤ ꯑꯝꯇ ꯌꯦꯡꯉꯨ꯫ ꯍꯣꯡꯕ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯥꯗ ꯌꯦꯡꯉꯨꯕ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯖꯥꯎ ꯍꯣꯡꯕꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯂꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯟ ꯑꯁꯤꯕ ꯑꯃ ꯐꯤꯕꯝ ꯀꯥꯏꯅ ꯐꯔꯛ ꯇꯥꯔꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯌꯦꯟ ꯑꯁꯤꯕ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯅꯠꯇꯦ ꯗꯥ ꯇꯣꯟꯖꯥꯎ, ꯃꯤꯔ ꯆꯥꯔ ꯈꯪꯗꯕ ꯑꯃ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯌꯦꯟꯒꯤ ꯏ ꯊꯛꯍꯧꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯏ ꯊꯛꯄꯅꯣꯅꯦ ꯍꯣꯡꯕ? ꯅꯪ ꯁꯤꯗꯤꯕꯀꯣ
ꯆꯨꯝꯅ ꯌꯦꯟ ꯑꯁꯤꯕꯨ ꯍꯨꯏꯅ ꯀꯩꯅ ꯍꯥꯏꯗꯠꯂꯒ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪꯕꯣ ꯆꯠꯂꯣ ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯅꯪ ꯑꯃ ꯏꯕꯣ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯇꯨꯝꯕ ꯀꯥꯏꯅꯔꯕꯅꯤ ꯑꯩꯅ ꯎꯈꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅꯔ ꯈꯪꯗ꯭ꯔꯦꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯅꯤ ꯍꯥꯏ ꯍꯣꯡꯕ ꯑꯣꯏꯅꯤ ꯃꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯔꯦ ꯆꯪꯉꯣ ꯇꯨꯝꯂꯨꯔꯣ ꯆꯠꯂꯣ ꯃꯁꯤꯃꯅꯤꯀꯣ ꯅꯨꯡꯇꯤꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦꯕ ꯑꯁ ꯑꯩꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅꯗꯤ ꯎꯈꯤꯕꯅꯤꯗ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇ ꯊꯥꯖꯕꯤꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯡꯕ ꯃꯀꯣꯛ ꯑꯗꯨꯕꯨ ꯍꯣꯠꯂ ꯍꯣꯠꯂꯒ ꯁꯪꯒꯣꯏ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯇꯨꯝꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯦꯟ ꯑꯍꯤꯡꯕ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯨꯔꯒ ꯀꯣꯛꯐꯥꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯔꯣꯜ ꯃꯔꯤ ꯏꯁꯦꯡ ꯁꯦꯡꯗꯅ ꯌꯦꯟ ꯆꯥꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯎꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯀꯣꯛꯐꯥꯒꯤ ꯃꯄꯥ ꯆꯟꯗ꯭ꯔꯥꯁꯇꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯁꯕꯛ ꯐꯥꯛꯇꯨꯅ ꯍꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯍꯨꯃꯥꯡ ꯀꯥꯡꯅ ꯂꯣꯏꯔꯦꯗꯅ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯄ ꯑꯁꯤ ꯌꯣꯜꯂꯤꯡ ꯄꯨꯂꯤꯁ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯕ ꯑꯁ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯥꯁ ꯁꯥꯎꯔꯤ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯣꯟꯊꯣꯡꯗ ꯇꯥꯁꯤꯜꯂꯒ ꯍꯤꯞꯂꯝꯕ ꯑꯗꯨ ꯎꯕꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯟꯗ꯭ꯔꯥꯁꯇꯨ ꯁꯥꯎꯅ ꯍꯩ ꯀꯣꯛꯆꯥꯛꯄ ꯍꯧꯒꯠꯂꯨ ꯍꯩ ꯀꯣꯛꯐꯥ ꯅꯪꯕꯨꯅꯤꯅꯦ ꯍꯧꯒꯠꯂꯨ ꯍꯥꯏꯁꯤ ꯇꯥꯗꯦꯅꯦ ꯀꯩꯅꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗꯨꯗ ꯆꯪꯉꯣ ꯁꯠ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯅꯪ ꯐꯨꯕ ꯁꯣꯏꯔꯔꯣꯏ ꯑꯁꯨꯝꯅ ꯐꯨꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯣꯛꯐꯥꯗꯨ ꯀꯤꯅ ꯑꯩ ꯐꯨꯕꯤꯒꯅꯣ ꯆꯪꯒꯦ ꯍꯩ ꯐꯨꯔꯛꯀꯅꯣ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯆꯪꯉꯣ ꯆꯠꯂꯣ ꯁꯠ ꯃꯣꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯗꯨ ꯃꯆꯤꯟ ꯈꯖꯤꯛ ꯇꯨꯝꯊꯣꯛꯂꯒ ꯃꯁꯝ ꯃꯅꯥ ꯑꯐꯥꯕ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯍꯣꯠꯂꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯟꯗ꯭ꯔꯥꯁꯇꯤ ꯈꯣꯏꯗꯧ ꯊꯤꯠꯅ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯅꯁ ꯏꯆꯥ ꯆꯥꯗꯅ ꯐꯪꯂꯤꯕꯅꯣꯅꯦ ꯅꯠꯇꯦ ꯑꯩ ꯁꯤꯕꯨ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯉꯥꯎꯕ ꯁꯤꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯤꯕꯁꯤꯕꯨ ꯍꯦ ꯂꯥꯏꯕꯛ ꯇꯟꯖꯥꯗꯨꯗ ꯆꯟꯗ꯭ꯔꯥꯁ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯍꯅꯨꯕꯤ ꯇꯝꯄꯥꯛꯇꯨ ꯁꯝꯕꯜ ꯈꯥꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯍꯥꯏ ꯆꯟꯗ꯭ꯔꯥꯁ ꯏꯟꯗꯣꯟ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕ ꯑꯗꯣ ꯑꯍꯤꯡꯗ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯧꯅꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯥꯅ ꯂꯥꯎ ꯈꯣꯡꯕ ꯑꯩꯅ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯨꯝꯂꯛꯇ꯭ꯔꯤꯕ ꯑꯁꯦ ꯐꯅꯗꯤ ꯀꯨꯏꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯇꯨꯝꯕ ꯌꯥꯗꯕꯁꯤ ꯋꯥꯏꯅꯦꯍꯦ ꯍꯣꯏ ꯏꯟꯗꯣꯟ ꯍꯣꯔꯦꯟꯗꯒꯤꯗꯤ ꯀꯨꯞꯅ ꯁꯦꯟꯅꯖꯔꯒꯦ ꯃꯆꯥ ꯑꯉꯥꯎꯕ ꯑꯃ ꯄꯣꯛꯂꯕꯗꯤ ꯀꯨꯞꯅ ꯁꯦꯟꯅꯤꯡꯉꯤꯗꯤ ꯍꯥꯏꯗꯦꯅꯦ ꯃꯤꯅ ꯍꯥꯏꯅꯕ ꯑꯃꯨꯛ ꯉꯥꯏꯗꯅ ꯂꯩꯅꯦ ꯑꯁꯤ ꯍꯥꯏꯅ ꯇꯝꯄꯥꯛꯇꯨ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯆꯟꯗ꯭ꯔꯥꯁꯨ ꯃꯆꯥꯗꯨ ꯃꯤꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯤꯕꯁꯦ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯍꯜꯂꯤꯕꯅꯤ ꯈꯪꯉꯤꯕ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯥꯁ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯉꯥꯎꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯃꯄꯥ ꯏꯕꯨꯡ ꯆꯥꯎꯕꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯉꯁꯤ ꯏꯆꯥ ꯏꯃꯣ ꯏꯁꯨ ꯏꯆꯥ ꯄꯨꯝꯕꯅ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯂꯤꯕ ꯄꯨꯝꯕ ꯑꯁꯦ ꯃꯄꯥ ꯃꯄꯨ ꯑꯣꯏꯕ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯩꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤꯀꯣ ꯃꯄꯨ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯏꯁꯨ ꯑꯁꯤꯁꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯏꯁꯨ ꯑꯣꯏꯅ ꯐꯪꯖꯕꯅꯤ ꯑꯩꯅ ꯀꯅꯥꯗꯁꯨ ꯅꯤꯟꯗꯥ ꯇꯧꯐꯝ ꯊꯣꯛꯇꯦ ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯩ ꯏꯁꯤꯡ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗꯅꯤ
ꯆꯥꯎꯕꯒꯤ ꯃꯇꯥꯎ ꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯝꯒꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯃꯗ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯃꯩ ꯍꯧꯗꯨꯅ ꯑꯁꯨꯝꯅ ꯇꯦꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯅ ꯏꯇꯥꯎ, ꯀꯩꯗꯧꯔꯦ ꯏꯇꯥꯎ? ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯅꯦ ꯏꯇꯥꯎ. ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯇꯥꯎ? ꯃꯇꯥꯎꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯋꯥꯁꯦ ꯅꯥꯀꯣꯡꯒꯅꯤ ꯁꯣꯟꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯋꯥꯅꯤ. ꯏꯁ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯁꯒꯨꯟ ꯇꯧꯔꯨꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯤꯀꯣ? ꯑꯁ, ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯅꯤ ꯏꯇꯥꯎ. ꯍꯥ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯅꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯅꯒ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤꯁꯤꯗꯤ ꯐꯥꯒꯤꯗꯤ ꯃꯥꯟꯗꯦꯅꯦ. ꯏꯇꯥꯎ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯕꯨ ꯀꯨꯜꯗꯣ ꯃꯍꯩ ꯌꯥꯝ ꯍꯩ ꯍꯥꯏꯗꯅ. ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯩꯅꯦ. ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯃꯉꯣꯟꯗꯒ ꯃꯍꯩ ꯖꯥꯗꯨ ꯇꯝꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯤꯀꯣ? ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯃꯍꯩ ꯈꯔ ꯍꯩꯔꯒ ꯑꯗꯨꯃꯛ ꯋꯥꯗꯅ ꯏꯕꯥꯅꯤ ꯁꯨꯛꯁꯨ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯔꯦꯗꯅ. ꯑꯩꯁ, ꯏꯇꯥꯎ, ꯃꯗꯨ ꯇꯧꯍꯩꯕ ꯅꯠꯇꯦꯗ. ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯇꯥꯎ? ꯑꯐꯕ ꯃꯟꯇ꯭ꯔ ꯖꯥꯗꯨꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗ ꯃꯤ ꯃꯥꯡꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯒ ꯍꯌꯦꯡ ꯇꯨꯡꯗꯒ ꯑꯋꯥꯕ ꯇꯥꯕꯁꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯇꯥꯎ? ꯍꯦꯔꯥ, ꯅꯪꯕꯨ ꯐꯠꯇꯕ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯕ ꯃꯥꯏꯕ ꯑꯃꯠꯇꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯈ꯭ꯔꯕꯣ ꯏꯇꯥꯎ? ꯑꯗꯨꯕꯨꯗꯤ ꯇꯥꯗ꯭ꯔꯤꯅꯦ ꯏꯇꯥꯎ. ꯑꯗꯨꯅꯤ, ꯑꯄꯪꯕ ꯈꯔꯅ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯋꯥꯅꯤ. ꯐꯠꯇꯕ ꯇꯧꯔꯗꯤ ꯐꯠꯇꯕ ꯃꯍꯩ ꯐꯪꯉꯤ ꯀꯥꯏꯅ ꯃꯆꯤꯟꯗ ꯄꯪꯂꯥꯎ ꯂꯥꯎꯔꯤꯕꯅꯤ ꯏꯇꯥꯎ. ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯍꯧꯅꯄꯣꯠꯇꯦ ꯏꯇꯥꯎ. ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜꯁꯦ ꯈꯨꯔꯥ ꯕꯨꯀꯜꯒꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯁꯤ ꯏꯇꯥꯎ. ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯍꯦꯛ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯐꯠꯇꯕ ꯀꯌꯥ ꯍꯥꯏꯖꯤꯟꯕ ꯑꯗꯨꯗ ꯆꯥꯎꯕꯁꯨ ꯊꯥꯖꯗꯨꯅ ꯃꯅꯤꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯡꯊꯤꯜꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯣꯀꯨꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯅꯪ ꯆꯪꯉꯨ ꯍꯥꯏꯅ ꯏꯅꯕ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯅꯤ? ꯈꯨꯔꯥꯗ ꯋꯥꯐꯝ ꯑꯃꯇ ꯇꯥꯟꯅꯖꯒꯦꯅ ꯅꯆꯥꯁꯤꯡꯅ. ꯑꯗꯥꯏꯗ ꯂꯦꯞꯇꯅ ꯂꯩꯔꯗꯨꯅꯤ. ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯀꯥꯈꯠꯂꯛꯑꯣꯅꯤ ꯅꯈꯣꯏꯕꯨ. ꯑꯍꯣꯏ ꯈꯨꯔꯥ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛ ꯅꯪꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯥ, ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯇꯩ ꯅꯠꯇꯦꯗ ꯈꯨꯔꯥ. ꯈꯨꯔꯥꯅ ꯆꯥꯟꯕꯤꯗꯨꯅ ꯅꯆꯥ ꯑꯅꯤꯕꯨ ꯈꯨꯔꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯈꯔꯇ ꯅꯆꯥ ꯑꯅꯤꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯈꯨꯔꯥ. ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯝꯒ ꯍꯥꯏꯕꯒꯤ ꯋꯥ ꯑꯣꯏꯔꯦ. ꯑꯗꯨꯕꯨꯅꯦ, ꯈꯨꯔꯥꯗꯤ ꯃꯗꯨꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦꯅꯦ. ꯈꯨꯔꯥꯅ ꯅꯆꯥ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯈꯨꯔꯥꯅ ꯅꯆꯥ ꯑꯅꯤꯗ ꯑꯈꯪꯕ ꯃꯍꯩ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯈꯨꯔꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯥꯔꯥ ꯊꯨꯝꯕꯒꯤ ꯂꯩꯅꯥ ꯑꯃꯁꯨ ꯂꯩꯕꯅ ꯑꯀꯟꯕ ꯊꯕꯛꯁꯨ ꯁꯨꯕ ꯉꯝꯖꯗꯕ. ꯑꯗꯨꯗ ꯃꯥꯏꯕ ꯀꯥꯕꯛ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯖꯒꯦ ꯇꯧꯕꯅꯤ ꯈꯨꯔꯥ. ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯣꯟꯗꯣꯔꯛꯂꯤꯕ ꯁꯣꯔ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯁꯥꯗ ꯀꯔꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ. ꯌꯦꯡꯉꯣꯏ ꯏꯆꯥ, ꯅꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄꯥꯡꯒꯜ ꯋꯥꯕ ꯄꯥꯝꯗꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯆꯪꯅꯤꯡꯂꯤꯕ ꯑꯁꯦ ꯍꯌꯦꯡꯋꯥꯏ ꯅꯈꯣꯏ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯀꯣ. ꯅꯪ ꯈꯨꯔꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯍꯟꯈ꯭ꯔꯣ. ꯕꯣꯀꯨꯜꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯟꯇ꯭ꯔ ꯖꯥꯗꯨꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯁꯨꯡꯇꯥꯛ ꯇꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ. ꯏꯇꯥꯎ, ꯀꯥꯟꯅꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ. ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ. ꯉꯥꯏꯈꯣ ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯇꯛꯑꯒ ꯌꯦꯡꯈꯤꯁꯤꯕ. ꯅꯈꯣꯏ ꯑꯅꯤꯅ ꯐꯅ ꯍꯥꯏꯔꯕꯁꯨ, ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯋꯥꯗꯨꯕꯨ ꯑꯣꯏꯅ ꯌꯥꯒꯗꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯀꯣ. ꯅꯈꯣꯏ ꯑꯅꯤ ꯐꯝꯃꯧꯈꯤꯗ꯭ꯔꯥ? ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯑꯃꯨꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ. ꯃꯅꯤꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏ ꯍꯥꯏꯗꯅ? ꯂꯥꯛꯑꯣ, ꯍꯜꯂꯁꯤ ꯏꯇꯥꯎ. ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯅꯪ ꯁꯨꯝ ꯂꯩꯊꯒꯦ ꯍꯥꯏꯔꯣ? ꯂꯩꯔꯔꯣꯏꯕ ꯏꯇꯥꯎ. ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯣꯛ ꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯃꯒꯤꯗꯤ ꯍꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯟꯗꯥ ꯋꯥꯏꯔꯝ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯩ ꯇꯤꯛꯅ ꯃꯅꯤꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ. ꯏꯇꯥꯎ, ꯑꯩꯗꯤ ꯈꯨꯔꯥ ꯕꯨꯀꯜꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡꯇꯪ ꯆꯠꯈꯤꯁꯦ ꯍꯥꯏꯗꯤ ꯂꯩꯔꯤ. ꯑꯁ ꯏꯇꯥꯎ, ꯑꯩꯗꯤ ꯃꯗꯣ
ikan kanagadabu mandeda. Era itaw. Ipa ipusing na hainaba malayday na. Takpa bukalu. Nung bawa tumni haidana. Aduna idi. Gamli kay girigi taksi dalay itaw. Maram sadabda itaw. Anam kan basa brabo. Sazay zaraga tuglabadi. Kamay itaw ba itaw? Sara ka sara dan itaw. Paginati ko itaw. Madu, ay di kaya kanagadabu mandeda. Tolsi itaw. Era itaw. Hawag dabaw ngay rin. Adumayna wakal suntara kanu da itaw. Aikoi ibi na hayram badadi. Kuraba kul na mahitam na maging magi wazadada. Takna badadi. Sahi tarang ubusangi hai. Aduna taw wagi badi moise. Takpiyu tambiyu haraga. Pakpa hita taktura ka dabu ay bazana tita. Aduna ni. Ay nakaraga takhisi hai jita. Oh, adugumba musulay boy. Pare adudi itaw. Adu oirabadi. Aikoi anisu sahi tara sang takpang ambra haibado. Laibak sang yingba haibado ni itaw. Aduni. Adugi wakalo kanya daw ni itaw. Asi haiduna matao anito nokminarami. Asumna makoy anito. Nung tinumit khuding ibokal gi manakta lakladuna. Mantra zadugi oiba mahi adubu tambiyo haiduna. Giriri takpa leblamde. Makoy ani na fanakan na taglabaso bokulde tawa isa sadana. Hai, nakoy ani na fana hairabaso. Ay na haikrabadan. Ay di. Zadu mantra adugi mahi adaw. Amuk hana yengkrar haiduna wasakrabanine. Aduna kanarar. Atupa ahiba amaiba magatanaro. Aigi motadi masigi wasida leire ko. Kura. Aduna taw binuda. Nasana na aikoi basu nuksibiduna. Mahi kita di takbi tambi biya. Kura. Aikoi di kura natana. Atupa ahiba kanasu kangba musu leite. Aduna. Kura na nuksibiduna. At masingang na bakaray no hari ngay sida. Masu. Muli ngang babuntong na ikrene. Ay na hay siniko. Nakoy anine. Karisu ka na ba pang? Ha. Madugi saruk. Nayum da ka na gada wataba inka. Atay ito pa tauruba na fagani ko. Asi haydi na bukoldo tasinada. Adumak lay tuklami. Asum na sahi animo kimayada talakpana. Bukol sukang mangamdradu na noong madi mahang na. Maniga saubagi manakta tap na kuksilaga. Hay. Mani. La. Kurawa mahay gilaw ni. Kura. Kay hai hai bano. Hay. Sauba. Nang sulaw ni. Hoy kura. Yengoy. Nasidi. Numid asisu yam na pay. Tabansu. Ayat apa na madalayte. Aduna. Nasidagi na koy anita. Kura na akang mamahipong pa. Takpilagi haydi na ninglin. Asyang bigiro kura. Hoy ne. Asyang ba ni ne? Adobo. Ay natakadoriba singase. At siyang bamahi amata natin. Aduna. Nakoy na sanging taong lini haydi na. Midi hekta tarura ba? Nakoy. Awapam na tawa soyra ko. Masima di kau pa di. Kura na hai sinadi. Apaba mahi di mati. Pataba mahi ngaktora kuya taktor si kura. Hay. Kanana. Uza guru na bu. Bagay sebok ta pataba mahi ngakta taknage. As. Kura agi kuhay di da malubugi ni kura. Sabi kinuwa amta. Tawbagi mo di. Nakoy anisa. Maiba tamli tabada. Mina masida kapsilak tawagi. Tasilak tawagi ngakta ni. Aduna ni. Ay na nakoy da. Fataba mahisu tambiga daw ribas. Mase. Ingwanda fataba taw na ba nati ko. Masima di kahog da ba pay. Ay na taka daw ribas eh. Nakoy na sabong agtoksa na ba. Ngam na ba ni. Ay na hari ba se. Nakoy ni wakal tare ko. Hoy kura. Pare. Wakal tare hayra ba nina. Ada lay riba. Tabu ase. Masipuro. Masida yari ba larik singase. Karam na sin na ni hayba ado. Nakoy na hayra ba di. Ayamba na di loy na. Loy na hayra da ba ni. Asum na numit ati dagi haw na maniga sauba ka daw. Bukul gi mafamda. Tambaya ba tamsilami. Sauba na may ba tamli ni haydun tawri ba ado. Mamamapa na di. Kaya di pamamdi. Sauba gi mapabong na. Masano pa daw milay taba tanzada. Hai. Ibagi sauba. Paba. Kari hayge. Hey. Ipanga sidi wakra hai. Paba. Kari wa oira ba no? Atay na tira. Nang na.
ꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯇꯝꯂꯤꯅꯦ ꯇꯧꯔꯤꯕꯗꯣ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯅꯦ. ꯄꯥꯕ, ꯑꯩꯒꯤ ꯏꯇꯥꯎꯃꯅꯤꯗꯣ ꯃꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦꯅ ꯑꯩꯒ ꯁꯨꯝ ꯆꯠꯃꯤꯟꯅꯕꯅꯤꯗ. ꯑꯗꯨꯒꯨꯝꯕ ꯊꯕꯛꯇ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯊꯣꯛꯀꯅꯨꯀꯣ. ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ. ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯆꯥꯎꯕ. ꯆꯥꯎꯕꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯄꯥꯝꯖꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯄꯥꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯃꯄꯥꯕꯨꯡ ꯑꯣꯏꯕꯅꯤꯅ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕꯗꯤ ꯉꯝꯗ ꯃꯄꯨꯡꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ. ꯃꯆꯥ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯅꯣꯡꯃꯇ ꯐꯩ ꯀꯧꯕ ꯑꯃꯇ ꯍꯥꯏꯗꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯏꯃꯥ ꯏꯄꯥꯅꯣ ꯈꯪꯗꯦꯅꯦ. ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯃꯄꯥꯅ ꯐꯅ ꯊꯤꯡꯂꯕꯁꯨ ꯑꯗꯨꯃꯛ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯝꯕ ꯆꯠꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ. ꯑꯁꯨꯝꯅ ꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯐꯅ ꯍꯥꯏꯔꯕꯗ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕꯗ ꯕꯣꯀꯨꯜꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯇꯥꯛꯄꯤꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ. ꯉꯁꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯇꯥꯛꯂꯤꯕ ꯑꯐꯕ ꯃꯍꯩꯁꯤꯡ ꯑꯁꯤꯅ ꯑꯋꯥꯅ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯟꯕꯤꯕ ꯉꯝꯕ ꯑꯣꯏꯖꯔꯣ. ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯕꯨ ꯃꯥꯡꯅꯕ ꯃꯍꯩ ꯑꯩꯅꯁꯨ ꯇꯥꯛꯄꯤꯔꯤꯕ ꯑꯁꯦ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯋꯥꯅ ꯊꯦꯡꯅꯕ ꯑꯣꯏꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯀꯥꯎꯒꯅꯨꯀꯣ. ꯅꯆꯥꯁꯤꯡ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯀꯥꯎꯗꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ. ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯣꯀꯨꯜꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯅꯤꯡꯊꯤꯖꯅ ꯍꯩꯔꯕ ꯑꯅꯤꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯅꯧ ꯅꯧꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯆꯥꯎꯕꯗꯨ ꯃꯔꯛ ꯃꯔꯛꯇ ꯐꯠꯇꯕ ꯃꯍꯩ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯆꯥꯡꯌꯦꯡ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯃꯨꯡꯁꯤꯡꯗ ꯐꯠꯇꯕ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯝꯃꯤ. ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯎꯔꯒ ꯍꯔꯥꯎꯅ, ꯑꯁ, ꯃꯟꯇ꯭ꯔ ꯖꯥꯇꯨ ꯇꯝꯂꯨꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤꯗ. ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯡꯅꯔꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯣꯠꯈꯥꯏꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯋꯥꯍꯟꯕ ꯉꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ. ꯑꯁꯤ ꯈꯟꯅ ꯆꯥꯎꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯔꯨꯝ ꯀꯣꯛꯂꯝꯗꯥꯏ ꯌꯧꯔꯛꯂꯕ ꯌꯦꯟꯕꯤ ꯑꯃꯨꯕꯤ ꯑꯗꯨ ꯅꯣꯡꯃ ꯌꯦꯡꯒꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯔꯝꯃꯤ. ꯆꯥꯎꯕ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯑꯗꯨꯅ ꯁꯥꯎꯅ, ꯅꯨꯡꯉꯥꯏꯅꯤꯕ ꯌꯦꯡꯉꯣꯟꯗꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯀꯣ. ꯌꯦꯟꯕꯤ ꯑꯗꯨꯅ ꯋꯥꯅ ꯁꯤꯕꯗꯧꯅ ꯆꯍꯤ ꯊꯥ ꯂꯥꯟꯗꯅꯕ ꯍꯦꯛꯇ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯒꯅꯦ ꯍꯥꯠꯍꯟꯒꯦ ꯈꯪꯉꯤ. ꯅꯠꯇꯦ, 이몽이 미카인을 럭토럭 싸버려디. 어쩌나 또 못된 놈아이띠. 이몽이 미카이다 하는 땅기. ꯑꯁꯤꯈꯟꯅ ꯆꯥꯎꯕ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯑꯗꯨꯗ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯆꯥꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯇ꯭ꯔꯕꯗ ꯆꯥꯎꯕ ꯑꯗꯨ ꯎꯁꯤꯟꯃꯟꯗꯤ ꯈꯜꯂꯗꯨꯅ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯊꯣꯛꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯗꯤ ꯊꯕꯛ ꯇꯧꯔꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯗꯨ ꯃꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯑꯇꯣꯞꯄ ꯌꯦꯟꯕꯤ ꯑꯃ ꯁꯥꯔꯦꯜ ꯆꯜꯂꯗꯨꯅ ꯌꯦꯟꯕꯤ ꯍꯨꯔꯥꯟꯕ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯃꯍꯩ ꯇꯧꯔꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯦꯟꯕꯤ ꯑꯗꯨꯗꯤ ꯆꯥꯎꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤ. ꯃꯌꯥꯝ ꯄꯨꯡ ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯅ ꯁꯥꯔꯦꯜ ꯆꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯑꯗꯨ ꯉꯝꯂꯛꯂꯝꯗꯦ. ꯆꯥꯎꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯁꯥꯒꯤ ꯐꯤꯕꯝꯅ ꯁꯣꯛꯆꯤꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯛꯄꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯃꯥꯡꯗ, "ꯇꯥꯆꯧ, ꯇꯥꯆꯧ, ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯇꯥꯆꯧ. ꯌꯦꯟꯕꯤꯗꯣ ꯑꯇꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯇꯥꯆꯧ. ꯅꯅꯥꯎꯅ ꯆꯥꯅꯤꯡꯃꯟꯗꯅ ꯍꯨꯔꯥꯟꯈꯤꯕꯅꯤ ꯇꯥꯆꯧ. ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯑꯁꯤꯃꯇꯗꯤ ꯀꯟꯕꯤꯌꯣ ꯇꯥꯆꯧ." ꯑꯗꯨꯕꯨ ꯅꯪ ꯅꯍꯥꯟ ꯑꯩꯅ ꯍꯪꯕꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ? ꯑꯩꯗꯤ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯊꯣꯛꯇꯦ ꯍꯥꯏꯕꯗꯨꯗ ꯁꯥꯔꯦꯜ ꯆꯟꯈ꯭ꯔꯦ. ꯑꯃꯨꯛ ꯍꯟꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏ. ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯪꯕꯨ ꯅꯅꯥꯎꯁꯤ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯌꯦꯡꯉꯨ ꯀꯩꯗꯧꯕꯒꯦ? ꯏꯃꯥ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯅꯆꯥꯕꯨ ꯋꯥꯔꯝ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯦꯟꯗꯅ, "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯅꯥꯎ ꯑꯁꯤꯕꯨ ꯌꯦꯟꯕꯤ ꯑꯗꯨꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯍꯦꯛ ꯂꯧꯔꯕ, ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯂꯦꯟꯕ ꯑꯣꯏꯌꯨꯀꯣ." ꯆꯥꯎꯕ ꯃꯃꯥꯅ ꯃꯤꯆꯩ ꯑꯌꯥꯛꯄ ꯆꯩꯔꯛꯄ ꯑꯗꯨꯗ ꯇꯥꯁꯤꯟꯅꯗꯅ ꯃꯥꯅ ꯂꯥꯟꯕ ꯅꯠꯇꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ.
Madugi matung ikui kuidana manau nupa adu kanma ngamduna aduma laikiramte. Masagi wakhalda mama mapa animaktu laiman oiduna aduma kamnung sawa tankirame. Matamna asum haukhibana chawwa matu masa thirabu phawbada magi imung adubu akaiba lerapte. Adubu mahakna mingona fattaba tawruba aduga mamagi ayakpa misai aduga mapa sanaduna mahaki masunupa ahal adudi wakhal choiba ama oina fangjarame. Chawba masunupa adubu hek fangjaba mikup adudagi mahaki punsi adu awabadana masaru oiraklame. Chawba haukraba mayam adubu ningsingluraga sor sangna hondoklaga ngasi aina awawa taribase ai isana tawjarabaki mahiniko. Asikan chawba awaba mayam adubu khangjinduna siba ngaina aduma lenjaba tarame. Mathai thaina maitraba kauba laipak ama khoyoi tumpok kauba puksel pikpa ningthau amana palingai matamda manau ibung osing sunaha kauba matik mathau nayamna leiba ningthau adugi manau amasu leirame. Nongmagi wanglenda ningthau khoyoi tumpoktu manai asanba purel ba adu kuksinduna lona wa tanarame. Purelna Iningthau nana aibu haijau hairadi sahi kharagi tungdadi ningthau kubamsi manau ibung sing suna mahakna soidana munkrani haibasini. Chanba adudi aishu khallibanine adunani aina matam pumbada kari tausiga haiduna khanbada wakhalase leitaphamga mata khangdribase. Iningthauna nana aigi wasi tabiningadra haibadi khangdre adubu Hayone tasin koithoktana leiranune hairu hoi iningthau haijaragi. Asi hairajuna purel mirak narak yengladuna lona ningthau khoyoi tumpokki napada chikna kari no khara chirol tawrame. Purelna Iningthau nana ahakna khanjabada manau ibung singsu na hase thangnaba leibaki yeknaba ningthau sarok silaga lau tawre haina maran silaga hatokibana. Wasibo haiba loifatringai tanja aduda ningthau khoyoi tumpokki makutu fatlauna thangalaklame. Achanba wadu makha taraklana. Iningthau nana aigi wafam sibu Hey Achanba inau to na si yengbada achamba manbagi wani mahak sisu araiba amadi natte. Ningthau aigi konung asida mahaki aronba pau pinanaba mi mayam ama wattabani. Aduna matung amo wadubu palakanuko. phagani iningthau nanai khangjahudre. Fare ngasidi nangsu nayumda pothajaruro hayeng anna darbar nangnaba lakadabaniko. phagani iningthau Asi haina purelsu mayumda hankirame. Somdana manau ibung asing sunhagi yumdasu famnaiba amaga lona wa tanarame. Famnaiba khombana manau ibungo nanai aina sum khanjabada aikhoi iningthauna manau ibungoda kharad jingnaba manba ama. famnaiba yambung ningthau ga aigesu ipa punjarabasu imadi pundedana ha mana imahan lemane bi lujin khombi gi mapari aina lona bi machani dana aduna magi wakhalda aina phambar mun khidra aina
ꯑꯗꯨꯃꯛ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯗꯨꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯣ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯈ꯭ꯔꯒ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯒꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯄꯦꯟꯅꯗꯕꯅ ꯂꯣꯏꯅꯔꯦ. ꯈꯨꯔꯥ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ. ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯇꯞꯅ ꯆꯤꯔꯣꯜꯂꯣꯏ ꯀꯔꯤ ꯑꯣꯏ. ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯣꯏꯅ ꯁꯤꯜꯂꯁꯤꯗꯅ. ꯋꯥꯗꯨꯕꯨ ꯇꯥꯕꯗ ꯁꯤꯡꯁꯨꯅ ꯉꯛꯅ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯐꯝꯅꯥꯏꯕ, ꯋꯥꯗꯨ ꯈꯔ ꯈꯔ ꯈꯜꯂꯒ ꯍꯥꯏꯌꯨ. ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯣꯏꯕꯁꯤ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯤ ꯋꯥꯠꯇꯕꯅꯤꯀꯣ. ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯅ ꯊꯦꯠꯂꯤ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ. ꯋꯥꯗꯨ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯌꯧꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ. ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ. ꯅꯅꯥꯏ ꯊꯋꯥꯏꯁꯤꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ. ꯐꯔꯦ ꯈꯨꯔꯥ, ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯋꯥꯐꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ. ꯍꯣꯏ, ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ. ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯥ ꯄꯨꯟꯕ ꯅꯠꯇꯕꯅ ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯕ ꯋꯥꯠꯄ ꯃꯇꯧ ꯑꯗꯨꯗ ꯑꯣꯏꯖꯕ ꯊꯤꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯡꯆꯦꯞ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ. ꯃꯈꯣꯏꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤꯡꯁꯨ ꯅꯍꯥꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯎꯠꯊꯣꯛꯂꯝꯗꯦ. ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯡꯄꯣꯛꯀꯤ ꯂꯣꯏꯅꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯒꯤ ꯃꯧꯄꯥ ꯏꯕꯨꯡꯉꯣ ꯇꯥꯎꯊꯤꯡꯃꯥꯡꯗꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯗꯨꯅ ꯃꯆꯦꯝ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤ ꯇꯥꯅꯕ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ. ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯀꯣꯅꯨꯡ ꯄꯥꯟꯅꯕ ꯑꯗꯨꯅ ꯄꯥꯈꯠꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯝꯇ ꯇꯠꯊꯣꯛꯀꯩꯗꯧꯒꯦ? ꯑꯉꯥꯡ ꯊꯥꯔꯒ ꯂꯩꯃꯔꯦꯝꯕꯤꯗꯨ ꯀꯧꯍꯟꯖꯔꯛꯀꯦ. ꯂꯥꯎꯕ ꯑꯗꯨꯗꯩ ꯂꯦꯞꯄꯤꯌꯨ ꯀꯩꯗꯧꯒꯦ ꯏꯕꯨꯡꯉꯣ? ꯍꯣꯏ, ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ. ꯏꯆꯦ! ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯤ ꯑꯝꯇ ꯇꯥꯛꯈꯣ ꯀꯩꯗꯧꯒꯦ? ꯏꯅꯤꯡꯊꯧꯅ ꯋꯥꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯥꯎꯊꯤꯡꯃꯥꯡ ꯁꯥꯎꯅ ꯀꯣꯅꯨꯡ ꯄꯥꯟꯅꯕ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯗꯨꯅ, ꯍꯣꯏ, ꯃꯤꯅꯥꯏ ꯃꯆꯥ, ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯃꯛꯇꯗ ꯄꯦꯠ ꯁꯨꯝ ꯉꯥꯡꯕ ꯁꯥꯔꯤꯅꯦ. ꯈꯪꯕ꯭ꯔꯥꯗꯣ? ꯑꯁꯤ ꯍꯥꯏꯅ ꯇꯥꯎꯊꯤꯡꯃꯥꯡ ꯑꯗꯨ ꯁꯥꯎꯅ ꯀꯣꯅꯨꯡ ꯄꯥꯟꯅꯕ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯗꯨ ꯍꯥꯊꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯦꯟꯊꯣꯔꯛꯂꯗꯨꯅ ꯈꯣꯟ ꯀꯜꯂꯞꯅ, ꯍꯥꯏ ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ? ꯏꯆꯦ, ꯑꯩꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯤꯅ ꯑꯗꯨ ꯌꯥꯗꯦ ꯑꯗꯥ ꯌꯥꯗꯦꯅ ꯑꯗꯨꯝꯅꯤ ꯇꯧꯔꯤꯁꯤ ꯏꯆꯦ. ꯏꯆꯦ, ꯃꯍꯥꯛꯅ ꯑꯩꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ? ꯍꯥꯏ, ꯂꯥꯎ ꯁꯤꯗ ꯋꯥ ꯍꯥꯏꯒꯦꯁꯦ. ꯊꯥꯏꯅ ꯑꯥꯗ ꯌꯨꯝꯗ ꯄꯪꯇꯧ ꯇꯧꯕꯗꯣ ꯀꯣꯅꯨꯡꯁꯤꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ. ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯀꯣꯅꯨꯡꯒꯤ ꯅꯤꯌꯣꯝꯁꯤ ꯉꯥꯛꯅ ꯆꯠꯄ ꯇꯥꯕ. ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯗꯨ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯧꯄꯥ ꯇꯥꯎꯊꯤꯡꯃꯥꯡꯁꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯃꯅꯥꯗꯨ ꯁꯨꯛꯊꯣꯛꯂꯒ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯇꯝꯗꯨꯅ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯁꯨ ꯃꯄꯥꯒꯤ ꯃꯒꯨꯜ ꯈꯪꯕꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯂꯝꯃꯤ. ꯇꯥꯎꯊꯤꯡꯃꯥꯡꯁꯨ ꯃꯆꯦꯅ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯝꯃꯤ. ꯅꯪꯀꯣ, ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯅꯪꯅꯅꯦ ꯑꯩꯅ ꯈꯪꯂꯨꯔꯦ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ. ꯑꯁ, ꯏꯆꯦ, ꯃꯗꯨꯒꯤꯕꯨ ꯇꯣꯛꯂꯣꯁꯤ ꯌꯥꯔꯦꯁꯦ. ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯏꯆꯦ, ꯄꯥꯕꯅ... ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯤ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯂꯥꯎ, ꯏꯆꯦꯒꯤ ꯀꯥꯗꯅꯦ ꯂꯣꯟꯅ ꯇꯥꯟꯅꯔꯨꯁꯤ. ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯗꯨ ꯍꯥꯊꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ. ꯇꯥꯎꯊꯤꯡꯃꯥꯡꯁꯨ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯉꯝꯕ ꯅꯣꯡꯊꯣꯟꯕꯗꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯠꯍꯟꯗ ꯆꯠꯂꯗꯨꯅ ꯂꯩꯔꯝꯃꯤ.
ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄꯤꯁꯛ ꯃꯆꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯃꯈꯣꯏ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯂꯥꯡꯇꯛꯅꯔꯤꯕ ꯑꯗꯨꯕꯨ ꯅꯆꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯄꯥꯈꯣꯜ ꯑꯃ ꯊꯥꯈꯤꯕꯅꯤ ꯑꯗꯨ ꯍꯜꯂꯛꯃꯟꯗꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯁ ꯃꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯄꯗ ꯂꯩ ꯃꯔꯦꯝꯕꯤ ꯃꯆꯦꯗ ꯇꯥꯛꯂꯒ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯣ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯋꯥꯔꯛꯍꯜꯂꯒ ꯂꯣꯏꯔꯕ꯭ꯔꯥ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯄꯣꯠ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯋꯥꯏ ꯋꯥꯕꯤꯔꯤꯕꯅꯣ ꯃꯃꯥ ꯑꯩꯅ ꯅꯆꯥꯅꯨꯄꯥꯗ ꯊꯥꯈ꯭ꯔꯤꯕ ꯄꯥꯈꯣꯜꯗꯨ ꯑꯔꯥꯏꯕ ꯑꯣꯏꯗꯕꯒꯤꯅꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯦ ꯑꯣ ꯃꯗꯨ ꯌꯧꯔꯕꯗꯤꯅꯦ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕ ꯑꯗꯨꯗ ꯋꯥꯏ ꯁꯪꯕꯒꯤ ꯃꯇꯧꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ ꯅꯈꯣꯏꯒꯤ ꯄꯥꯕ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯖꯤꯜꯂꯛꯄ ꯃꯗꯨꯗ ꯏꯃꯥꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯕꯅꯤ ꯏꯃꯥ ꯅꯆꯥꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯃꯥ ꯍꯥꯏ ꯃꯃꯥ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯑꯩ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯑꯩ ꯂꯩꯔꯒ ꯀꯩꯗꯧꯔꯕ ꯅꯣꯏꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯟꯅꯧ ꯀꯩꯗꯧꯕꯒꯦ ꯍꯥꯏ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯆꯪꯉꯣ ꯍꯥꯏꯗꯤ ꯀꯣꯛ ꯆꯪꯈ꯭ꯔꯣꯗꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯍꯣ ꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯅꯆꯦꯗ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯗꯨ ꯅꯆꯦꯅꯗꯤ ꯀꯔꯤ ꯍꯥꯏꯔꯦ ꯄꯥꯕ ꯏꯆꯦꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯈꯔꯗꯤ ꯇꯞꯊꯈꯤꯁꯤ ꯍꯥꯏꯔꯤ ꯁꯣꯝꯗ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯅꯗꯕꯅ ꯁꯤꯟꯕ ꯑꯗꯣ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯤ ꯍꯥꯏꯔꯛꯏꯅꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯩ ꯆꯥꯛꯂꯛꯂꯤꯕ ꯑꯁꯤ ꯃꯩꯆꯥꯛ ꯐꯅꯕ ꯁꯤꯡ ꯌꯥꯡꯁꯤꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯑꯃꯠꯇ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏꯅꯦ ꯍꯧꯖꯤꯛꯁꯨ ꯃꯥ ꯎꯔꯣꯏꯗꯕ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯨꯞꯂꯤ ꯃꯇꯨꯡꯗꯅꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯄꯥꯕꯅ ꯃꯅꯥꯎ ꯏꯕꯨꯡꯒꯤ ꯂꯨꯔꯤꯡ ꯀꯛꯀꯅꯤ ꯍꯥꯏꯅ ꯇꯝ ꯄꯥꯕ ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯐꯔꯦ ꯑꯇꯣꯝꯕ ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯁꯤꯟꯅꯒꯦ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯄꯥꯕ ꯑꯇꯩ ꯅꯠꯇꯦ ꯐꯝꯅꯥꯏꯕ ꯈꯣꯝꯕꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤꯗꯨꯗ ꯄꯥꯕꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯎꯅꯁꯤ ꯍꯥꯏꯅꯅꯦ ꯄꯥꯎ ꯄꯤꯈꯣ ꯑꯃꯨꯛꯇ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯅ ꯇꯧꯊꯤꯡꯃꯥꯡ ꯊꯨꯅꯃꯛ ꯄꯥꯎ ꯑꯗꯨ ꯄꯤꯕ ꯆꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯐꯝꯅꯥꯏꯕ ꯈꯔꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯉꯝꯈꯩꯗ ꯊꯪꯅꯅ ꯂꯩꯕ ꯂꯩꯕꯥꯛꯅ ꯂꯝ ꯈꯣꯝꯖꯤꯟꯕꯒꯤ ꯂꯥꯂꯣꯡ ꯈꯔ ꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯅ ꯐꯝꯅꯥꯏꯕ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝ ꯃꯊꯧ ꯈꯔꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯂꯧꯇꯨꯅꯕ ꯌꯥꯎꯔꯦ ꯑꯁꯤꯅꯤꯅꯦ ꯏꯅꯤꯡꯊꯧ ꯃꯗꯨꯃꯛ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯏꯈꯤꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥꯅ ꯉꯥꯡꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅ ꯆꯥꯅ ꯍꯥꯏꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧꯒꯤ ꯎꯝꯕꯤ ꯄꯨꯛꯅꯤꯡꯗꯨꯕꯨ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯐꯝꯅꯥꯏꯕ ꯑꯃ ꯈꯜꯂꯒ ꯉꯝꯈꯩ ꯄꯔꯤꯡ ꯅꯛꯅ ꯂꯩꯕ ꯇꯧꯂꯝ ꯈꯨꯂꯦꯟꯗ ꯌꯦꯡꯁꯤꯟꯕ ꯊꯥꯔꯅꯤ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯣꯟꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯇ ꯂꯧꯇꯨꯅꯕ ꯌꯥꯎꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤꯡꯁꯨꯅꯍꯥ ꯑꯗꯨ ꯈꯧꯗꯦꯝꯂꯗꯨꯅ ꯌꯥꯝꯕꯨꯡ ꯅꯅꯥꯎꯁꯨ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦꯕ
ꯅꯥꯎꯇꯣꯟ, ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ? ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ꯭ꯔꯕꯁꯨ ꯀꯣꯛ ꯍꯥꯏꯔꯣꯅꯦ. ꯌꯥꯝꯕꯨ, ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯆꯗꯦ. ꯌꯥꯝꯕꯨꯡ, ꯇꯧꯂꯦꯝ ꯈꯨꯂꯦꯟ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯃꯗꯨꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯆꯧꯕ, ꯈꯥ ꯇꯨꯔꯦꯜꯗꯨ ꯏꯆꯥꯎ ꯃꯇꯝ ꯑꯣꯏꯕꯅ ꯀꯥꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯤ. ꯃꯗꯨꯃꯇꯪ ꯍꯥꯟꯅ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯋꯥꯅꯔꯦ. ꯑꯗꯨꯒ ꯀꯣꯅꯨꯡꯗꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯆꯠꯄꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ. ꯃꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤꯅꯦ. ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯩꯖꯩ. ꯀꯩ ꯇꯥꯛꯄꯤꯒꯗꯕ? ꯍꯥꯏ, ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯎ ꯁꯨꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯊꯣꯡ ꯁꯥꯅꯅꯕ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯌꯨ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯉꯝꯕꯁꯤꯡ, ꯃꯈꯥ ꯇꯥꯕ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯣ. ꯏꯅꯤꯡꯊꯧ, ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯦ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯗꯔꯕꯥꯔ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯜꯂꯁꯤ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯁꯤ ꯍꯥꯏꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯈꯨꯔꯨꯝꯂꯒ ꯂꯩꯍꯧꯔꯝꯃꯤ. ꯗꯔꯕꯥꯔ ꯑꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯃꯔꯤ ꯃꯔꯤ ꯊꯣꯡꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯝꯅꯥꯏꯕ ꯈꯣꯝꯕꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤꯡꯁꯨ ꯅꯍꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯂꯣꯟꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯑꯣꯏ ꯃꯈꯩ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯆꯤꯡꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯃꯥꯜꯂꯤꯅꯤ. ꯍꯣꯡꯉꯥꯏꯕ, ꯃꯐꯝꯁꯤ ꯁꯅꯥ ꯀꯣꯅꯨꯡꯅꯤ. ꯑꯗꯨꯅ ꯋꯥꯔꯤꯗꯨ ꯃꯐꯝꯁꯤꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯩꯒꯤ ꯀꯣꯏꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯇꯥꯏ ꯈꯨꯜꯒꯤ ꯂꯩꯀꯣꯜꯗꯨꯗ ꯃꯗꯨꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤ. ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ. ꯑꯁꯤ ꯍꯥꯏꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯇꯨꯡꯒ ꯃꯥꯡꯒ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯔꯣꯜ ꯇꯧꯅꯔꯒ ꯅꯣꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯂꯥꯞꯇꯛꯅ ꯐꯝꯅꯥꯏꯕ ꯄꯨꯔꯦꯜꯗꯨ ꯃꯆꯤꯟꯗ, ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯏꯜꯂꯝꯕ ꯃꯥꯅ ꯉꯈꯥ ꯃꯥꯅꯁꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯅꯞꯁꯤꯜꯂꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇꯒ ꯂꯩꯔꯛꯂꯗꯅ ꯈꯪꯅꯤꯕ, ꯑꯇꯦꯛꯄ ꯍꯤ ꯇꯣꯡꯉꯗꯤ ꯏꯔꯥꯛꯅꯩ ꯍꯥꯏꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯀꯥ ꯑꯗꯨꯗ ꯐꯤ ꯀꯥꯝꯂꯗꯨꯅ ꯑꯄꯥꯏ ꯑꯄꯥꯏꯕ ꯄꯣꯠ ꯃꯈꯩ ꯂꯪꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯂꯥꯛꯅꯔꯤ. ꯄꯨꯔꯦꯜꯅ, ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ. ꯑꯗꯨꯝꯅ ꯁꯥꯎꯕꯒꯤ ꯃꯗꯨꯒꯤ ꯃꯇꯧꯗꯨ ꯎꯠꯂꯕꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯤꯈꯩꯅ ꯎꯔꯒ ꯀꯂꯛ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤ ꯏꯅꯤꯡꯊꯧ. ꯑꯉꯝꯕ, ꯏꯃꯥ ꯄꯨꯟꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯑꯩꯅ ꯏꯅꯥꯎꯅꯤ ꯈꯟ ꯑꯁꯨꯝ ꯌꯦꯡꯕꯤꯕ ꯑꯁꯤꯗ ꯃꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ. ꯏꯅꯤꯡꯊꯧ, ꯑꯗꯨꯒꯤꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯖꯕꯗꯨꯅꯤ. ꯏꯅꯤꯡꯊꯧꯅ ꯇꯥꯕꯤꯗꯕꯗꯨꯗ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯕ ꯉꯝꯖꯗꯕꯒꯤ ꯋꯥꯅꯤ. ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤ ꯉꯁꯤꯒꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩ ꯃꯔꯦꯝꯕꯤꯒꯁꯨ ꯂꯣꯟꯅ ꯎꯅꯕꯁꯨ ꯌꯥꯎꯔꯕ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧ. ꯑꯩꯒꯤ ꯑꯉꯥꯡꯈꯩꯅ ꯂꯣꯟꯅ ꯇꯝꯃꯛꯄꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯃꯗꯨꯃꯛ ꯍꯥꯏꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯁꯥꯎꯕꯤꯈꯤꯅꯨ. ꯑꯆꯥꯟꯕ, ꯋꯥꯐꯝꯗꯨ ꯃꯅꯥ ꯑꯃꯗꯤ ꯅꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯂꯩ ꯃꯔꯦꯝꯕꯤ ꯑꯁꯤ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯅꯥꯎꯇꯣꯡꯒꯤ ꯋꯥꯈꯜꯁꯤ ꯀꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯐꯩ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯄ ꯇꯥꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯤꯜꯂꯗꯨꯅ ꯈꯪꯂꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯎ ꯁꯨꯕ ꯃꯌꯥꯝꯗꯨ ꯈꯔ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯜꯂꯒ ꯆꯠꯅꯅꯕ ꯁꯥꯔꯤꯕ ꯊꯣꯡ ꯑꯇꯦꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯊꯣꯡ ꯑꯃ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯟꯅ ꯂꯥꯛꯅꯔꯝꯃꯤ. ꯑꯆꯧꯕꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗ. ꯏꯌꯥꯝꯕ, ꯏꯅꯤꯡꯊꯧꯅ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯌꯥꯝꯕ
ꯑꯩꯈꯣꯏꯕꯨ ꯃꯁꯤꯕꯨ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ. ꯂꯣꯏꯗꯕ ꯌꯥꯗꯕꯅꯤꯅꯦ. ꯍꯦꯛ ꯂꯣꯏꯕ ꯉꯝꯗꯕꯗ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯨꯔꯦꯟꯁꯤ ꯀꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯉꯥꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ. ꯃꯌꯥꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯗꯅ ꯂꯩꯊꯣꯛꯀꯨꯝꯁꯤꯀꯣ. ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯗ ꯊꯣꯡꯁꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤꯅꯦ. ꯃꯁꯤ ꯈꯪꯅ ꯊꯕꯛꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯀꯣ. ꯃꯥꯅꯦ ꯃꯥꯅꯦ ꯃꯌꯥꯝ, ꯑꯃꯨꯛꯇ ꯁꯨꯖꯟꯁꯤ ꯃꯌꯥꯝ. ꯑꯩꯁ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ. ꯃꯌꯥꯝ ꯋꯥꯕ ꯌꯥꯅꯗꯦꯀꯣ. ꯑꯁꯤ ꯍꯥꯏꯅ ꯎ ꯁꯨꯕ ꯃꯌꯥꯝꯗꯨ ꯋꯥꯕ ꯈꯪꯗ ꯊꯣꯡ ꯑꯗꯨꯕꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ. ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯀ ꯃꯥꯒꯤ ꯅꯛꯅꯕ ꯐꯝꯅꯥꯏꯕ ꯈꯔꯒ ꯇꯧꯁꯦꯝꯗ ꯀꯅꯥ ꯊꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯀꯨꯞꯄ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯇꯣꯃꯥꯜꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯇꯧꯁꯦꯝꯒꯤ ꯈꯣꯡꯆꯠꯁꯤ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯐꯝꯅꯥꯏꯕ ꯑꯃ ꯊꯥꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯐꯝꯅꯥꯏꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦꯕ. ꯍꯥꯏꯌꯨ ꯇꯥꯁꯤ. ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯥꯔꯁꯤ. ꯀꯔꯤꯅꯣꯗ ꯈꯨꯔꯥ? ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖ ꯉꯥꯏꯔꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯕꯨ ꯇꯧꯁꯦꯝꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯨꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯇꯥꯟꯖꯥ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯣ? ꯏꯕꯨꯡꯉꯣ ꯄꯥꯝꯃꯦ, ꯅꯪꯕꯨ ꯈꯨꯔꯥꯅ ꯍꯥꯏꯗꯧꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯔꯒꯦ? ꯄꯥꯃꯦꯜ, ꯆꯦ, ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣꯁꯤ. ꯐꯤꯡꯒꯠꯈꯤꯅꯣꯕ, ꯇꯞꯊꯧ. ꯏꯇꯥꯎ ꯄꯨꯔꯦꯜꯁꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ. ꯄꯣꯔꯝ ꯌꯥꯠꯄꯗ ꯍꯩꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ. ꯄꯨꯔꯦꯜ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ. ꯏꯇꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ. ꯍꯥꯏꯒꯨꯝꯗꯅ, ꯄꯥꯃꯦꯜ, ꯅꯪꯁꯨ ꯇꯞꯊꯧ. ꯈꯨꯔꯥꯁꯤ ꯄꯣꯔꯝ ꯌꯥꯠꯄꯗ ꯌꯥꯝꯅ ꯍꯩꯕꯅꯤ. ꯈꯨꯔꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯤꯁꯤ. ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯕꯗ ꯆꯥꯎꯔꯝꯕ ꯄꯥꯃꯦꯜꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ. ꯄꯨꯔꯦꯜꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯊꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯠꯆꯗꯦꯗ. ꯆꯨꯝꯅꯒꯤ ꯏꯅꯤꯡꯊꯧꯒꯤ ꯐꯅꯕꯗ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ. ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤꯗ ꯈꯨꯔꯥ. ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯨꯔꯥꯅ ꯈꯜꯂꯤꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ. ꯑꯇꯩ ꯅꯠꯇꯦꯗ. ꯇꯧꯁꯦꯝꯒꯤ ꯈꯣꯡꯆꯠꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯑꯣꯏꯅ ꯊꯥꯔꯒ ꯂꯝꯕꯤꯗ ꯈꯨꯟꯅꯦꯛꯇ ꯍꯥꯟꯅꯕ ꯑꯣꯏꯅ ꯁꯤꯜꯂꯁꯤ. ꯏꯇꯥꯎ, ꯃꯗꯨꯅꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯌꯥꯝꯅ ꯐꯔꯕ ꯊꯕꯛꯅꯤꯅꯦ. ꯑꯉꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ. ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯈꯨꯅꯦꯛ ꯅꯦꯛꯄ ꯍꯥꯏꯕꯁꯤ ꯑꯀꯟꯕ ꯃꯤ ꯑꯣꯏꯔꯕꯗꯤ, ꯑꯈꯟꯅꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦꯅꯦ. ꯏꯅꯤꯡꯊꯧ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ. ꯅꯅꯥꯏꯅ ꯑꯗꯨꯃꯛ ꯈꯪꯅ ꯑꯍꯩꯕ ꯃꯤꯍꯥꯠꯄ ꯈꯔ, ꯃꯈꯣꯏ ꯈꯔ ꯍꯦꯛꯇ ꯅꯦꯛꯂꯛꯀꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯆꯥꯟꯕꯅ ꯃꯗꯨꯃ ꯐꯅꯕ ꯁꯤꯜꯂꯨ. ꯑꯗꯨꯗꯤ ꯃꯌꯥꯝ, ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯜꯂꯁꯤꯀꯣ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗꯨ ꯅꯤꯡꯊꯧꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯅꯍꯧꯔꯝꯃꯤ. ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛ ꯑꯗꯨꯁꯨ ꯃꯀꯣꯛꯇ ꯐꯤ ꯑꯃꯨꯕ ꯑꯃ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯂꯩꯔꯒꯗꯤ ꯗꯔꯕꯥꯔꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯗꯨ ꯇꯧꯁꯦꯝꯗ ꯌꯦꯡꯁꯤꯟꯅꯕ ꯆꯠꯅꯕ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ. ꯗꯔꯕꯥꯔ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯛꯅꯔꯛꯄꯗ ꯐꯝꯅꯥꯏꯕ ꯈꯣꯝꯕꯗꯨ ꯇꯞꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯒꯤ ꯉꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯦ ꯃꯅꯨꯡꯗ ꯂꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ. ꯍꯩ ꯐꯝꯅꯥꯏꯕ, ꯇꯞꯅ ꯂꯩꯀꯣꯜ ꯑꯣꯏꯅ ꯈꯟꯅꯔꯨꯔꯁꯤ. ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ. ꯑꯁꯤ ꯍꯥꯏꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯇꯨꯡꯒ ꯃꯥꯡꯒ ꯊꯣꯛꯅꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯅꯣꯡꯊꯣꯟꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯟꯅ ꯇꯧꯁꯦꯝ ꯆꯠꯂꯅꯤ ꯇꯥꯕꯗ ꯄꯦꯟꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ, ꯕꯥꯕꯥ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯦ
소이드나 하동나라니네 봐봐. ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯃꯁꯤꯗ ꯇꯥꯅꯕ ꯁꯤꯜꯂꯤꯕꯅꯤꯗꯅ ꯏꯕꯨꯡꯉꯣ. 하이소 아이버니 봐봐. 봐봐 낭세. 마따오 만드나 라롱신부디 어통나이 그래다 봐봐. ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤꯗꯅ. ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯦꯟꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯅꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡ ꯁꯨꯅꯍꯥꯗꯨ ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯒ ꯂꯣꯏꯅꯅ ꯇꯥꯎꯁꯦꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥ ꯇꯨꯔꯦꯜ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯒꯤ ꯂꯝꯕꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯕ ꯃꯈꯣꯏ ꯈꯔꯅ ꯍꯥꯕꯨꯡ ꯃꯔꯛꯇꯒꯤ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯂꯝꯃꯤ. ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯩ ꯂꯝꯃꯤꯆꯥ, ꯃꯤꯍꯥꯠꯄꯁꯤꯡꯁꯦ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯨꯅꯨ, ꯍꯥꯠꯂꯣ ꯂꯣꯏꯅ. ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯒ ꯑꯐꯪ ꯑꯐꯪ ꯍꯦꯛꯇ ꯌꯥꯟꯊꯠꯅꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯃꯃꯥꯏ ꯈꯨꯝꯕ ꯑꯃꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡ ꯁꯨꯅꯍꯥ ꯃꯍꯥꯛꯀꯤ ꯕꯨꯛꯆꯦꯞ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ. ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡ ꯁꯨꯅꯍꯥꯗꯨ ꯃꯌꯥꯗꯒꯤ ꯏ ꯑꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯃꯥꯏ ꯈꯨꯝꯕ ꯑꯗꯨ ꯊꯥꯡ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯂꯒ ꯑꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ. ꯑꯗꯨꯅ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ. ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯏ ꯈꯨꯝꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯅꯥꯏ ꯑꯁꯥꯟꯕ ꯈꯔꯒ ꯂꯣꯏꯅꯔꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄꯁꯤꯡꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯑꯩꯒꯤ ꯈꯨꯕꯝ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯗꯕ ꯏꯅꯥꯎꯇꯣꯟꯕꯨꯁꯨ ꯑꯩꯅ ꯃꯤ ꯊꯥꯗꯣꯛꯂꯒ ꯍꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯅꯥꯃꯠꯇꯅ ꯄꯤꯔꯛꯂꯔꯣꯏ. ꯏꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯕꯤꯌꯨ. ꯏꯅꯤꯡꯊꯧꯒꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯔꯣꯏ. ꯑꯗꯨꯅ ꯅꯅꯥ ꯑꯩꯈꯣꯏꯅ ꯍꯥꯏꯗꯧ ꯍꯥꯏꯕꯨ ꯅꯨꯡꯉꯥꯏꯕꯤꯌꯨ, ꯅꯨꯡꯉꯥꯏꯕꯤꯌꯨ ꯁꯤꯠꯇꯅꯦ ꯏꯅꯤꯡꯊꯧ. ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃꯅ ꯇꯍꯥ ꯆꯦꯜꯂꯛꯂꯗꯨꯅ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ. ꯍꯥꯏ, ꯅꯍꯥꯛꯅ ꯇꯞꯤꯡ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯍꯥꯏꯌꯨ. ꯏꯅꯤꯡꯊꯧ, ꯐꯝꯅꯥꯏꯕ ꯅꯣꯡꯊꯣꯟꯕꯗꯨ ꯂꯥꯟ ꯍꯧꯔꯛꯂꯦ. ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯏꯅꯤꯡꯊꯧ. ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯁꯤꯡ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯣꯅꯦ. ꯊꯤꯜꯂꯕꯅꯤ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧ, ꯅꯅꯥꯏꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯍꯨꯠ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯦꯟꯈꯤꯕꯅ ꯐꯒꯅꯤ ꯈꯟꯖꯩ. ꯍꯩ, ꯑꯆꯥꯟꯕ, ꯃꯗꯨ ꯀꯥꯟꯅꯔꯣꯏ. ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯐꯖꯇꯣꯟ ꯑꯗꯨ ꯈꯪꯂꯦꯗꯅ. ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕꯅꯤ. ꯑꯆꯥꯟꯕ, ꯃꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ. ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯂꯗꯨꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡ ꯃꯁꯦꯟ ꯇꯥꯎꯊꯤꯡꯃꯥꯡꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯄꯨ ꯊꯥꯡꯒꯤ ꯈꯨꯠꯊꯥ ꯑꯃꯨꯛꯇ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯀꯛꯂꯝꯃꯤ. ꯈꯨꯠꯁꯨ ꯌꯥꯎꯗ꯭ꯔꯕ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯎꯄꯥꯏ ꯂꯩꯇ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯤ ꯂꯩꯃꯔꯦꯝꯕꯤ ꯁꯨꯖꯨꯔꯦꯝꯕꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯧꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ, ꯑꯇꯣꯝꯕ, ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯒꯅꯨ. ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ. ꯅꯍꯥꯛꯃꯛꯅ, ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯅꯍꯥꯛꯃꯛꯅꯁꯨ. ꯏꯅꯤꯡꯊꯧ, ꯅꯠꯇꯦ, ꯅꯪꯗꯤ ꯍꯧꯖꯤꯛ ꯁꯤꯗꯧꯒꯤ ꯈꯞ ꯆꯤꯡꯂꯤꯕ ꯈꯪꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ. ꯁꯣꯝꯅꯇꯒꯤ ꯋꯥꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯟꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯄꯨꯔꯛꯂꯗꯨꯅ ꯂꯥꯟꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯎꯊꯤꯡꯃꯥꯡ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯊꯥꯖꯗꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯔꯗꯨꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ
ꯃꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯁꯤꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤ ꯑꯩ ꯂꯩꯃꯔꯦꯝꯕꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯗꯤ ꯌꯥꯝꯕꯨꯡꯅ ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯥ ꯂꯝꯃꯣꯏ ꯑꯁꯤꯅꯅꯤ ꯀꯩ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯄꯥꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯍꯩ ꯅꯈꯣꯏ ꯀꯅꯥꯅꯣ ꯂꯧꯃꯩ ꯑꯁꯤꯒꯤ ꯍꯨꯏ ꯑꯣꯏꯕ ꯐꯝꯅꯥꯏꯕ ꯈꯣꯝꯕꯗꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯟꯁꯤꯜꯂꯛꯎ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯕꯨꯡꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯔꯤꯕꯁꯤ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯃꯗꯨꯇ ꯅꯠꯇꯅ ꯑꯩꯅ ꯇꯧꯁꯦꯝ ꯍꯦꯛ ꯆꯠꯂꯒ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯗꯁꯨ ꯅꯄꯥꯕꯨꯡ ꯑꯁꯤꯅꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯐꯝꯅꯥꯏꯕ ꯄꯨꯔꯦꯟꯕꯨꯅ ꯌꯥꯝꯕꯨꯡꯗ ꯍꯤꯒꯥꯏ ꯋꯥꯏ ꯁꯤꯟꯕꯁꯨ ꯅꯄꯥꯕꯨꯡ ꯂꯝꯍꯨꯏ ꯑꯁꯤꯅꯅꯤ ꯅꯄꯥꯕꯨꯡꯒꯤ ꯃꯔꯥꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯂꯝꯃꯤꯁꯥ ꯂꯥꯟ ꯍꯧꯔꯤꯕꯁꯤꯡꯁꯤ ꯑꯝꯇ ꯂꯦꯝꯅ ꯊꯥꯒꯅꯨ ꯇꯧꯊꯤꯡꯃꯪ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯆꯦꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯒ ꯊꯜꯂꯛꯄꯗꯒꯤꯗꯤ ꯆꯦꯟꯐꯝ ꯂꯩꯇ ꯑꯗꯨꯃ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯐꯠꯇꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛꯂꯝꯃꯤ